ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯤꯠꯂꯥꯎꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯊꯤꯕꯤ ꯃꯃꯤꯠ ꯏꯂꯥꯎ ꯂꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯠꯂꯥꯎꯕꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯅꯤꯡ ꯍꯦꯛ ꯊꯨꯡꯗꯕ ꯂꯥꯎꯕ ꯈꯣꯡꯕ ꯍꯦꯛꯇ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗ ꯏꯃꯨꯡꯗꯨ ꯄꯨꯕ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯕꯣꯛ ꯃꯄꯨꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯅꯤꯡ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯤꯠꯂꯥꯎꯕꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯔꯒ ꯂꯝꯖꯥꯎꯗ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ ꯃꯤꯠꯂꯥꯎꯕꯤꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯃꯤꯠꯂꯥꯎꯕꯤꯁꯨ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯇꯨꯁꯦꯡꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯋꯥ ꯑꯋꯥ ꯑꯋꯥ, ꯑꯩ ꯇꯨꯁꯦꯡꯒꯤ ꯇꯧꯔꯦ ꯑꯋꯥ!" ꯊꯦꯝꯕꯤꯅ "ꯌꯥꯔꯣꯏ ꯏꯆꯦ ꯃꯤꯠꯂꯥꯎꯕꯤ, ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯒ ꯏꯆꯦꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ." ꯃꯤꯠꯂꯥꯎꯕꯤ ꯆꯦꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯁꯥꯎꯔꯞꯅ "ꯀꯩꯅꯣꯍꯦ, ꯇꯨꯁꯤꯟꯒꯤ ꯇꯧꯕꯒꯤ ꯍꯥꯏꯕꯅꯤ. ꯅꯣꯏꯗꯤ ꯑꯃ ꯇꯧꯕꯩꯁꯨ ꯑꯃ ꯇꯧꯕꯩꯁꯨ ꯑꯋꯥ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯍꯥꯏꯁꯤꯅꯤ. ꯏꯆꯦꯅ ꯃꯥꯡꯕ ꯇꯥꯔꯦ, ꯏꯆꯦ ꯃꯥꯡ..." "ꯅꯣꯏꯁꯤꯗꯤ ꯃꯤꯅꯝ ꯌꯥꯝ ꯆꯥꯏ. ꯑꯩꯅꯦ ꯅꯣꯏꯒ ꯁꯥꯟꯅꯕ ꯉꯝꯂꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯤꯠꯂꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯃꯤꯅꯝ ꯆꯥꯏꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ, ꯏꯆꯦꯅꯤ. ꯏꯆꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯇꯣꯛꯀꯦ ꯍꯥꯏꯔꯁꯨ ꯃꯪꯂꯝꯃꯒ ꯇꯣꯛꯎ." ꯆꯠꯀꯦ ꯇꯧꯔꯝꯕ ꯃꯤꯠꯂꯥꯎꯕꯤꯗꯨ ꯁꯥꯎꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯀꯔꯤ? ꯑꯩꯅ ꯇꯣꯛꯅꯤꯡꯂꯒ ꯇꯣꯛꯀꯅꯤ, ꯇꯣꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣꯏ. ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯑꯗꯨꯗꯤ ꯃꯇꯨꯡ ꯁꯥꯟꯅꯕꯗ ꯏꯆꯦ ꯌꯥꯎꯍꯜꯂꯣꯏ. ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅ. ꯅꯣꯏ ꯈꯛꯇꯔꯣ ꯁꯥꯟꯅꯃꯤꯟꯅꯉꯥꯏꯁꯤꯕꯣ? ꯁꯥꯟꯅꯃꯤꯟꯅꯅꯤꯡꯉꯥꯏꯒꯤꯅꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯤꯠꯂꯥꯎꯕꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯠꯂꯥꯎꯕꯤ ꯑꯊꯤꯕꯤ ꯍꯥꯏꯅ ꯆꯩꯍꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯥꯎꯕꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯎꯔꯤ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥꯅ ꯉꯛꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯃꯨꯛ ꯀꯅꯥꯒ ꯋꯥꯏꯅꯔꯨꯔꯒꯦ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯂꯤꯕꯗꯨꯕꯣ?" "ꯀꯅꯥꯝꯇꯒ ꯋꯥꯏꯅꯗꯦ ꯕꯥꯕꯥ. ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ?" "ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯁꯨ ꯂꯩꯄꯣꯟꯇꯦ ꯃꯥꯂꯦꯝꯁꯤꯗ. ꯏꯆꯥꯗꯤ ꯀꯅꯥꯒꯤ ꯂꯩꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯗꯒꯁꯨ ꯍꯦꯟꯅ ꯐꯖꯔꯤꯕꯅꯤꯅꯦ." "ꯑꯁꯦꯡꯕꯔꯣ ꯄꯥꯕ?" ꯁꯥꯈꯤꯅ "ꯑꯣ, ꯐꯖꯔꯦ. ꯃꯄꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯄꯪꯊꯥꯗ ꯊꯥꯒꯠꯂꯤꯕꯗꯣ ꯃꯤꯅ ꯇꯥꯔꯕꯗꯤ ꯅꯣꯛꯅꯕꯗ ꯑꯃꯨꯛꯇꯣꯏꯕ ꯁꯤꯔꯅꯤ." "ꯀꯩꯅꯣꯅꯦ ꯃꯃꯥ, ꯃꯄꯥ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯊꯥꯒꯠꯄꯗ ꯃꯤꯅ ꯀꯔꯤꯒꯤ ꯅꯣꯛꯅꯗꯣꯔꯤꯅꯣꯅꯦ? ꯑꯣ, ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯤꯒ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯕ. ꯑꯗꯨꯅ ꯃꯇꯨꯡꯗꯅꯦ ꯅꯆꯥꯒꯤ ꯃꯁꯛꯁꯦ ꯈꯔ ꯌꯦꯡꯂꯒ ꯍꯥꯏꯕꯤꯌꯨ. ꯃꯃꯤꯠꯅꯦꯅ ꯇꯧꯔꯤꯁꯤꯅ ꯆꯐꯨꯃꯨꯛ ꯍꯦꯛ ꯂꯥꯎꯔꯦ. ꯑꯗꯨꯒ ꯃꯈꯦꯠ ꯑꯁꯥꯡꯕꯁꯤꯒ ꯂꯥꯏꯃ, ꯑꯁ ꯃꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ." ꯃꯤꯠꯂꯥꯎꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯄꯦꯔꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯈꯔ ꯍꯔꯥꯎꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯃꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯅꯣꯡꯗꯝꯕ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯕꯅꯦ." "ꯑꯣ, ꯅꯣꯡꯗꯝꯕꯁꯨꯅꯦ ꯅꯪ ꯎꯕꯗ ꯅꯣꯡꯗꯝꯕꯗꯣ ꯇꯜꯂꯝꯃꯅꯤ, ꯃꯥꯁꯨ ꯅꯣꯡꯗꯝꯗꯧ ꯇꯜꯂꯝꯃꯅꯤꯌꯦ." "ꯕꯥꯕꯥ, ꯃꯁꯤꯕꯨ ꯏꯃꯥꯅꯤꯅ ꯀꯃꯥꯏ ꯑꯣꯏꯍꯜꯂꯝꯃꯤꯅꯣ?" "ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯧꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯁꯥꯎꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯝ ꯇꯧꯔꯒ ꯁꯥꯎꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯆꯥꯗꯨ ꯄꯩꯔꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯇꯨꯅ "ꯑꯉꯥꯡꯁꯤꯅ ꯃꯕꯨꯛꯅꯤ ꯅꯨꯡꯉꯥꯏꯇ ꯂꯥꯛꯏꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯗꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦꯅꯦꯁꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ ꯇꯥꯔꯦ ꯇꯧꯔꯤꯁꯤꯕꯨ." "ꯃꯄꯥ, ꯑꯁꯦꯡꯕꯅꯤ. ꯃꯁꯦ ꯈꯔ ꯍꯥꯏꯕ ꯐꯩꯀꯣ. ꯃꯤꯅ ꯅꯣꯛꯅꯔꯤ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕꯁꯦ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯔ ꯇꯥꯅꯅꯕ ꯃꯁꯥꯅꯁꯨ ꯑꯁꯦꯡꯕꯁꯦ ꯈꯪꯖꯔꯗꯤ ꯐꯩꯗꯅ." "ꯈꯪꯗ꯭ꯔꯦ, ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ. ꯑꯩꯁꯨ ꯑꯋꯥꯡꯗ ꯅꯆꯥꯅꯨꯄꯥꯒꯤꯅꯦ ꯄꯨꯡ ꯇꯝꯕ ꯑꯣꯖꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯅꯔꯨꯒꯦ."
ꯃꯈꯣꯏ ꯃꯄꯥꯟ ꯑꯗꯣꯝꯗ ꯆꯠꯄꯗ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯆꯪꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ. ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯃꯧꯒꯤ ꯃꯄꯥꯝꯗ ꯆꯪꯂꯒ ꯏꯆꯥ ꯌꯥꯑꯣꯡ ꯏꯟꯕ ꯑꯙꯥ ꯃꯣꯔꯥꯗꯨꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏꯅꯦ. ꯏꯆꯥꯗꯨꯅ ꯏꯅꯤꯡꯗꯅ ꯏꯟꯈꯤꯕꯗꯤ ꯅꯠꯇꯦꯗꯅ. ꯏꯆꯥꯅꯨꯄꯤ ꯈꯦꯛꯂꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯕ ꯇꯥꯜꯂꯦꯗꯅ ꯃꯅꯝ ꯑꯗꯣ ꯍꯦꯛ ꯆꯠꯈꯤꯕꯗꯨꯗ ꯅꯆꯥꯅꯨꯄꯥꯁꯨ ꯏꯅꯈ꯭ꯔꯤꯕꯅꯤ ꯀꯩꯅꯣ. ꯃꯁꯤꯅꯕ ꯃꯆꯥꯅꯨꯄꯥꯁꯦ ꯀꯟꯈꯠꯈꯤꯕꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯁꯨꯛ ꯐꯈ꯭ꯔꯕꯁꯤꯗ ꯃꯔꯜ ꯊꯪꯖꯤꯜꯂꯝꯂꯒ ꯃꯄꯥꯝꯗ ꯂꯩꯅꯤꯡꯗꯅꯕ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯏꯆꯥꯗꯤ ꯍꯦꯛꯇ ꯊꯪꯖꯤꯜꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯜ ꯅꯠꯇꯦ ꯃꯥꯅꯦ ꯍꯥꯏꯗꯅ ꯌꯦꯠꯅꯔꯛꯂꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯕꯣꯀꯨꯜꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯚꯞ ꯊꯣꯔꯛꯂꯒ ꯏꯃꯥꯕꯒ ꯄꯥꯕꯒꯤ ꯃꯔꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯄꯥꯕꯅ ꯁꯣꯝꯗ ꯃꯔꯩ ꯇꯧꯔꯤꯉꯩꯗ ꯑꯁꯣꯝꯗ ꯑꯣꯖꯥꯗꯣ ꯆꯠꯊꯣꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯑꯣ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯄꯥꯕ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯍꯥꯊꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯕꯣꯀꯨꯜ ꯃꯄꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯜꯁꯦ ꯏꯃꯥꯅ ꯄꯣꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯏꯃꯥꯅ ꯍꯨꯜꯂꯒ ꯉꯥꯡꯕꯗꯣ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯒꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕꯗꯣ ꯊꯣꯛꯀꯅꯤ. ꯑꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅ ꯐꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯣꯀꯨꯜꯗꯨ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ. ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯈꯤ ꯌꯥꯔꯛꯇ ꯉꯥꯡꯂꯒ ꯏꯆꯥꯁꯤꯡꯁꯤꯅ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯃꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯁꯤꯜꯂꯛꯂꯦꯅ ꯇꯧꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯇꯣꯝꯕ, ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯃꯤꯗꯥꯡ ꯌꯦꯟꯁꯥꯡ ꯃꯜꯂꯝꯃꯣ ꯍꯥꯏꯌꯨꯀꯣ. ꯑꯩ ꯃꯅꯤꯡꯒꯤ ꯐꯩꯗꯣꯝꯁꯦ ꯑꯃꯨꯛꯇ ꯇꯧꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯕꯣꯀꯨꯜꯁꯨ ꯏꯃꯨꯡꯗꯒꯤ ꯀꯜꯂꯞꯅ ꯈꯪꯗꯦ ꯅꯁꯥ ꯑꯗꯨꯃꯥꯏꯅ ꯖꯧꯀꯣ. ꯅꯣꯏ ꯁꯤꯗꯤꯕꯀꯣ, ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯤꯕꯁꯦ ꯆꯐꯨ ꯆꯥꯎꯅꯕꯅꯤ. ꯅꯈꯣꯏ ꯌꯥꯝꯃꯤꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯇꯧꯔꯤꯕ. ꯆꯥꯕꯗꯅ ꯄꯨꯈꯝ ꯆꯥꯔꯤꯕ, ꯁꯨꯕꯅ ꯍꯪꯆꯤꯠ ꯂꯥꯡꯗꯅ. ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯏꯟꯁꯥꯡ ꯃꯟꯕ ꯂꯣꯏꯔꯝꯃꯣ ꯍꯥꯏꯔꯤꯁꯤꯅꯤꯀோ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯉꯥꯡꯗꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯨ ꯇꯧꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯠꯂꯥꯎꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ, ꯃꯥꯒ ꯊꯧꯃꯨ ꯅꯥꯎꯃꯨ ꯑꯣꯏꯕꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯁꯥꯎꯔꯞꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯍꯩ, ꯌꯦꯡꯅꯤꯡꯗꯦꯀꯣ, ꯃꯤꯠꯁꯤ ꯌꯥꯝꯅ ꯅꯥꯏ. ꯃꯤ ꯊꯪꯅꯕꯒꯤ ꯃꯤꯠꯂꯥꯎꯕꯤ ꯍꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯃꯗꯧꯅ ꯂꯩꯔꯤ. ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯂꯩꯁꯥꯕꯤꯒ ꯁꯥꯒꯠꯇꯅ ꯃꯤꯠꯁꯤ ꯅꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯏꯃꯥ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ. ꯑꯁꯤꯒꯤ ꯂꯥꯏꯀꯣꯠ ꯆꯥꯕꯤ ꯃꯥꯟꯕꯤ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯕꯤꯁꯤꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯥꯗꯤ ꯃꯁꯛ ꯊꯤꯕꯅꯤꯅ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯀꯣꯏꯒꯦꯅ ꯀꯣꯏ ꯇꯥꯟꯅꯕꯗ ꯂꯣꯠꯂꯒ ꯈꯥꯡꯉꯤꯅꯤ. ꯀꯔꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯗ ꯍꯥꯠꯂꯒꯦ. ꯑꯍꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤ ꯃꯃꯥꯅ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯄꯗꯨ ꯎꯕꯗ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯤꯠꯂꯥꯎꯕꯤꯗꯨ ꯀꯥꯗ ꯄꯦꯔꯤ ꯂꯩꯔꯤꯉꯩꯗ ꯃꯇꯥ ꯑꯄꯤꯛꯄꯤꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯀꯧ ꯀꯧꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯤꯠꯂꯥꯎꯕꯤ ꯁꯥꯎꯔꯤ. ꯀꯅꯥꯅꯣ? ꯀꯩ ꯍꯥꯏꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯊꯣꯔꯛꯄꯗ ꯑꯄꯤꯛꯄꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯠꯂꯥꯎꯕꯤ ꯁꯥꯎꯔꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯄꯤꯛꯄꯤ, ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯐꯝꯁꯤ. ꯀꯩ ꯂꯩꯔꯒꯦ? ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦꯗ. ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯅ ꯂꯥꯛꯄꯒꯤ ꯋꯥꯗꯤ ꯁꯨꯛꯂꯩ ꯂꯩꯄꯣꯠ ꯅꯠꯇꯦꯗꯣ. ꯅꯪꯁꯤꯗꯤꯕ, ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯇꯌꯥꯏ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏꯅ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ. ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ. ꯂꯥꯛꯑꯣ, ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ. ꯑꯁ, ꯆꯥꯔꯨꯕꯕꯨꯗꯤ ꯌꯥꯕꯅꯤ. ꯑꯗ ꯉꯁꯥꯏꯗ ꯏꯃꯥꯒ ꯈꯠꯅꯔꯨꯕꯗ ꯉꯥꯏꯔꯤ. ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏꯅꯦ. ꯏꯁ, ꯑꯗꯨꯒꯤꯕꯨ ꯂꯥꯛꯑꯣꯁꯦ, ꯑꯩ ꯄꯨꯊꯣꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯃꯤꯠꯂꯥꯎꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯇꯥ 2-3ꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒ ꯅꯨꯄꯥ 2-3ꯒ ꯂꯣꯏꯅꯅ ꯅꯣꯛꯇꯨꯅ ꯁꯤꯡꯖꯨ ꯆꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯍꯩꯅꯗꯅ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯠꯂꯥꯎꯕꯤꯅ ꯑꯄꯤꯛꯄꯤ, ꯀꯣꯟꯅ ꯆꯥꯔꯁꯤꯕ, ꯌꯨꯝꯗ ꯍꯜꯂꯁꯤ. ꯌꯧꯔꯝꯗꯥꯏꯁꯤꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨ, ꯑꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯇꯜꯂꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤ ꯊꯕꯥꯇꯣꯝꯕꯤ ꯍꯣꯏꯅ ꯐꯝꯂꯤꯕꯗꯨꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤꯗꯨ ꯊꯕꯥꯇꯣꯝꯕꯤ ꯍꯣꯏꯅ ꯐꯝꯂꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯏꯉꯛꯅ ꯃꯈꯣꯏ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯇꯜꯂꯦꯕ.
ꯊꯕꯥꯇꯣꯝꯕꯤꯁꯦ ꯑꯌꯨꯕ ꯌꯥꯗꯕꯅꯤ ꯍꯦꯛꯇ ꯀꯣꯁꯤ ꯀꯣꯜꯂꯒ ꯈꯠꯅꯕ ꯍꯧꯔꯛꯀꯅꯤꯕ ꯑꯄꯤꯛꯄꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯗ ꯉꯛꯅ ꯌꯦꯡꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯇꯟꯗꯕ ꯃꯤꯁꯨ ꯂꯩꯕꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤ ꯑꯄꯤꯛꯄꯤꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯁꯨ ꯁꯤꯡꯖꯨ ꯆꯥꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯤꯠꯂꯥꯎꯕꯤ ꯎꯕꯗꯨꯗ ꯃꯌꯥꯗ ꯁꯥꯔꯤꯕ ꯁꯤꯡꯖꯨꯗꯨ ꯖꯞ ꯖꯞ ꯁꯥꯏꯖꯤꯜꯂꯒ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯑꯁ ꯇꯜꯂꯦꯗ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯃꯥꯟꯕ ꯑꯃ ꯂꯥꯛꯄꯁꯤꯗ ꯁꯤꯡꯖꯨꯒꯅꯦ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯃꯤꯠꯂꯥꯎꯕꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯃꯇꯥ ꯄꯤꯛꯄꯤꯗ ꯆꯠꯂꯁꯤ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯂꯒ ꯍꯦ ꯅꯪ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ ꯏ ꯑꯩꯕꯨ ꯅꯣꯏꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕꯅꯤ ꯄꯥꯍꯟꯕ꯭ꯔꯣ ꯑꯩꯗꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯍꯧꯗꯣꯡꯁꯤꯗ ꯍꯥꯏꯖꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯂꯥꯛꯂꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯁꯨ ꯍꯧꯗꯣꯡꯗ ꯍꯥꯏꯕ ꯅꯠꯇꯦ ꯈꯪꯕꯅ ꯁꯥꯎꯅ ꯍꯧꯗꯣꯡꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯇ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯍꯥꯏꯌꯣ ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯅꯇꯤꯡ ꯄꯨꯗꯣꯛꯇꯨꯅ ꯁꯥꯎꯔꯤꯕꯗꯨꯅ ꯀꯩꯒꯤꯅꯣ ꯉꯛꯄꯨ ꯉꯛꯆꯗ꯭ꯔꯥ ꯃꯇꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯏꯇꯥ ꯃꯌꯥꯝ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯇꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯤꯠꯂꯥꯎꯕꯤꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯗꯤ ꯃꯇꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯊꯕꯥꯇꯣꯝꯕꯤ ꯍꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯂꯥꯎꯕꯤꯅ ꯏꯀꯥꯏꯅ ꯑꯄꯤꯛꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯌꯥꯟꯗꯨꯅ ꯏꯇꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯂꯥꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯅ ꯑꯄꯤꯛꯄꯤꯕꯨ ꯅꯝꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯄꯤꯛꯄꯤꯅ ꯁꯥꯎꯅ ꯃꯤꯠꯂꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯠꯂꯁꯤ ꯆꯤꯡꯉꯤꯗꯨꯕꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯥꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯗꯣ ꯑꯃꯨꯛꯇ ꯃꯁꯝ ꯐꯣꯏꯗꯠꯀꯦ ꯇꯧꯔꯒ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯄꯤꯛꯄꯤꯈꯩ ꯃꯤꯅ ꯁꯨꯊꯕꯗ ꯂꯩꯅꯨꯡ ꯆꯪꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯏꯁ ꯑꯩꯕꯨ ꯂꯩꯅꯨꯡ ꯆꯪꯈ꯭ꯔꯗꯤ ꯀꯥꯏꯅ ꯅꯪꯅ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯑꯩꯉꯣꯟꯗꯗꯅꯤ ꯃꯤꯗꯗꯤ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯕ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯣꯏꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯒ ꯑꯄꯤꯛꯄꯤꯒꯗꯨ ꯁꯤꯡꯖꯨ ꯆꯥꯗꯕꯤꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯕꯥꯇꯣꯝꯕꯤꯒ ꯈꯪꯅꯕ ꯁꯅꯥꯍꯜꯗꯨ ꯊꯕꯥꯇꯣꯝꯕꯤꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯊꯕꯥ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯑꯗꯣ ꯅꯪ ꯅꯣꯡꯃ ꯏꯕꯥꯅꯤ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯗꯧꯕꯗꯤ ꯂꯩꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯊꯕꯥꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯑꯗꯨꯃꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯩ ꯇꯧꯔꯝꯕ ꯊꯕꯥꯇꯣꯝꯕꯤꯗꯨ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯊꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯅ ꯄꯤꯁꯨꯝ ꯁꯨꯛꯄꯗꯨ ꯎꯔꯒ ꯃꯇꯥ ꯃꯂꯥꯅ ꯇꯞꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯕꯣ ꯏꯇꯥ ꯇꯥ ꯁꯅꯥꯍꯜꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯔꯨꯔꯒꯦ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗꯥꯅꯕ ꯇꯧꯔꯁꯤꯁꯦ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ ꯂꯥꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯥꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯊꯦꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯅꯥꯍꯜꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯥ ꯀꯣꯟꯗꯨꯝꯕꯅ ꯃꯥꯡꯒꯣꯜꯗ ꯐꯛꯇ ꯃꯥꯅ ꯊꯤꯟꯅꯅꯕ ꯄꯨꯡꯗꯨ ꯃꯔꯤꯠꯇ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯃ ꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯟꯗꯨꯝꯕ ꯁꯅꯥꯍꯜ ꯎꯕꯗ ꯁꯥꯎꯅ ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯏꯆꯥꯅ ꯉꯁꯤ ꯑꯁꯨꯛ ꯉꯟꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯄꯥꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯕꯅ ꯁꯨꯝ ꯈꯠꯅꯕ ꯍꯧꯅꯤꯡꯉꯤꯁꯤꯕꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯁꯦ ꯄꯥꯕꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯁꯦꯜ ꯊꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯑꯃ ꯇꯧꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯦ ꯀꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯈꯔꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯇꯧꯔꯤꯕ ꯑꯩꯅ ꯄꯨꯡ ꯊꯤꯟꯕꯁꯦ ꯈꯔ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯣ ꯄꯥꯕꯒꯤ ꯄꯨꯡꯗꯣ ꯊꯤꯟꯐꯝ ꯊꯣꯛꯄ ꯄꯥꯕꯅ ꯑꯗꯨꯝ ꯊꯤꯟꯕꯤꯌꯨ ꯅꯆꯥꯗ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯣꯀꯨꯜꯗꯨ ꯄꯨꯡ ꯊꯤꯟꯕ ꯇꯝꯕ ꯆꯠꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯐꯤꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯕꯨꯡꯅ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯃꯤꯠꯂꯥꯎꯕꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯇꯣꯟ ꯏꯆꯟꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯇꯥꯇꯣꯟꯅ ꯑꯁꯨꯛ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯅꯝꯃ ꯎꯅꯔꯒꯦ ꯍꯥꯏꯔꯣ ꯍꯩ ꯁꯤꯗꯤꯕ ꯅꯠꯇꯦ ꯄꯨꯡ ꯊꯤꯟꯕ ꯇꯝꯕꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯁ ꯄꯥꯈꯪꯅꯕꯨ ꯄꯨꯡ ꯊꯤꯜꯂꯨꯗꯣꯏꯕ ꯄꯨꯡꯕꯨ ꯄꯥꯈꯪꯅ ꯊꯤꯟꯕ ꯍꯅꯨꯕꯅ ꯊꯤꯟꯕꯅ ꯂꯩꯒꯗ꯭ꯔꯣ ꯍꯣꯏꯁꯤ ꯑꯗꯣ
ꯄꯨꯡ ꯊꯤꯜꯂꯀꯥꯟꯗ ꯏꯅꯝꯃ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯀꯣꯏꯁꯤꯜꯂꯣ ꯍꯩ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯗꯨ ꯃꯆꯟꯅꯨꯄꯤꯗ ꯐꯨꯗꯤ ꯐꯨꯔꯣꯏꯗꯕꯗ ꯐꯨꯗꯧꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯝꯃꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣꯏ ꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯑꯣꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯗꯨ ꯏꯃꯨꯡꯗ ꯍꯨꯠ ꯊꯥꯗꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯃꯆꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯛꯂꯥꯡꯗ ꯉꯥꯔꯤꯕ ꯄꯨꯡꯗꯨ ꯌꯥꯟꯈꯠꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯑꯣ ꯏꯃꯥ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯪꯈꯣꯜꯗꯒꯤ ꯃꯃꯥꯗꯨ ꯄꯔꯞ ꯊꯣꯔꯛꯂꯝꯃꯤ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯈꯔ ꯊꯨꯔꯣ ꯑꯍꯥꯟꯕ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗ ꯊꯦꯡꯉꯗꯤ ꯑꯣꯖꯥꯅ ꯁꯣꯏꯗꯅ ꯆꯩꯕ ꯇꯥꯔꯦ ꯍꯣꯏꯁꯤ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯃꯈꯨꯠ ꯑꯃꯣꯠꯄꯗꯨ ꯈꯪꯆꯦꯠ ꯁꯦꯠꯂꯤꯕ ꯐꯗꯤ ꯑꯁꯥꯡꯕꯗꯨ ꯂꯧꯊꯣꯛꯂꯒ ꯇꯩꯊꯣꯛꯂꯝꯃꯤ ꯕꯣꯀꯨꯜꯁꯨ ꯊꯨꯅ ꯃꯈꯨꯠꯇꯨ ꯃꯃꯥꯗ ꯄꯤꯔꯛꯂꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯃꯅꯝ ꯅꯝꯕꯤꯔꯒ ꯃꯀꯣꯛꯇꯁꯨ ꯅꯥꯟꯊꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯕꯣꯀꯨꯜꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯀꯣꯛꯇꯗꯤ ꯅꯥꯟꯊꯔꯅꯨ ꯁꯝꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯑꯁꯝꯕ ꯃꯍꯩ ꯅꯠꯇꯦꯅꯦ ꯃꯤꯅ ꯃꯤꯍꯨ ꯌꯥꯝ ꯆꯪꯕꯅꯤ ꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯅ ꯅꯝꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯨ ꯅꯥꯟꯊꯒꯦ ꯇꯧꯕꯤꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯃꯁꯤꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯣꯟꯊꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕ ꯂꯣꯏꯕꯒ ꯁꯨꯛꯇꯣꯛꯂꯒ ꯄꯤꯂꯕꯅꯤ ꯁꯝꯁꯨ ꯂꯣꯏ ꯀꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯗꯨ ꯐꯤ ꯀꯥꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯣꯟꯗꯨꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯁꯅꯥꯍꯜꯗꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯩ ꯁꯥꯔꯦꯡ ꯑꯄꯨꯝꯕ ꯅꯪꯕꯨ ꯇꯨꯝ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯅ ꯁꯤꯐꯥꯎꯕ ꯑꯗꯨꯝ ꯀꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯗꯨꯅꯦ ꯃꯁꯤꯕꯨ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯀꯅꯥꯒꯤ ꯄꯨꯡ ꯇꯝꯕꯅꯤ ꯍꯥꯏꯗꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕꯈꯩꯗꯤ ꯂꯣꯏꯅ ꯂꯥꯛꯂꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯀꯥꯝ ꯋꯥ ꯆꯠꯂꯒ ꯊꯣꯛꯂꯛꯄꯗꯣ ꯏꯀꯥꯏꯗꯔ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯀꯥꯏꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯝꯕꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯁꯤꯠꯅ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ ꯑꯁꯣꯝꯗꯅ ꯕꯣꯀꯨꯜꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯈꯣꯏꯒꯤ ꯍꯨꯏꯅꯥꯎꯗꯨ ꯊꯤꯕ ꯈꯪꯗꯦ ꯂꯝꯖꯥꯎꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯕꯣꯀꯨꯜ ꯊꯕꯥꯇꯣꯝꯕꯤ ꯎꯔꯨꯕꯗ ꯄꯨꯡꯂꯩꯕ ꯇꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯌꯥ ꯀꯥꯔꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯗꯤ ꯕꯣꯀꯨꯜ ꯎꯕꯗ ꯍꯩꯅꯗꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯕꯣꯀꯨꯜ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯁꯦ ꯃꯌꯥꯒ ꯀꯥꯔꯒ ꯑꯗꯨꯝ ꯌꯦꯡꯂꯩꯅꯦ ꯃꯁꯛꯅꯦꯅ ꯉꯥꯀꯤꯁꯨ ꯍꯦꯛ ꯃꯥꯟꯈꯩ ꯄꯦꯜꯂꯝꯅꯤ ꯑꯁꯣꯝꯗꯅ ꯕꯣꯀꯨꯜꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯞ ꯂꯦꯞꯂꯒ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯅꯥꯀꯜꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯜꯂꯞꯅ ꯍꯣꯏꯕꯣꯡ ꯂꯝꯕꯤꯗ ꯎꯌꯨꯡ ꯁꯥꯔꯒ ꯃꯪꯂꯒ ꯂꯩꯔꯤꯁꯤꯕꯨ ꯌꯨꯝꯗꯒ ꯇꯨꯝꯕ ꯁꯪꯉꯛꯇ꯭ꯔꯕꯣ ꯕꯣꯀꯨꯜ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯗꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯤ ꯍꯨꯏꯅꯥꯎꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯆꯦꯒꯤ ꯇꯨꯡꯗ ꯕꯣꯀꯨꯜꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯅꯣꯛꯃꯤ ꯑꯩ ꯁꯤꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜ ꯊꯦꯡꯕ ꯇꯥꯔꯦ ꯀꯟꯅ ꯍꯥꯊꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯕꯣꯀꯨꯜꯗꯨ ꯀꯣꯟꯗꯨꯝꯕꯒꯤꯗ ꯄꯨꯡ ꯇꯝꯕ ꯆꯠꯄꯗꯒꯤ ꯁꯅꯥꯍꯜꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯑꯉꯥꯡ ꯈꯔꯒ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯈꯣꯡꯆꯣꯡꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯍꯥꯊꯨ ꯂꯥꯛꯂꯒ ꯃꯤꯠꯂꯥꯎꯕꯤꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯣꯡꯂꯝ ꯀꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨꯗꯅꯤ ꯃꯤꯅ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯂꯋꯥꯏ ꯁꯦꯛꯅ ꯂꯥꯛꯊꯔꯛꯏꯁꯤꯕꯣ ꯍꯣꯅꯦ ꯂꯝꯄꯥꯛꯇ ꯃꯦꯂꯥ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯀꯦꯃꯧꯒꯤ ꯃꯌꯥꯝ ꯑꯃ ꯌꯣꯜꯍꯧꯏ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯇꯜꯂꯤꯗ ꯅꯪ ꯆꯠꯂꯨꯔꯣ ꯑꯩ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯍꯧꯔꯒꯦ ꯑꯄꯤꯛꯄꯤ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯁꯥꯎꯔꯞꯅ ꯃꯇꯥꯒꯤ ꯃꯈꯨꯠꯇ ꯅꯝꯗꯅ ꯆꯤꯡꯂꯒ ꯌꯥꯔꯣꯏ ꯆꯠꯇꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯃꯤꯠꯂꯥꯎꯕꯤꯗꯨ ꯇꯜꯂꯦ ꯍꯥꯏꯔꯕꯁꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯝꯄꯥꯛꯇ ꯑꯀꯦ ꯑꯃꯧ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯌꯣꯜꯂꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯉꯛꯄꯩ ꯍꯔꯥꯎꯕꯩ ꯀꯔꯤꯕꯣꯏ ꯏꯇꯥ ꯑꯁꯤꯗꯤ ꯐꯖꯕ ꯉꯥꯛꯇ ꯃꯤꯠꯀꯥꯁꯦ ꯊꯛꯀꯠꯂꯤ ꯇꯧꯏꯁꯤ
ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯗꯤ ꯅꯪ ꯑꯁꯤꯒꯤ ꯐꯖ ꯃꯌꯥꯝꯁꯦ ꯎꯕ ꯐꯪꯂꯝꯃꯣꯏꯗꯣꯏꯅꯤ. ꯍꯣꯏꯅꯦ, ꯑꯁ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯄꯥꯝꯕ ꯑꯄꯥꯝꯕ ꯉꯥꯛꯇ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯕꯤꯗ ꯑꯁꯨꯝ ꯆꯠꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥꯏꯁꯤꯜꯂꯝꯃꯤ. ꯀꯅꯥꯅꯣ? ꯅꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯌꯦꯡꯉ ꯆꯠꯀꯦ? ꯅꯣꯡꯗꯣꯟꯗ ꯌꯦꯡꯉ ꯆꯠꯄ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯤꯠꯂꯥꯎꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ. ꯍꯦ, ꯃꯤꯠꯂꯥꯎꯕꯤ ꯍꯥꯏꯕꯤ, ꯍꯤꯡꯁꯥꯕꯤ ꯀꯣꯠꯁꯥꯕꯤ ꯃꯥꯟꯕꯤ, ꯅꯃꯤꯠꯇꯨ ꯌꯦꯡꯂꯒ ꯆꯠꯄ ꯀꯩꯗꯧꯒꯦ? ꯍꯥ? ꯑꯀꯦ-ꯑꯃꯧ ꯃꯌꯥꯝꯁꯤ ꯌꯦꯡꯉꯤꯉꯩꯗ ꯃꯥꯡꯗ ꯃꯤ ꯆꯠꯄ ꯌꯦꯡꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯨ. ꯏꯁ, ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ ꯑꯀꯦ-ꯑꯃꯧꯒꯁꯨ ꯄꯥꯝ ꯁꯥꯔꯤꯅꯦ. ꯊꯥꯔꯤꯛ ꯃꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ. ꯀꯩꯅꯣ ꯏꯆꯦ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯉꯥꯡꯅꯁꯨ ꯇꯨꯃꯤ ꯂꯩꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯤꯠꯂꯥꯎꯕꯤꯗ ꯃꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯑꯄꯤꯛꯄꯤꯅ ꯃꯔꯛ ꯐꯠꯊꯠꯂꯒ, ꯏꯇꯥ ꯍꯥꯏꯒꯗ꯭ꯔꯥ, ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ. ꯏꯕꯦꯝꯃ ꯍꯣꯏꯗꯧꯅ ꯐꯖꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯖꯥꯅꯤꯅ ꯑꯀꯦ-ꯑꯃꯧ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯖꯅꯤꯡꯉꯤ. ꯑꯩꯈꯣꯏꯒꯤ ꯏꯇꯥꯅ ꯁꯣꯏꯈꯤꯕꯗꯣ ꯁꯥꯎꯕꯤꯅꯨ. ꯃꯥꯡꯗ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯧꯗꯕꯒꯤꯅꯤ. ꯍꯦ, ꯅꯪꯅ ꯍꯥꯏ ꯃꯌꯥꯝꯗꯨ ꯀꯩꯅꯣ? ꯊꯣꯏꯒꯤ ꯈꯠꯅꯕ ꯍꯧꯒꯦꯅ ꯍꯧꯔꯤꯔꯥ? ꯀꯩꯅꯣ, ꯑꯩꯕꯨ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯃꯤ ꯈꯠꯅꯕꯁꯦ ꯌꯥꯝꯅ ꯇꯟꯖꯩ. ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯍꯣꯏꯗꯧꯅ ꯑꯎ-ꯑꯎꯕ ꯆꯤꯛꯄ ꯍꯩꯅꯖꯗꯦ. ꯂꯥꯛꯑꯣ ꯏꯇꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯃꯤꯠꯂꯥꯎꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯕꯥꯇꯣꯝꯕꯤ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ. ꯑꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯍꯥꯏꯕ ꯈꯪꯗ ꯁꯥꯎꯅ, ꯍꯦ, ꯑꯄꯤꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯍꯩꯀ꯭ꯔꯨꯃꯨꯛꯇꯤ ꯆꯥꯎꯕꯤ, ꯅꯪ ꯉꯥꯏꯈꯣ, ꯅꯪ ꯉꯁꯤ ꯑꯩꯅ ꯑꯆꯥꯔ ꯁꯦꯝꯗꯣꯛꯀꯦ. ꯑꯄꯤꯛꯄꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡ ꯂꯥꯎꯔ ꯃꯥꯜꯂꯤ. ꯀꯔꯤ? ꯑꯩꯕꯨ ꯑꯆꯥꯔ ꯁꯦꯝꯗꯣꯛꯀꯦ ꯀꯥꯏꯅ? ꯈꯪꯅꯤꯕ ꯉꯁꯤꯗꯤ. ꯑꯄꯤꯛꯄꯤ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯦꯕ ꯅꯪ. ꯂꯥꯎ ꯂꯥꯎ, ꯍꯩꯀ꯭ꯔꯨꯃꯨꯛꯇ ꯆꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯕ? ꯑꯗꯨꯕꯨꯗꯤ ꯉꯥꯛꯇ ꯉꯥꯏꯔꯦ. ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯅꯪ ꯈꯪꯗꯧꯕ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯊꯕꯥꯇꯣꯝꯕꯤ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ. ꯊꯕꯥꯇꯣꯝꯕꯤꯁꯨ ꯑꯄꯤꯛꯄꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁꯥꯖꯦꯟ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯄꯤꯛꯄꯤꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯐꯣꯏꯗꯠꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ. ꯃꯤꯠꯂꯥꯎꯕꯤꯁꯨ ꯃꯇꯥ ꯑꯄꯤꯛꯄꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯊꯥꯔꯤꯛꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯁꯤꯒꯤ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯕꯣꯀꯨꯜꯒ ꯁꯅꯥꯍꯜꯒꯁꯨ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯃꯌꯥꯡ ꯍꯨꯞꯆꯤꯜꯂꯤꯕ ꯑꯗꯣꯝꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯕꯣꯀꯨꯜꯅ ꯄꯥꯈꯠꯅ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯁꯣꯏꯅ ꯁꯤꯟꯅꯕ ꯇꯥꯔꯦ. ꯏꯇꯥꯎ, ꯑꯅꯤꯁꯤ ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯅꯕ ꯇꯧꯁꯤ. ꯍꯣꯏ ꯏꯇꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯒ ꯁꯅꯥꯍꯜꯒꯅ ꯑꯄꯤꯛꯄꯤꯒ ꯊꯕꯥꯇꯣꯝꯕꯤꯒꯕꯨ ꯅꯝꯗꯅ ꯆꯤꯡꯊꯣꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯁꯥꯎꯅ, ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄꯤ ꯑꯩꯅ ꯀꯩ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯉꯝꯃꯅꯤꯅꯦ. ꯊꯕꯥꯇꯣꯝꯕꯤ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯅ ꯃꯀꯣꯛ ꯑꯅꯥꯕꯗꯨ ꯄꯥꯏꯁꯤꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ, ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯍꯤꯡꯁꯥꯕꯤ, ꯁꯝꯁꯤ ꯂꯣꯏ ꯐꯣꯏꯗꯈ꯭ꯔ ꯃꯥꯜꯂꯦ. ꯀꯣꯛꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ. ꯑꯩꯌꯣꯃ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯁꯅꯥꯍꯜꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯆꯤꯡꯂꯒ ꯃꯤ ꯂꯩꯇꯕꯗꯣꯝꯗ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯕꯣꯀꯨꯜꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯁꯤꯗ ꯃꯁꯝ ꯃꯅꯥ ꯐꯣꯏꯅꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯄꯤꯛꯄꯤꯅ, ꯍꯣ, ꯑꯁꯤꯒꯤ ꯇꯧ ꯉꯝꯃꯤꯁꯤꯅꯅꯦ ꯏꯇꯥꯕꯨ ꯍꯤꯡꯁꯥꯕꯤ ꯀꯣꯠꯁꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯅꯤ. ꯑꯗꯨꯗ ꯅꯠꯇꯦ, ꯏꯇꯥ ꯎꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯅꯣꯛꯅꯕꯅꯤ. ꯕꯣꯀꯨꯜ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯀꯔꯤꯁꯨ ꯍꯩꯗ ꯑꯗꯨꯃꯛ ꯇꯨꯃꯤ ꯂꯩꯔꯝꯃꯤ. ꯐꯔꯦꯁꯦ, ꯅꯈꯣꯏꯅꯤ ꯂꯩꯗꯧꯕꯗꯣ ꯂꯩꯔꯨ ꯂꯥꯛꯑꯣ. ꯀꯩꯀꯩꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯗꯨ ꯃꯥꯡꯊꯥꯡꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯅ ꯅꯣꯛꯈꯤ. ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯅꯈꯣꯏ ꯅꯕꯨꯡꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯂꯩꯍꯟꯕ ꯌꯥꯃꯈꯩ ꯂꯩꯍꯜꯂꯁꯤ. ꯑꯄꯥꯝ ꯃꯈꯩ ꯈꯟꯕ ꯂꯣꯏꯔꯒ ꯁꯦꯜ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯐꯖꯅ ꯂꯩꯅꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯤ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯁꯅꯥꯍꯜꯅ ꯊꯕꯥꯇꯣꯝꯕꯤ ꯆꯤꯡꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎ ꯊꯥꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯥꯎꯔꯤ, ꯊꯕꯥ, ꯑꯩꯗꯤ ꯅꯪꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯕ꯭ꯔꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤ ꯈꯠꯅꯕ ꯌꯥꯝꯅ ꯇꯟꯗꯕꯤ ꯅꯨꯄꯤ ꯑꯣꯏ ꯂꯩꯔꯝꯃꯤ. ꯑꯩꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦꯕ, ꯃꯣꯏꯅ ꯍꯧꯔꯛꯄꯅꯤ. ꯑꯩ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦ. ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯈꯜꯂꯝꯕꯒ ꯅꯪꯁꯦ ꯌꯥꯝ ꯑꯣꯟꯅꯔꯛꯇꯧꯔꯦ. ꯐꯥꯒꯤꯗꯒꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯛꯇꯧꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯔꯒ ꯊꯕꯥꯇꯣꯝꯕꯤꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ
ꯃꯅꯥꯎꯅꯨꯄꯤ ꯊꯔꯤꯛꯇꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯅꯆꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯄꯦꯟꯗꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯊꯔꯤꯛꯁꯨ ꯄꯥꯈꯠꯅ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯣꯀꯨꯜ ꯐꯃꯨꯡꯗ ꯍꯤꯞꯅ ꯑꯩꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯑꯩꯈꯣꯏ ꯏꯆꯜꯒꯤ ꯄꯟꯅꯝ ꯑꯣꯏꯍꯟꯒꯦꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯇꯥꯎ ꯁꯅꯥꯍꯜꯒ ꯈꯪꯅꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯃꯤ ꯅꯣꯛꯅꯕꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯤ, ꯂꯥꯏꯅ ꯊꯩꯗꯣꯛꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯕꯣꯀꯨꯜꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯣꯀꯨꯜꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯄꯨꯡ ꯌꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯣꯀꯨꯜꯗꯨ ꯄꯨꯡ ꯌꯩꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯨ ꯏꯁꯩ ꯁꯛꯄꯤ ꯂꯩꯁꯥꯕꯤꯗꯨ ꯎꯕꯗ ꯃꯦꯟꯊꯣꯡ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯛ ꯐꯖꯕꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯄꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯐꯨꯔꯤ ꯐꯨꯔꯥꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯄ ꯉꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ "ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ, ꯅꯪꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥ ꯑꯃꯨꯛꯇ ꯀꯧꯔꯒ ꯇꯥꯟꯅꯅꯕ ꯇꯧꯁꯤꯕ?" "ꯃꯃꯥ, ꯑꯇꯩꯒꯤ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯕ, ꯃꯃꯥꯏꯗ ꯑꯣꯏꯕꯁꯤꯗ ꯃꯤ ꯈꯪꯂꯕꯗꯤ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ." "ꯑꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨ ꯈꯜꯂꯒ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ. ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯁꯦ ꯐꯨꯔꯤ ꯐꯨꯔꯥꯡ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯂꯧꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯃꯦ." "ꯍꯣꯏ, ꯑꯩ ꯇꯥ ꯆꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯀꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯃꯥꯏ ꯕꯦꯝꯕꯅ ꯇꯛꯃꯟꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯃꯥꯏꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯣꯀꯨꯜꯗꯨ ꯏꯁꯩ ꯁꯛꯄꯤ ꯂꯤꯛꯂꯥꯒ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯣꯀꯨꯜꯅ ꯂꯤꯛꯂꯥꯗ ꯃꯆꯟꯅꯨꯄꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯕꯣꯀꯨꯜꯅ ꯃꯆꯟꯅꯨꯄꯤꯗꯨ ꯀꯦꯕ ꯃꯧꯕ ꯀꯌꯥ ꯍꯩꯇꯦ, ꯑꯗꯨꯅ ꯃꯤꯅ ꯃꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯔꯒ ꯍꯤꯡꯁꯥꯕꯤ ꯀꯣꯠꯁꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯛꯅꯩ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯅ ꯇꯞꯅ ꯏꯪꯅ "ꯇꯥ ꯕꯣꯀꯨꯜ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯗ ꯊꯥꯔꯛꯑꯣ. ꯏꯆꯟꯅꯨꯄꯤꯗꯣ ꯃꯅꯝꯃꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯩ ꯑꯝꯇ ꯋꯥꯠꯇꯅ ꯇꯝꯕꯤꯔꯗꯧꯅꯤ." "ꯑꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯍꯣꯏ, ꯅꯪꯅ ꯑꯗꯨꯝꯅ ꯈꯔ ꯇꯧꯔꯣ. ꯑꯗꯨꯒ ꯀꯅꯥ ꯈꯪꯕ ꯑꯩꯒꯤ ꯏꯆꯜꯗꯣ ꯀꯦꯊꯔꯀꯥꯟꯗ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯔꯛꯄ꯭ꯔꯁꯨ." "ꯏꯁ, ꯃꯆꯜ ꯀꯧꯕꯅꯤꯅ ꯐꯗꯤ ꯐꯖꯍꯟꯅꯤꯡꯉꯤ ꯖꯥꯠꯅꯤꯅꯦ." "ꯀꯩꯅꯣ ꯐꯖꯍꯟꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯟꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯩꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯀꯨꯜꯅ ꯃꯆꯟꯅꯨꯄꯤ ꯃꯤꯠꯂꯥꯎꯕꯤꯕꯨ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯩ ꯄꯨꯝꯕ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯐꯖꯈ꯭ꯔꯕꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯐꯨꯔꯤ ꯐꯨꯔꯥꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯂꯨꯕꯗꯨꯅ ꯐꯔꯛꯂꯕꯁꯨ ꯃꯃꯥꯏꯗꯨ ꯆꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯉꯥꯜ ꯅꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ "ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯁꯤꯕꯨ ꯑꯩꯒꯤ ꯁꯛꯇꯝꯂꯣ? ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯀꯌꯥꯗ ꯈꯦꯟꯅꯔꯕꯅꯣ? ꯑꯩꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯅꯦ?" ꯑꯁꯤ ꯈꯟꯅ ꯊꯕꯥꯇꯣꯝꯕꯤ ꯃꯣꯟꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯝꯗꯨꯗ ꯃꯤꯠꯂꯥꯎꯕꯤꯗꯨ ꯂꯥꯎꯇꯛ ꯇꯧꯕ ꯃꯤꯂꯨ ꯑꯅꯤꯗꯨꯒ ꯃꯄꯥ ꯆꯥꯅ ꯀꯣꯟꯇꯛꯄꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯃꯨꯇꯛꯅ ꯌꯦꯛꯂꯤ꯫ ꯑꯗꯨꯒ ꯇꯉꯥꯡꯕꯤ ꯆꯤꯟꯕꯥꯜꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯇꯦꯡ ꯍꯥꯞꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯨꯕꯅ ꯐꯤꯕꯥꯟ ꯍꯛꯄꯤ ꯑꯃ ꯁꯦꯠꯂꯒ ꯏꯁꯤꯡ ꯄꯨꯟꯗꯨ ꯌꯥꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯎꯕ ꯄꯥꯈꯪ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯁꯪꯒꯨ ꯏꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯤꯕꯗꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯤꯠꯂꯥꯎꯕꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯑꯃꯅ "ꯂꯩꯁꯥꯕꯤ, ꯅꯪꯕꯨ ꯅꯃꯤꯡꯗꯨꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤ, ꯈꯣꯏꯃꯨꯒꯤ ꯃꯇꯥꯎꯅ. ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯃꯤꯡꯗꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯗ ꯃꯃꯤꯡ ꯍꯥꯏꯌꯣ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯂꯥꯎꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯩ ꯆꯥꯒꯤ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯟꯅꯕꯕꯨ ꯀꯩꯗꯧꯒꯦ? ꯍꯟꯗꯣ, ꯆꯠꯀꯦꯁꯦ." "ꯅꯃꯤꯡ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ." ꯃꯤꯠꯂꯥꯎꯕꯤ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯊꯧꯑꯣꯏꯗꯦ ꯈꯟꯅ ꯃꯤꯠꯂꯥꯎꯕꯤꯕꯨ ꯑꯗꯨꯃꯛ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯇꯧꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯁꯅꯥꯍꯜꯅ ꯎꯔꯝꯃꯤ꯫
ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ ꯍꯥ ꯈꯣꯏꯃꯨꯅ ꯏꯁ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯅꯁꯦ ꯈꯣꯏꯌꯦꯠꯅꯈ꯭ꯔꯦꯗ ꯍꯩ ꯑꯩꯁꯦ ꯃꯕꯨꯡꯅꯤꯅꯦ ꯆꯠꯂꯣ ꯍꯥ ꯂꯥꯎꯍꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯍꯣꯏꯗꯨ ꯁꯅꯥꯍꯜꯅ ꯃꯕꯨꯡꯅꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯤꯠꯂꯥꯎꯕꯤꯗꯤ ꯃꯆꯤꯜ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯅꯣꯛꯂꯝꯃꯤ ꯁꯅꯥꯍꯜ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯗꯧꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯇꯥꯎꯒꯤ ꯃꯆꯜꯗꯤ ꯑꯩꯒꯤ ꯁꯤꯖꯜꯅꯤ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯤꯠꯂꯥꯎꯕꯤ ꯁꯅꯥꯍꯜꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯅ ꯏꯕꯣꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯍꯣꯏ ꯏꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯍꯜ ꯃꯤꯠꯂꯥꯎꯕꯤꯅ ꯆꯠꯈꯤꯕꯗꯨ ꯇꯨꯡꯌꯥ ꯑꯣꯏꯅ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯂꯤꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗꯨ ꯐꯥꯊꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯅꯥꯍꯜꯅ ꯃꯕꯨꯛꯅꯤꯡ ꯑꯣꯟꯗꯨꯅ ꯃꯤꯠꯂꯥꯎꯕꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤ ꯇꯥꯕꯗ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ ꯊꯥꯔꯤꯛ ꯃꯆꯦꯅ ꯀꯞꯄꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ ꯅꯣꯡꯃꯗꯤ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛ ꯃꯤꯠꯂꯥꯎꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯃꯤꯠꯂꯥꯎꯕꯤ ꯊꯥꯔꯤꯛꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯃꯤꯠꯂꯥꯎꯕꯤ ꯊꯥꯔꯤꯛ ꯎꯕꯗ ꯏꯉꯉꯛꯅ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯂꯥꯎ ꯀꯥꯈꯠꯂꯛꯎ ꯃꯪꯒꯣꯜꯗ ꯐꯝꯁꯤ ꯌꯥꯅꯤ ꯏꯆꯦ ꯅꯪꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯁꯦ ꯏꯆꯦꯗ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯀꯦꯅ ꯂꯥꯛꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯃꯆꯦꯅ ꯁꯅꯥꯍꯜꯒꯤ ꯋꯥꯈꯜꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯂꯦꯜꯂꯤꯕꯗꯨ ꯇꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯤꯠꯂꯥꯎꯕꯤꯗ ꯁꯅꯥꯍꯜꯕꯨ ꯃꯆꯦꯒ ꯑꯃꯨꯛꯇ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯊꯥꯔꯤꯛ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯄꯗꯨꯗ ꯃꯤꯠꯂꯥꯎꯕꯤꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯇꯥ ꯁꯅꯥꯍꯜꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦ ꯅꯪꯕꯨ ꯊꯤꯟꯗꯣꯛꯄꯤꯒꯦ ꯌꯥꯅꯤ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯠꯂꯥꯎꯕꯤꯁꯨ ꯊꯥꯔꯤꯛꯅ ꯊꯣꯛꯈꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯃꯤꯠꯂꯥꯎꯕꯤꯅ ꯁꯅꯥꯍꯜꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯁꯅꯥꯍꯜꯗꯨ ꯊꯕꯥꯇꯣꯝꯕꯤꯒꯤ ꯋꯥ ꯄꯟꯕꯗ ꯁꯥꯎꯔꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯂꯥꯎꯕꯤꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯁꯅꯥꯍꯜꯗꯨ ꯊꯕꯥꯇꯣꯝꯕꯤꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯍꯥꯏꯗꯨ ꯌꯥꯔꯛꯂꯝꯃꯤ ꯊꯕꯥꯇꯣꯝꯕꯤ ꯁꯅꯥꯍꯜꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯐꯪꯕꯗꯨꯗ ꯃꯤꯠꯂꯥꯎꯕꯤꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯑꯊꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯄꯤꯗꯕꯤ ꯅꯨꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯁꯨ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯂꯥꯎꯕꯤꯅ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯇꯣꯝꯕꯤꯁꯨ ꯀꯞꯅꯣꯛ ꯇꯧꯔꯛꯇꯨꯅ ꯃꯤꯠꯂꯥꯎꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯅ ꯏꯇꯥ ꯅꯪꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯄꯤꯛꯄꯤꯗꯨ ꯂꯦꯞꯂꯒ ꯏꯁ ꯅꯣꯏ ꯑꯅꯤꯗ ꯅꯨꯡꯁꯤꯅꯣ ꯑꯩꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯣꯕ ꯃꯤꯠꯂꯥꯎꯕꯤꯅ ꯀꯩꯒꯤ ꯀꯥꯎꯗꯣꯏꯕ ꯏꯇꯥꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯛꯈꯨꯝꯗꯨꯗ ꯀꯦꯊꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ ꯏꯪꯊꯝꯊꯥ ꯏꯪꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯏꯔꯨꯖꯕ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯆꯥꯛ ꯑꯁꯤꯁꯨ ꯑꯩꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯦ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯔꯥꯡ ꯊꯨꯔꯕ ꯃꯀ꯭ꯔꯤꯡ ꯀꯥꯔꯕ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯗꯧꯔꯤꯕ꯭ꯔꯕ ꯑꯩꯁꯦ ꯆꯥꯛ ꯑꯁꯤ ꯐꯥꯎꯕꯗꯤ ꯂꯣꯏꯔꯗꯨꯅ ꯊꯤꯕꯤꯔꯗꯅ ꯀꯧꯔꯣꯏ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯁꯔꯨꯛꯇꯨꯝ ꯆꯥꯊꯣꯛꯀꯦ ꯑꯗꯨꯒ ꯏꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯒꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯑꯗꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯥꯏꯖꯩ ꯏꯪꯅ ꯏꯪꯕꯒ ꯂꯩꯅꯤꯟ ꯃꯔꯛ ꯑꯁꯤꯗ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯆꯥꯕ ꯍꯧꯅꯗꯦꯗ ꯃꯄꯥꯟꯗ ꯃꯥꯡꯒꯣꯟꯗꯔ ꯀꯩꯅꯣ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯑꯣꯏꯅ ꯆꯥꯔꯨꯒꯦ ꯉꯥꯃꯨ ꯑꯔꯧꯕꯁꯦ ꯑꯅꯤ ꯍꯦꯛꯇ ꯆꯥꯔꯕ ꯃꯈꯣꯏꯒꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃꯒ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯥꯡꯒꯣꯜꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯒꯦ ꯐꯥꯟ ꯑꯃ ꯊꯥꯗꯨꯅ ꯃꯅꯤꯡꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯃꯍꯥꯛ ꯆꯥꯏ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯍꯥꯎꯔꯦ ꯏꯁꯥꯅ ꯊꯣꯡꯖꯔꯕꯅꯤꯅ ꯌꯥꯝ ꯍꯥꯎꯔꯦ
ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯍꯨꯛꯇꯨꯅ ꯐꯖꯅ ꯁꯥꯏꯒꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯃꯪꯒꯣꯜꯗ ꯆꯥꯛ ꯆꯥꯔꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯀꯧꯏ ꯕꯦꯝꯃ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯀꯦꯊꯕꯤꯅ ꯀꯅꯥꯅꯣꯃꯣ ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯀꯦꯜꯂꯛꯏꯕꯁꯤꯅ ꯁꯨꯝꯗꯧꯕꯅꯤ ꯕꯦꯝꯃ ꯅꯃꯥꯎꯕ ꯂꯩꯈꯤꯕ꯭ꯔꯥ ꯆꯥꯛ ꯆꯥꯕꯒꯤ ꯃꯈꯨꯠꯇ ꯆꯥꯛ ꯄꯛꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯛꯇ ꯊꯤꯟꯗꯨꯅ ꯍꯣ ꯊꯤꯌꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯃꯤꯠ ꯄꯥꯟꯗ꯭ꯔꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯅꯣꯝ ꯇꯧꯏꯗꯅ ꯀꯦꯊꯕꯤꯗꯨ ꯆꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯥꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏ ꯅꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦꯅꯦ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦ ꯃꯃꯥꯏꯗꯨ ꯁꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯍꯣ ꯊꯤꯌꯣ ꯍꯥꯏꯕ ꯌꯥꯝ ꯍꯪꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯛ ꯍꯦꯛꯇꯪ ꯆꯥꯕꯁꯦ ꯆꯥꯐꯝ ꯍꯦꯛ ꯈꯪꯍꯟꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯗ ꯆꯠꯍꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯛꯏ ꯃꯇꯥꯡꯁꯤꯗ ꯂꯩ ꯃꯍꯜꯗꯨ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛ ꯂꯥꯛꯏ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯇꯧꯔꯤꯕ ꯇꯥꯗ ꯆꯥꯎꯕꯕꯨ ꯎꯔꯗꯨꯅ ꯇꯥꯗ ꯀꯩꯅꯣ ꯆꯠꯂꯕ꯭ꯔꯣ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪ ꯂꯩꯕꯣꯏꯔꯦ ꯅꯪ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯑꯩꯗꯤ ꯆꯠꯂꯒꯦꯅ ꯇꯧꯔꯤꯅꯦ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯍꯦꯛꯄ ꯆꯪꯂꯨꯕꯅꯤ ꯌꯥꯅꯤ ꯐꯝꯁꯤ ꯅꯪꯒ ꯋꯥ ꯑꯝꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯌꯥꯅꯤ ꯇꯥꯗ ꯂꯩ ꯃꯍꯜꯅ ꯃꯃꯥꯏꯗꯨ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤ ꯂꯥꯛꯏ ꯐꯝꯅꯕ ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯈꯣꯟꯗꯥ ꯑꯃꯗ ꯈꯨꯝꯃꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯏꯁꯤ ꯎꯗ꯭ꯔꯣ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯃꯥꯡꯒꯣꯜꯗꯕꯨ ꯀꯅꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯧꯅꯒꯦꯅꯦ ꯃꯤ ꯄꯣꯡ ꯂꯥꯛꯂꯒ ꯐꯖꯔꯤꯕ꯭ꯔꯣ ꯏꯁ ꯀꯩꯅꯒꯤ ꯁꯤꯗꯤ ꯍꯣꯏ ꯏꯃꯨꯡꯗ ꯆꯥꯕꯗꯣ ꯏꯪꯉꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯁꯤ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯔꯤꯕ ꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯐꯤꯗꯥ ꯑꯃꯇꯪ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀꯅꯥꯅ ꯍꯧꯒꯠꯅꯩ ꯃꯈꯣꯏꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯑꯃ ꯑꯣꯏꯅ ꯐꯥꯎꯖꯔꯗꯨꯅ ꯑꯁꯨꯝꯅ ꯂꯩ ꯃꯍꯜꯗ ꯍꯥꯏ ꯂꯩ ꯃꯍꯜ ꯌꯥꯅꯤ ꯑꯩ ꯐꯝꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯋꯥꯔꯤꯁꯤ ꯑꯩꯕꯨ ꯀꯣꯟꯅ ꯑꯣꯏꯅ ꯂꯥꯛꯂꯒ ꯁꯥꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯇꯥꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯖꯅ ꯐꯝꯂꯒ ꯁꯥꯟꯅꯁꯤ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡꯗꯨ ꯙꯥꯔꯤꯗꯨꯗ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯏ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯅꯕ ꯄꯤ ꯇꯥꯗ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯁꯨꯃꯥꯡꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯝꯂꯁꯤ ꯀꯥꯏꯗꯦ ꯆꯥꯎꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯂꯩ ꯃꯍꯜꯁꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯀꯦꯊꯕꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄꯗꯨꯃꯛ ꯆꯥꯔꯤ ꯂꯩ ꯃꯍꯜꯅ ꯍꯪꯏ ꯇꯥꯗ ꯀꯔꯤ ꯋꯥꯕꯨꯅꯣ ꯍꯥꯏꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯂꯩ ꯃꯍꯜ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯆꯦꯗꯣ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯐꯗꯅ ꯂꯩꯔꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯤꯔꯣꯜꯅꯒ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦ ꯍꯥꯏꯕꯗꯥꯏꯅꯦ ꯌꯦꯡꯂꯤꯕꯅꯤꯅꯦ ꯑꯩꯅ ꯈꯪꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯌꯦꯡꯂꯤ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯤ ꯁꯦꯜ ꯇꯃꯛ ꯇꯤꯡꯏ ꯑꯅꯥꯕꯒꯤ ꯐꯤꯕꯝꯗꯤ ꯍꯃꯨꯅꯤ ꯐꯒꯠꯄꯒꯤ ꯃꯃꯤ ꯑꯝꯇ ꯂꯩꯇꯦ ꯏꯊꯟꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯩ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ ꯍꯣꯏꯗꯤ ꯃꯈꯣꯏꯁꯨ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯅꯪꯒꯤꯗ ꯂꯥꯛꯏꯁꯦ ꯅꯈꯣꯏꯅ ꯄꯥꯝꯂꯣꯝꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯒꯨꯝꯅ ꯇꯧꯕ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯍꯩꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯍꯥꯅꯦꯁꯨ ꯍꯥꯏ ꯅꯪꯕꯨ ꯃꯁꯛꯀ ꯈꯪꯂꯥꯛꯄ꯭ꯔꯥ ꯃꯗꯨꯒꯤ ꯃꯥꯏꯕ ꯃꯆꯥꯗꯨꯗꯤ ꯃꯁꯛ ꯈꯪꯉꯤꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤꯅꯤ ꯅꯪꯅ ꯈꯪꯂꯝꯕ ꯌꯥꯝ ꯐꯔꯦꯗ ꯃꯥꯒꯁꯨ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯍꯟꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯇꯥꯗ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯥꯏꯕ ꯃꯆꯥꯗꯨ ꯀꯌꯥ ꯊꯥꯖꯐꯥꯠꯇꯦꯕꯨ ꯀꯌా ꯈꯪ ꯍꯩꯔꯝꯒꯅꯤ ꯅꯤꯡꯗꯦ ꯑꯗꯨꯕꯨ ꯇꯥꯗ ꯈꯣꯏꯅ ꯃꯥꯕꯨ ꯌꯦꯡꯍꯟꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯒ ꯑꯣꯏꯔꯕꯁꯨ ꯍꯦꯛꯇ ꯆꯠꯁꯤ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤꯗ ꯍꯩꯕ ꯍꯩꯇꯕ ꯈꯪꯗꯦ ꯍꯦꯛꯇ ꯌꯦꯡꯍꯜꯂꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯗꯅ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯅꯥꯕꯁꯦ ꯊꯣꯛ ꯐꯈ꯭ꯔꯁꯨ ꯆꯥꯛ ꯆꯥꯔꯝꯕ ꯀꯦꯊꯕꯤꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯈꯝ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯊꯛꯂꯒ ꯄꯨꯈꯝ ꯈꯨꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯃꯈꯥ ꯇꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯍꯦꯛꯇ ꯇꯧꯔꯁꯤ ꯁꯨꯝꯗꯧꯔꯁꯤ ꯍꯌꯦꯡꯁꯤ ꯑꯩ ꯑꯌꯨꯛ ꯉꯜꯂꯞꯅ ꯅꯈꯣꯏꯒꯤꯗ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅꯅꯦ ꯍꯦꯛꯇ ꯀꯧꯔꯁꯤ ꯍꯣꯏ ꯇꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯅꯥꯕꯁꯨ ꯃꯊꯟꯇ ꯂꯩꯍꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯇꯥꯗ ꯍꯧꯒꯠꯇꯨꯅ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯂꯩ ꯃꯍꯜꯅ ꯆꯥꯎꯕꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯟꯗ ꯍꯥꯏꯖꯍꯧꯏ
ꯇꯥꯗꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯔꯦꯀꯣ ꯆꯍꯤ ꯌꯥꯝꯅ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯈꯤꯕꯅꯤ ꯀꯣꯟꯅ ꯊꯪꯗ ꯃꯥꯒꯤꯁꯨ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯇꯅ ꯏꯆꯦ ꯑꯌꯤꯡꯕꯤꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯃꯇꯝꯗ ꯏꯆꯦ ꯑꯌꯤꯡꯕꯤꯗꯣ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕꯕꯨꯅ ꯅꯥꯈꯤꯕꯅꯤ ꯑꯅꯥꯕꯗꯣ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯐꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯅꯥꯀꯜꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯒꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ ꯍꯦ ꯅꯪ ꯇꯥꯕ꯭ꯔꯥ ꯆꯒꯨꯝ ꯇꯥꯍꯧꯔꯤꯁꯦ ꯀꯅꯥ ꯁꯦꯡꯒꯅꯤꯅ ꯊꯝꯃꯝꯃꯤꯅꯣ ꯄ꯭ꯔꯞ ꯁꯦꯡꯉꯨ ꯂꯥꯎ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯦꯝꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯨꯕꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯤꯒꯤ ꯀ꯭ꯋꯥꯛꯁꯤꯅ ꯑꯃꯨꯛ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏꯁꯤꯅ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯃꯪꯒꯣꯜꯁꯤ ꯆꯒꯨꯝ ꯇꯥꯔꯤꯕꯁꯤ ꯀꯅꯥ ꯁꯦꯡꯗꯧꯔꯤꯕꯒꯦ ꯀꯦꯊꯕꯤꯅ ꯐꯝꯅ ꯂꯥꯎꯗꯨꯅ ꯈꯨꯝꯃꯤ ꯍꯣ ꯇꯥꯔꯕꯗꯤ ꯁꯦꯡꯉꯣ ꯑꯃꯨꯛ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯩꯅ ꯁꯦꯡꯒꯗ꯭ꯔꯣ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯃꯤꯠ ꯅꯅꯥꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯃꯤ ꯅꯨꯡ ꯂꯥꯛꯂꯒ ꯏꯀꯥꯏꯖꯩꯅꯦ ꯄ꯭ꯔꯞ ꯁꯦꯡꯉꯨ ꯂꯥꯎꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯣꯔꯥꯗꯨ ꯊꯝꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯄꯣꯂꯥꯡꯗ ꯌꯥꯎꯕ ꯍꯋꯥꯏꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯃꯟꯕ ꯍꯧꯏ ꯑꯗꯨ ꯐꯥꯎꯕ ꯃꯃꯧ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯍꯩ ꯆꯥꯔꯤꯁꯥꯅ ꯂꯣꯏꯁꯤꯜꯂꯧ ꯍꯥꯏꯕꯅꯤꯅꯦ ꯁꯤꯕꯣ ꯀꯦꯊꯕꯤꯁꯨ ꯃꯄꯥꯟꯗ ꯆꯠꯊꯣꯛꯂꯛꯇꯨꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯩ ꯆꯒꯨꯝꯁꯦ ꯇꯥꯍꯧꯔꯦ ꯍꯥꯏꯕ ꯈꯪꯉꯗꯤ ꯏꯃꯥꯅ ꯀꯣꯛ ꯁꯤꯡꯕꯤꯕꯗꯤ ꯀꯩꯗꯧꯒꯦ ꯀꯣꯏꯀꯧꯕ ꯀꯧꯔ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯍꯩꯇ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯕꯨ ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯛꯂꯒ ꯍꯦꯛꯇ ꯃꯆꯥꯏ ꯃꯤ ꯅꯨꯈ꯭ꯔꯒ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯃꯤ ꯈ꯭ꯋꯥꯏ ꯆꯥꯅꯔꯤꯕꯅꯤꯃ ꯑꯗꯨꯃꯥꯏꯅ ꯅꯕꯨꯛꯆꯦꯜ ꯐꯠꯇꯕꯗꯣ ꯌꯥꯝ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣ ꯍꯣ ꯇꯧꯗꯧꯔꯤ ꯑꯩꯗꯤ ꯇꯧꯗꯧꯔꯤꯌꯦ ꯑꯩꯅ ꯃꯪꯒꯣꯜꯗ ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤ ꯁꯨꯃꯥꯡꯗ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯇꯥꯍꯧꯕ ꯆꯒꯨꯝ ꯑꯅꯤ ꯑꯍꯨꯝꯗꯨ ꯃꯈꯨꯠꯅ ꯈꯨꯟꯖꯤꯜꯂꯤ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯇꯦꯡꯁꯤ ꯀꯤꯝꯇ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯕꯨ ꯀꯩꯅꯣ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯍꯥꯏꯕꯅꯤꯅꯦ ꯀꯅꯥꯅꯕꯨ ꯉꯝꯖꯄꯣꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯥꯖꯠ ꯂꯤꯆꯠꯃꯛꯅꯦ ꯑꯣꯟꯊꯣꯛ ꯌꯦꯡꯗ ꯃꯤꯠ ꯅꯥꯈ꯭ꯔꯕ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤ ꯉꯥꯡꯅ ꯃꯥꯁꯨ ꯍꯋꯥꯏꯗꯨ ꯀꯟꯅ ꯃꯜꯂꯤ ꯀꯦꯊꯕꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯑꯌꯨꯛꯇꯨꯗ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯪꯉꯤ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦꯒꯦ ꯑꯃꯨꯛ ꯍꯣ ꯊꯕꯛꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯍꯩ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯆꯠꯊꯣꯛꯀꯦ ꯇꯧꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯕꯅꯤ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯌꯥꯝ ꯀꯥꯏ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯏ ꯍꯪꯂꯛꯀꯅꯣ ꯑꯃꯇ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯊꯣꯛꯂꯕꯅꯤꯅ ꯀꯗꯥꯏꯗꯅꯣ ꯍꯪꯕ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯏꯕꯨꯡꯉꯣꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯪ ꯀꯗꯥꯏꯗ ꯆꯠꯊꯣꯛꯀꯦ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯈꯨꯝꯗꯧꯔꯤ ꯍꯣꯠꯅꯃꯥꯅ ꯆꯥꯅꯈꯣꯏꯅꯤꯅꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨꯝ ꯍꯦꯛ ꯄꯥꯟꯅꯗꯨ ꯂꯩꯕꯤꯔꯣ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯗꯣꯛꯐꯥꯎ ꯇꯜꯂꯕꯅꯤ ꯑꯩꯁꯦ ꯑꯃꯔꯣꯝꯗ ꯂꯩꯃꯍꯜ ꯃꯥꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯝꯆꯠ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯃꯥꯒ ꯋꯥ ꯉꯥꯡꯅꯕꯁꯨ ꯂꯥꯎꯅꯕꯗ ꯍꯦꯛꯇ ꯃꯇꯥꯔꯛꯏ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯈ꯭ꯔꯒ ꯃꯍꯥꯛ ꯍꯦꯟꯅ ꯏꯀꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯀꯦꯊꯕꯤꯅ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤꯅꯦ ꯑꯩꯅ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯇꯅ ꯌꯨꯝ ꯍꯟꯖꯤꯜꯂꯛꯑꯣꯏꯀꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯇ꯭ꯔꯤ ꯂꯩꯃꯍꯜꯅ ꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯥꯅ ꯈꯣꯡꯒꯨꯜ ꯈꯖꯤꯛꯇ ꯇꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣ ꯃꯊꯣꯡ ꯆꯥꯗꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗ ꯋꯥꯏꯃꯛꯇ ꯁꯤꯠꯂꯕꯁꯨ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯑꯗꯨꯅ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯠꯄ ꯋꯥꯏꯃꯛꯇ ꯇꯩꯔꯁꯨ ꯃꯈꯣꯏ ꯃꯥꯟꯅꯗꯕ ꯆꯥꯛ ꯊꯣꯡꯅ ꯃꯆꯤꯜꯁꯤꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯁꯥꯏꯕ ꯃꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤ ꯀꯦꯊꯕꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯃꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯉꯟꯇꯥꯅ ꯂꯥꯛꯏꯗꯤ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯅꯣ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ ꯃꯇꯝꯁꯤ ꯌꯧꯔꯕꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯂꯥꯛꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ ꯏꯃꯥ ꯑꯗꯨꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯂꯩꯔꯤꯕ ꯐꯛꯇꯨꯗ ꯁꯠ ꯐꯝꯊꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯑꯩꯅꯦ
ꯃꯐꯝꯗꯨ ꯂꯩꯕ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯤ ꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯀꯩꯒꯤ ꯇꯥꯕ ꯌꯥꯗꯕꯅꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯄꯒꯨꯝꯅ ꯇꯛꯄꯤꯔꯤꯕꯅꯤ ꯑꯣꯠꯄꯤꯔꯤꯕ ꯑꯩꯅ ꯌꯨꯝꯗꯨ ꯂꯩꯔꯤꯗꯣ ꯅꯨꯡꯉꯥꯏ ꯂꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯣ ꯍꯦ ꯅꯪ ꯅꯁꯥꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯆꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯣ ꯃꯇꯝꯗꯨꯗ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯅꯪꯅ ꯇꯥꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯕꯅꯤ ꯃꯥꯅ ꯂꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔ ꯅꯪ ꯍꯣꯏ ꯌꯥꯔꯦ ꯃꯗꯨ ꯂꯣꯏꯅ ꯍꯧꯈ꯭ꯔ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯊꯣꯛꯄꯤꯔꯛꯑꯅꯨ ꯀꯣꯊꯣꯛꯄ ꯇꯥꯕꯅꯤꯅꯦ ꯃꯇꯝꯗꯨꯗꯅ ꯍꯥꯏꯕ ꯏꯟꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗꯅ ꯋꯥꯔꯦ ꯀꯥꯏ ꯈꯥꯡꯉꯣ ꯍꯥꯏꯁꯤꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏ ꯇꯧꯔꯒꯅ ꯍꯦꯛ ꯍꯔꯥꯎꯕ ꯑꯃ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯀꯣꯏꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯋꯥꯁꯨ ꯃꯉꯥꯏ ꯃꯇꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯨꯝꯅ ꯈꯜꯂꯦꯕ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯔꯦ ꯀꯗꯥꯏ ꯌꯧꯈꯤꯕ ꯇꯥꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯈꯔ ꯆꯥꯔꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯅꯠꯇꯦꯗ ꯏꯃꯥ ꯌꯨꯝ ꯑꯗꯨ ꯂꯩꯕꯗꯒꯤ ꯅꯆꯥ ꯑꯩꯁꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯀꯌꯥ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯍꯥꯟꯅꯒꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯧ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒ ꯀꯨꯞꯅ ꯇꯥꯟꯅꯁꯤ ꯅꯅꯝꯃꯅꯅꯦ ꯉꯥ ꯊꯣꯡꯈꯤꯒꯨꯝ ꯇꯧꯕꯅꯤ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯈꯔꯁꯨ ꯆꯥꯔꯨꯁꯤ ꯑꯗꯨꯒ ꯐꯖꯅ ꯀꯨꯞꯅ ꯃꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯨ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯃꯆꯥꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯍꯧꯒꯠꯂꯣꯅ ꯌꯥꯔꯦꯅꯦ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯈꯤꯕꯅꯤ ꯂꯥꯎ ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯦꯊꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯀꯦꯊꯕꯤ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ ꯑꯣ ꯈꯪꯗꯦ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯈꯤꯕꯅꯤ ꯀꯗꯥꯏꯗꯅꯣ ꯍꯪꯉꯧꯗ꯭ꯔꯣ ꯏꯃꯥꯕꯨ ꯑꯣ ꯍꯪꯉꯨꯕꯅꯦ ꯆꯣꯡꯕꯨ ꯆꯣꯡꯁꯤꯜꯂꯛꯏ ꯍꯪꯗ꯭ꯔꯦꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯃꯄꯥꯝꯗ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯤ ꯃꯥꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯣꯛꯅ ꯆꯠꯄ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯃꯄꯥꯝꯗꯗ ꯆꯠꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯁꯨ ꯇꯠꯅꯔꯝꯒꯅꯤ ꯆꯠꯈ꯭ꯔꯤꯕ ꯁꯤꯅꯦꯗꯣ ꯅꯨꯃꯤꯠ ꯐꯕ ꯐꯠꯇꯕꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ ꯏꯃꯥ ꯃꯥꯅ ꯇꯣꯏꯅ ꯃꯄꯥꯝꯗ ꯆꯠꯄꯁꯤꯗ ꯗꯨꯛ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯅꯤ ꯍꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤꯅꯦ ꯍꯩ ꯀꯌꯥ ꯇꯣꯏꯅ ꯆꯠꯇꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯉꯣꯟꯗ ꯍꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯩ ꯃꯥꯏ ꯑꯣꯏꯅ ꯅꯥꯟꯖꯔꯨꯒꯦ ꯏꯃꯥ ꯃꯈꯨꯠ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ ꯆꯥꯛꯁꯨ ꯂꯥꯞꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯃꯥ ꯈꯪꯗꯦꯅꯦ ꯆꯥꯛꯈꯨꯝꯗ ꯊꯤꯗꯨꯅ ꯂꯩꯍꯧꯕꯅꯤ ꯆꯥꯔꯨꯔꯣ ꯏꯃꯥꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯔꯝꯃꯔꯣꯏꯗꯧꯅꯤ ꯑꯁ ꯇꯟꯗꯧꯔꯤꯗꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗ ꯎꯞꯇꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯊꯣꯡꯂꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯀꯠꯇꯨꯅ ꯍꯥꯏꯖꯩ ꯑꯁ ꯄꯦꯠꯂꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯪꯒꯥꯝꯁꯤꯗꯤꯕꯀꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯪꯈꯣꯜꯗꯧꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤꯈꯩ ꯂꯣꯏ ꯌꯥꯟꯊꯠꯂꯨꯅꯤꯀꯣ ꯉꯥꯔꯧꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯆꯥꯎꯅ ꯊꯝꯃꯤꯅꯣꯕ ꯁꯤꯕꯨ ꯑꯩꯗꯤꯕꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯊꯩ ꯐꯖꯅ ꯐꯝꯂꯤ ꯊꯣꯡꯂꯝꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯏ ꯍꯣꯏ ꯏꯃꯥꯎ ꯉꯥꯔꯧꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯉꯥꯔ ꯀꯩꯅꯣ ꯑꯝꯇ ꯂꯧꯔꯨ ꯂꯥꯎ ꯂꯩꯃꯍꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯉꯥ ꯑꯝꯇ ꯂꯧꯔꯨ ꯍꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯏꯟꯁꯥꯡꯅꯤ ꯍꯥꯎꯔꯣꯏꯗꯔꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯕꯨ ꯊꯣꯡꯂꯕꯗꯤ ꯂꯣꯏꯅ ꯍꯥꯎꯏ ꯅꯃꯥꯏꯅ ꯊꯣꯡꯕꯗꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯋꯦꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯌꯥꯔꯦ ꯃꯗꯨꯒ ꯑꯝꯇ ꯆꯠꯅꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯑꯝꯇ ꯂꯧꯔꯣꯕ ꯑꯩ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯂꯣꯏꯅ ꯆꯤꯟꯅꯈ꯭ꯔꯦ ꯊꯕꯛ ꯆꯤꯟꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯃꯥꯏꯇ ꯃꯉꯥꯏꯔꯦ ꯉꯥꯡꯗ ꯂꯩꯔꯅꯨ ꯏꯃꯥ ꯉꯥ ꯑꯝꯇ ꯀꯣꯛ ꯂꯧꯔꯣꯃꯤ ꯂꯩꯃꯍꯜꯅ ꯉꯥꯔꯨꯕꯥꯛꯇꯨ ꯊꯥꯡꯊꯗꯨꯅ ꯉꯥ ꯑꯃ ꯂꯧꯊꯔꯛꯇꯨꯅ ꯃꯩꯐꯝꯗ ꯊꯝꯗꯨꯅ ꯂꯧꯕꯤꯔꯤ ꯃꯗꯨꯕꯨ ꯄꯤꯗꯨꯅ ꯁꯤ ꯆꯥꯔꯣ ꯍꯣꯏꯅꯦ ꯁꯤꯃ ꯌꯥꯎꯔꯗꯤ ꯈꯔ ꯌꯣꯠꯄ ꯌꯥꯔꯅꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯅꯥꯀꯜꯗ ꯏꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯨꯀꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯐꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯅꯄꯥꯕꯨꯡꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ
ꯂꯩꯃꯍꯜ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯈꯣꯝꯃꯁꯨ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯍꯧꯏ ꯀꯦꯊꯕꯤ ꯃꯃꯥꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄ ꯑꯔꯨꯕꯤꯁꯨ ꯍꯦꯛ ꯂꯥꯛꯏ ꯑꯔꯨꯕꯤꯅ ꯀꯦꯊꯕꯤꯌꯥ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯂꯥꯛꯑꯝꯃꯤꯅꯦ ꯐꯝꯁꯤ ꯁꯤꯗ ꯏꯗꯣꯝꯆꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯕꯅꯦ ꯀꯧꯊꯣꯛꯀꯦ ꯐꯛꯇꯨꯗ ꯐꯝꯊꯗꯨꯅ ꯉꯥꯏꯈꯣꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯨꯝ ꯍꯥꯟꯅꯅꯦ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯛꯁꯨꯒ ꯑꯝꯇ ꯊꯣꯛꯂꯝꯗ꯭ꯔꯦꯗꯅ ꯏꯆꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯏꯆꯦꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯗ ꯑꯗꯨꯝ ꯈꯪꯉꯣꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯋꯥꯏ ꯍꯥꯏꯗꯨꯔꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯔꯥ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯏꯆꯦ ꯑꯁ ꯀꯩꯅꯣꯅꯦ ꯅꯍꯥꯁꯨ ꯌꯥꯝ ꯑꯣꯏꯔꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯆꯦ ꯋꯥꯈꯜ ꯑꯁꯦ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯏꯄꯥꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦꯅ ꯂꯥꯛꯏꯅꯤ ꯅꯪꯒꯤꯁꯤꯕꯨ ꯂꯦꯛꯇꯣꯏꯔꯣ ꯍꯟꯈꯤꯗꯣꯏꯔꯣ ꯑꯩꯅ ꯂꯦꯛꯈꯤ ꯈꯟꯕꯅꯦ ꯏꯃꯥꯅ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯄꯥꯝꯗ ꯂꯦꯛꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯍꯦꯟꯅ ꯂꯦꯛꯅꯤꯡꯉꯤꯅꯦ ꯏꯆꯦ ꯉꯥꯏꯈꯣꯅꯦ ꯅꯪ ꯎꯔꯒ ꯑꯩ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯇꯝꯃꯛꯀꯦꯗꯣ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯀꯩ ꯑꯣꯏꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯁꯤꯡꯂꯤꯌꯦ ꯏꯆꯦ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯏꯕꯦꯝꯃ ꯃꯥꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯁꯨ ꯉꯥꯎꯗꯅ ꯂꯩꯔꯤ ꯈꯪꯉꯕ ꯉꯔꯥꯡ ꯑꯩ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯨꯕꯗꯅꯦ ꯂꯝꯕꯤꯗ ꯃꯥꯒ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯤꯕ ꯑꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯍꯪꯉꯤꯕ ꯑꯗꯨꯕꯨꯔꯣ ꯊꯝꯕꯧꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯔꯨꯕꯤ ꯀꯦꯊꯕꯤꯒꯤ ꯄꯥꯎ ꯀꯔꯤ ꯇꯥꯕ ꯂꯩꯒꯦ ꯈꯔ ꯇꯝꯃꯨꯗꯅ ꯀꯩꯁꯨ ꯇꯥꯗꯦ ꯊꯝꯕꯧ ꯑꯩꯅꯁꯨ ꯃꯈꯣꯏꯔꯣꯝꯗ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯑꯔꯨꯕꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯁꯤꯁꯨ ꯉꯥꯎꯆꯠꯅꯔꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗꯅꯦꯅ ꯈꯜꯂꯤꯕꯁꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯒ ꯃꯥꯅꯗꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯃꯐꯝꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯥ ꯉꯁꯤꯗꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯗꯅ ꯆꯍꯤꯗꯣ ꯁꯨꯝ ꯌꯧꯁꯤꯟꯈꯤꯕ ꯇꯥꯔꯦ ꯑꯔꯨꯕꯤ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯂꯧꯔꯣꯏ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯊꯝꯕꯧ ꯅꯪꯗꯤ ꯑꯗꯨꯗꯤ ꯍꯦꯃꯟꯇ꯭ꯔꯥ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯔ ꯈꯜꯂꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯪ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯄꯥꯜꯂꯣꯏ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯝꯅ ꯂꯩꯖꯈ꯭ꯔꯁꯅꯨ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯒꯤ ꯊꯃꯣꯏꯗ ꯐꯪꯍꯧꯔꯤ ꯃꯩꯆꯥꯛꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯦ ꯊꯝꯕꯧ ꯑꯁꯨꯝ ꯍꯥꯏꯅ ꯑꯔꯨꯕꯤꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯃꯥꯅ ꯍꯥꯏ ꯇꯥ ꯊꯝꯕꯧ ꯅꯪꯗꯤ ꯉꯁꯤꯁꯨ ꯑꯩꯒꯤꯗꯃꯛ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤ ꯑꯣꯏꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯇꯥꯊꯤꯈꯤ ꯅꯪꯕꯨ ꯎꯕꯗ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯣꯏꯈꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤ ꯉꯁꯤꯗꯤ ꯑꯩ ꯏꯅꯥꯛ ꯍꯥꯏꯔꯦ ꯈꯨꯜꯂꯕꯅꯤꯗꯣ ꯃꯥꯗꯤ ꯀꯦꯊꯕꯤ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯊꯝꯕꯧꯗ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯏꯆꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯉꯁꯤꯗꯤ ꯑꯩ ꯀꯞꯅꯤꯡꯂꯛꯏ ꯃꯥꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯃꯥꯕꯨ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕ ꯑꯁ ꯍꯧꯖꯤꯛꯇꯗ ꯏꯕꯦꯝꯃ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯇꯥꯡꯁꯤꯗ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤꯗꯣ ꯄꯠ ꯇꯠꯄ ꯅꯨꯄꯥꯗꯨ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯜꯂꯝꯂꯤꯅꯤ ꯀꯦꯊꯕꯤꯅ ꯌꯥꯔꯤꯕꯩꯃ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯕ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯁꯤꯗꯤ ꯍꯦꯛ ꯎꯏꯌꯦ ꯑꯩꯒꯤ ꯃꯤꯠꯇ ꯅꯃꯥ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯥꯁꯨ ꯐꯛꯇꯨꯗ ꯐꯝꯊꯔꯛꯇꯨꯅ ꯃꯈꯥ ꯇꯥꯏ ꯏꯕꯨꯡꯉꯣ ꯊꯝꯕꯧꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯎꯕ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯕ ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯤꯅꯤꯡꯂꯤꯕꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅꯅꯦ ꯍꯦꯛꯇ ꯃꯥꯡꯍꯟꯕꯅꯤ ꯃꯅꯤ ꯈꯨꯜꯂꯨ ꯍꯥꯏꯕꯗ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯨꯟꯈꯤꯗꯕꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯦꯗꯅ ꯌꯥꯔꯤꯕꯩꯃ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯋꯥꯔꯤꯕꯅꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯍꯜꯂꯅꯨ ꯏꯁ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯀꯥꯏꯅ ꯍꯣ ꯀꯥꯟꯅꯔꯣꯏꯌꯦ ꯍꯧꯒꯠꯂꯣ ꯅꯌꯨꯝꯗ ꯆꯠ ꯊꯦꯡꯈꯤꯅꯕꯅꯤ ꯏꯃꯥ ꯑꯩ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯑꯩ ꯁꯤ ꯂꯩꯈ꯭ꯔꯗꯧꯅꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯃꯗꯨ
ꯊꯨꯅ ꯆꯠꯂꯣ ꯂꯩꯅꯤ ꯍꯥꯏꯗꯤ ꯂꯩꯔꯅꯤ ꯉꯁꯤ ꯈꯛꯇꯅꯤ ꯀꯩꯅꯣ ꯅꯪ ꯀꯣ ꯑꯔꯨꯕꯤꯅ ꯏꯟꯊꯣꯝꯆꯥ ꯑꯩꯈꯣꯏ ꯀꯦꯊꯕꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯃꯥꯅ ꯅꯨꯡꯉꯥꯏꯅꯕ ꯀꯔꯤꯅꯣ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯤꯕꯅ ꯐꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯁꯥꯕ ꯌꯥꯈꯤꯗꯧꯔꯤꯕ꯭ꯔꯕ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯀꯩꯅꯣꯃ ꯑꯔꯨꯕꯤꯌꯥ ꯑꯩ ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯁꯥꯟꯅꯖꯍꯧꯔꯣ ꯅꯃꯥ ꯂꯩꯍꯧꯕ꯭ꯔꯥ ꯅꯈꯣꯏꯗꯅꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯂꯩꯍꯧꯕꯅꯤ ꯏꯗꯣꯝꯆꯥ ꯅꯪꯅꯦ ꯃꯥꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯃꯦꯝ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡꯊꯣꯛꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯀꯦꯊꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯀꯦꯊꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅꯦ ꯊꯥꯕꯧꯒ ꯑꯝꯇ ꯎꯅꯒꯦꯔꯥ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯎꯅꯧꯕ ꯃꯥꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗꯅꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯅꯪꯒ ꯎꯅꯔꯕꯗꯤ ꯃꯥꯅ ꯋꯥꯔꯤꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯅꯤ ꯇꯜꯂꯤꯗ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯃꯍꯥꯛꯀ ꯎꯅꯔꯒ ꯀꯩꯃꯨꯛ ꯀꯥꯟꯅꯒꯗꯣꯏꯅꯣ ꯑꯁ ꯎꯅꯧ ꯍꯥꯏꯕ ꯑꯩ ꯍꯣꯔꯦꯟ ꯄꯥꯎ ꯆꯦꯟꯈꯤꯒꯦ ꯍꯌꯦꯡ ꯎꯅꯅꯕ ꯇꯜꯂꯤꯗ ꯏꯆꯦ ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯌꯥꯔꯣꯏꯀꯣ ꯎꯅꯒꯗꯕꯅꯤ ꯑꯩꯗꯤ ꯄꯥꯎ ꯆꯦꯟꯈ꯭ꯔꯒꯗꯕꯅꯤ ꯑꯁ ꯏꯆꯦ ꯅꯪꯕꯨ ꯎꯕꯗ ꯃꯥꯅ ꯀꯌꯥꯝ ꯍꯔꯥꯎꯖꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠꯁꯨ ꯍꯥꯏꯅ ꯇꯥꯁꯤꯟꯈ꯭ꯔꯦ ꯀꯦꯊꯕꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯝꯗꯦ ꯃꯄꯥꯝꯗ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯅꯨꯃꯤꯠꯅ ꯄꯨꯡ ꯇꯥꯈ꯭ꯔꯕꯁꯤ ꯐꯥꯎꯕ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛ ꯐꯅ ꯉꯟꯅꯗꯤ ꯃꯥꯕꯨ ꯆꯠꯈꯤꯕꯅꯤꯗ ꯑꯩꯗꯤꯕꯀꯣ ꯁꯦꯅꯤ ꯃꯥꯏꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯕ ꯈꯣꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯏꯃꯥ ꯍꯣ ꯍꯜꯂꯛꯇ꯭ꯔꯤꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯔꯕꯖꯥꯠꯅꯤꯀꯣ ꯑꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯆꯩ ꯅꯤꯔꯦ ꯍꯥꯏꯕ ꯅꯪꯗꯤ ꯉꯁꯤꯗ ꯈꯪꯕꯣꯏꯔꯦ ꯏꯃꯥꯗꯤ ꯀꯨꯏꯔꯦ ꯈꯪꯕ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕ ꯐꯤ ꯐꯅꯦꯛ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃꯅꯦ ꯇꯨꯝꯕ ꯆꯥꯕ ꯇꯧꯗꯨ ꯂꯩꯊꯣꯛꯂꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯋꯥꯏ ꯁꯤꯠꯂꯛꯈꯤꯅꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯂꯛꯀꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇꯅꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤ ꯃꯗꯨꯗ ꯑꯩꯅ ꯈꯖꯤꯛ ꯉꯥꯡꯂꯨꯔꯒꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅꯅꯦ ꯄꯣꯗ꯭ꯔꯣꯛ ꯍꯦꯛꯇ ꯈꯨꯝꯂꯛꯀꯗꯧꯔꯤꯕ ꯍꯣꯏ ꯌꯥꯔꯦ ꯃꯥ ꯃꯄꯥꯝꯗ ꯂꯩꯔꯣꯏꯔꯝꯒꯅꯤ ꯍꯌꯦꯡ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯅ ꯍꯦꯛꯇ ꯆꯠꯂꯒ ꯀꯧꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯡꯒꯟꯕꯤꯗꯣ ꯃꯥꯁꯨ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯃ ꯃꯥꯅ ꯊꯣꯡꯕ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯇꯣꯛꯅꯔꯦ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯉꯟꯅ ꯍꯟꯈꯣ ꯁꯤꯗ ꯀꯨꯏꯅ ꯂꯩꯒꯅꯨꯀꯣ ꯍꯟꯒꯅꯤꯕ ꯏꯃꯥ ꯅꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯊꯃꯣꯏ ꯑꯁꯤ ꯑꯩ ꯄꯨꯔꯣꯛ ꯆꯥꯛꯂꯤꯕꯅꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯪꯅ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯥꯔꯦ ꯅꯨꯡꯉꯥꯏꯕꯤꯅꯣ ꯍꯥꯏꯗꯦ ꯅꯪꯀꯣ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯔꯨꯕꯤꯁꯨ ꯂꯥꯛꯁꯤꯜꯂꯤ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤꯌꯥ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯏꯆꯦ ꯏꯃꯥꯅ ꯇꯥꯟꯕꯗ ꯂꯣꯏꯔ ꯄꯣꯠꯅꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯗꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯃꯦꯝꯃꯅ ꯑꯔꯨꯕꯤꯌꯥ ꯄꯨꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯅꯦ ꯀꯨꯏꯅ ꯂꯩꯍꯜꯂꯅꯨꯃ ꯑꯩꯗꯅꯦ ꯆꯠꯈ꯭ꯔꯒꯦ ꯑꯣ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯆꯠꯂꯁꯤ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯗꯨꯝ ꯆꯠꯂꯗꯧꯅꯤ ꯏꯆꯦ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ ꯂꯝꯕꯤꯗꯨꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯏ ꯀꯦꯊꯕꯤ ꯉꯔꯥꯡ ꯑꯩꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯃꯗꯨꯗ ꯂꯩꯔꯝꯃꯣꯅ ꯍꯥꯏꯈꯤꯕꯅꯤ ꯂꯩꯔꯝꯂꯅꯤ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯑꯩꯅ ꯃꯍꯥꯛ ꯎꯅꯕ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯅꯪ ꯍꯦꯟꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯤ ꯑꯗꯨꯒꯅꯦ ꯀꯦꯊꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯅ ꯂꯦꯜꯂꯤꯗꯣ ꯃꯇꯥꯡꯕꯨ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯐꯪꯗꯣꯏꯅꯤ ꯀꯔꯝꯅ ꯏꯆꯦ ꯊꯝꯕꯧꯁꯦ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯌꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ ꯅꯪꯗꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤ ꯑꯁ ꯏꯆꯦ ꯁꯤꯃ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯝꯗꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯑꯗꯨꯗ ꯊꯝꯕꯧ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯕꯅꯤ ꯉꯁꯤꯗꯤ ꯀꯦꯊꯕꯤꯒꯤ ꯎꯅꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯍꯥꯕ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯩ ꯑꯔꯨꯕꯤꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯝꯕꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯑꯔꯨꯕꯤꯅ ꯍꯥꯏ
ꯀꯦꯊꯕꯤ ꯊꯝꯕꯧꯁꯤ ꯂꯩꯔꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯆꯪꯉꯨꯁꯤ ꯏꯆꯦ ꯑꯩꯕꯨ ꯆꯪꯉꯒꯨꯝꯁꯤꯗ ꯀꯩꯅꯣ ꯆꯪꯂꯔꯣꯏꯕꯣ ꯂꯥꯛꯑꯣ ꯅꯝꯗꯨꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯤ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏ ꯊꯝꯕꯧ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯅꯪꯕꯨ ꯀꯦꯊꯕꯤꯒ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯦꯛꯇ ꯆꯤꯡꯊꯣꯔꯛꯂꯕꯅꯤ ꯎꯅꯍꯧꯔꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯁꯥꯟꯅꯍꯧꯀꯣ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯀꯦꯊꯕꯤꯅ ꯏꯆꯦ ꯉꯥꯏꯈꯨꯑꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯝꯕꯧꯅ ꯍꯥꯏ ꯀꯦꯊꯕꯤ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯝꯕꯧ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯕꯨ ꯀꯔꯤ ꯋꯥꯔꯨꯅꯤ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯝꯕꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯉꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯜꯂꯤ ꯀꯦꯊꯕꯤ ꯅꯪꯗꯒꯤ ꯋꯥꯈꯜꯗꯩꯁꯦ ꯉꯁꯤꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯝꯅꯁꯨ ꯍꯛꯅ ꯈꯟꯖꯤꯟꯕꯤꯒꯅꯨꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯒꯤ ꯑꯩꯒꯤ ꯂꯝꯕꯤ ꯄꯨꯜꯂꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃ ꯅꯪꯁꯨ ꯌꯦꯡꯂꯣ ꯃꯗꯨ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯥꯛꯀꯅꯤ ꯊꯥ ꯊꯝꯕꯧ ꯀꯦꯊꯕꯤ ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯦꯛ ꯂꯥꯛꯏ ꯑꯔꯨꯕꯤꯅ ꯈꯣꯝꯕꯕꯨ ꯍꯦꯛ ꯎꯔꯨꯏ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯍꯦꯛꯇ ꯍꯥꯏ ꯑꯁꯤꯗꯤ ꯈꯣꯝꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯅꯕ ꯇꯥꯔꯛꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯈꯣꯝꯕꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯂꯥꯛꯏ ꯀꯦꯊꯕꯤꯒ ꯊꯝꯕꯧꯒꯁꯨ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯔꯨꯕꯤꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯆꯦꯟꯈꯤꯕꯅ ꯐꯅꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃꯅꯦ ꯇꯧꯖꯔꯨꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯊꯝꯕꯧꯅ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏ ꯌꯥꯔꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯇꯥ ꯊꯝꯕꯧ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯅ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯈꯣꯝꯕꯅ ꯍꯦꯛ ꯎꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯦꯊꯕꯤ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯤ ꯈꯣꯟꯖꯦꯜꯁꯤꯗ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯅꯩ ꯈꯣꯝꯕꯅ ꯅꯪꯃꯛꯅ ꯁꯨꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯏ ꯈꯔ ꯐꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯟ ꯑꯃꯨꯔꯛ ꯊꯥꯏ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯤꯆꯠ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯀꯦꯊꯕꯤꯁꯨ ꯆꯠꯄ ꯇꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ ꯈꯣꯝꯕꯁꯨ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯂꯩ ꯃꯍꯜꯗꯨ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡꯒꯥꯜꯗ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯀꯦꯊꯕꯤ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯣꯝꯕꯁꯨ ꯆꯪꯈꯤ ꯂꯩ ꯃꯍꯜ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯩ ꯃꯍꯜꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄꯗꯨ ꯃꯈꯨꯕꯥꯛꯇꯨꯗ ꯐꯠꯀꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯈꯨꯠꯇ ꯁꯦꯡꯒꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯂꯦꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯂꯦꯝꯕ ꯅꯪꯁꯦ ꯊꯃꯣꯏꯅ ꯅꯨꯡꯒꯤ ꯋꯥꯈꯜꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯇꯧꯔꯛꯄꯅ ꯑꯄꯪ ꯈꯨꯟꯖꯥꯎ ꯍꯥꯏꯗꯨꯅꯤꯀꯣ ꯅꯪꯒꯤ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯅꯆꯥꯅꯁꯨ ꯄꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯃꯤꯅꯝꯕ ꯂꯧꯅꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯊꯃꯣꯏ ꯇꯤꯟ ꯆꯪꯕ ꯅꯪꯁꯦ ꯅꯨꯄꯤ ꯈꯛꯇꯅ ꯆꯪꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯆꯥꯗ 100ꯒꯤ ꯃꯅꯨꯡꯗ 10ꯃꯨꯛꯇꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯩꯅ ꯉꯁꯤ ꯐꯤꯕꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯁꯤꯒꯤ ꯃꯍꯩꯗꯤ ꯅꯪꯁꯨ ꯂꯦꯝꯅ ꯐꯪꯕ ꯑꯣꯏꯁꯧꯗ ꯆꯠꯂꯦ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯌꯤꯡꯕꯤ ꯆꯤꯟꯕꯥ ꯈꯖꯤꯛ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯂꯦꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯇꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯆꯨꯝꯅ ꯂꯥꯛꯄꯗ ꯇꯤꯡꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯇꯣꯝꯕꯤꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯇꯞ ꯇꯥꯡ ꯃꯈꯩ ꯁꯨꯛꯆꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯏ ꯍꯣ ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯗꯕ꯭ꯔꯣ ꯏꯃꯨꯡꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯍꯣ ꯏꯆꯦꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯣ ꯑꯩ ꯎꯖꯍꯧꯋꯦ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯝꯇ ꯇꯣꯝꯕꯤ ꯏꯃꯨꯡꯒꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯣꯠꯂꯝꯕꯗꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯁ ꯎꯍꯧꯔ ꯃꯥꯜꯂꯦꯅꯦ ꯂꯣꯠꯄ ꯅꯪꯍꯧꯗ꯭ꯔꯤꯕ ꯑꯩꯁꯦ ꯄꯦꯜꯂꯕꯅꯦ ꯑꯁꯦꯡꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ
ꯍꯩꯃ ꯑꯍꯤꯡꯕꯤ ꯅꯪ ꯂꯥꯛꯏꯔꯣ ꯂꯥ ꯐꯝꯃꯔꯣ ꯏꯃꯧꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯁꯤ ꯂꯩꯈꯣꯜ ꯐꯖꯕꯅ ꯁꯦꯜ ꯀꯣꯛꯅꯕꯒ ꯑꯣꯏꯔꯗꯤ ꯅꯅꯥꯎꯁꯨ ꯉꯁꯤꯗꯒꯤꯅꯦ ꯁꯦꯜ ꯇꯥꯜꯂꯔꯣꯏ ꯃꯤꯒꯤ ꯁꯦꯜ ꯑꯣꯏꯅ ꯄꯨꯔꯒ ꯍꯥꯠꯂꯒꯦ ꯍꯩꯃ ꯑꯍꯤꯡꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯁꯧꯕꯒꯨꯝꯅ ꯁꯧꯅꯨꯅꯦ ꯏꯪꯊꯧ ꯑꯁꯦꯡꯕꯗ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯒꯤ ꯁꯦꯜꯗꯨꯕꯨ ꯁꯨꯝ ꯁꯤꯡꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯏꯪꯊꯗꯣꯏꯅꯣ ꯑꯩ ꯑꯍꯤꯡꯕꯤꯗꯒꯤꯅꯦ ꯑꯁꯥꯕꯤ ꯑꯣꯜꯂꯛꯄ ꯁꯣꯏꯔꯣꯏ ꯉꯁꯤ ꯑꯍꯤꯡꯕꯤ ꯁꯥꯎꯒꯠꯈꯤꯅꯨꯅꯤ ꯅꯪꯕꯨ ꯁꯤ ꯅꯤꯡꯊꯤꯅ ꯉꯥꯡꯅꯁꯦꯕ ꯋꯥꯗꯣ ꯅꯪꯅ ꯁꯥꯎꯒꯠꯈꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯍꯣꯏ ꯂꯩꯇ ꯂꯥꯏꯔꯅ ꯀꯟꯕꯅꯤ ꯈꯟꯅ ꯑꯩꯁꯨ ꯃꯇꯝ ꯀꯌꯥꯗꯤ ꯌꯦꯡꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯄꯨꯛꯁꯦ ꯐꯥꯗꯣꯛꯄꯤꯗꯅ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯛꯂꯅꯨ ꯁꯦꯜꯂꯞꯇꯨ ꯈꯛꯇ ꯁꯤꯡꯕꯤꯔꯣ ꯍꯥꯏꯕꯁꯨ ꯏꯆꯦꯅꯅꯦ ꯅꯅꯥꯗ ꯍꯥꯞꯄꯤꯗꯤ ꯇꯧꯔꯤꯕ ꯅꯠꯇꯦ ꯏꯆꯦꯅ ꯈꯜꯂꯤꯕꯨ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯇꯤꯌꯥꯗꯒꯤ ꯏꯁꯣꯔꯅ ꯏꯕꯦꯝ ꯑꯍꯤꯡꯕꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯁꯦꯜ ꯋꯥꯠꯄ꯭ꯔꯣ ꯁꯦ ꯀꯥꯏꯅꯒ ꯄꯤꯔꯝꯕꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯏꯆꯦꯅ ꯑꯩꯁꯨꯅꯦ ꯏꯍꯛꯆꯥꯡ ꯑꯁꯦ ꯁꯔꯨ ꯁꯔꯥꯡ ꯇꯦꯛꯄ ꯃꯈꯩ ꯐꯤ ꯁꯥꯗꯅ ꯁꯟ ꯂꯣꯏꯗꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯗꯅ ꯑꯗꯒꯤ ꯐꯅꯦꯛ ꯂꯣꯟꯗꯅ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯈꯪꯂꯕ꯭ꯔꯥ ꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯑꯩꯅ ꯌꯥꯝ ꯍꯥꯠꯆꯅꯤꯡꯕꯗꯧꯅ ꯉꯥꯡꯉꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯗꯤ ꯃꯁꯤꯗꯤ ꯃꯥꯅꯦ ꯏꯅꯥꯎꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯏꯆꯦ ꯈꯪꯉꯤꯗ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯅꯨ ꯅꯕꯨꯛꯅꯤꯡ ꯃꯅꯨꯡꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯗꯤ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯣꯛꯄꯗ ꯂꯧꯈꯤꯕ ꯁꯦꯜꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯕ ꯌꯥꯒꯗꯧꯔꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯔꯥ ꯑꯌꯤꯡꯕꯤ ꯏꯆꯥꯅꯨꯄꯥ ꯆꯍꯤ 9 ꯁꯨꯕꯗ ꯉꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯧꯔꯦ ꯀ ꯍꯥꯏꯖꯤꯜꯂꯩꯗ ꯅꯪꯁꯨ ꯍꯣ ꯋꯥꯒꯤ ꯋꯥꯅꯤ ꯂꯧꯁꯤꯟꯕ ꯍꯩꯇꯕ ꯇꯧꯔꯗꯣ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯑꯇꯥꯕꯤ ꯑꯃ ꯍꯥꯏꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯅꯦ ꯑꯍꯤꯡꯕꯤꯗꯒꯤ ꯁꯥ ꯑꯣꯜꯂꯛꯀꯅꯤ ꯑꯍꯤꯡꯕꯤ ꯅꯪ ꯁꯥꯎꯔꯅꯨꯁꯦ ꯏꯆꯦꯁꯨ ꯂꯩꯇ ꯇꯧꯕꯅꯤ ꯏꯆꯦꯅ ꯂꯩꯔꯒꯕꯨ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯠꯀꯗꯔꯣ ꯅꯍꯥꯟ ꯑꯗꯨꯝ ꯁꯤꯡꯂꯅꯤꯅꯦ ꯏꯆꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯉꯁꯤ ꯁꯤꯡꯉꯣ ꯑꯍꯤꯡꯕꯤ ꯏꯆꯦꯅꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯥꯛꯂꯤꯕ ꯃꯊꯪꯒꯤ ꯊꯥꯁꯤꯗ ꯏꯟꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯅꯪ ꯉꯥꯏꯕ ꯃꯗꯨ ꯐꯥꯎꯗꯗꯤ ꯉꯥꯏꯕꯤꯔꯣ ꯐꯔꯦ ꯑꯩ ꯃꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯃꯗꯨꯗꯁꯨ ꯉꯝꯗ꯭ꯔꯕ ꯑꯍꯤꯡꯕꯤ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯑꯁꯨꯝ ꯍꯥꯏꯍꯧꯏ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣꯁꯦ ꯃꯥꯒꯤ ꯁꯦꯜ ꯑꯁꯦ ꯑꯩꯁꯨ ꯂꯩꯇꯗꯅ ꯁꯤꯡꯗꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯜꯒ ꯌꯥꯝ ꯍꯥꯠꯄꯤ ꯇꯥꯍꯜꯂꯤꯅꯦ ꯐꯔꯣꯏꯌꯦ ꯃꯁꯤ ꯃꯕꯨꯛ ꯑꯁꯦ ꯐꯠꯃꯟꯗꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯅꯦ ꯁꯤ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯅꯨꯡꯇꯤꯒꯤ ꯏꯔꯨꯂꯨꯅꯤ ꯈꯪꯗꯕꯤꯅꯦ ꯁꯤ ꯃꯁꯤ ꯃꯐꯤ ꯃꯔꯣꯜꯅꯦꯅ ꯂꯨꯅ ꯅꯥꯟꯅꯁꯨ ꯂꯩꯇꯦ ꯆꯃꯣꯠꯅꯔꯗꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯃꯥꯏꯁꯤꯁꯨ ꯅꯣꯡꯇ ꯀꯦꯗꯦ ꯑꯁꯤꯗꯕꯨ ꯀꯅꯥꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯃꯁꯝ ꯑꯁꯥꯡꯕꯁꯦ ꯅꯣꯡꯃꯇꯁꯨ ꯊꯥꯗꯣꯛꯇꯅ ꯍꯥꯏ ꯍꯨꯝꯗꯅ ꯂꯩꯌꯨꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯁꯟꯊꯤ ꯊꯤꯕꯣꯠ ꯑꯃ ꯊꯝꯕꯗꯧꯅ ꯁꯝꯕꯨꯜ ꯑꯁꯦ ꯄꯨꯟꯈ꯭ꯔꯅꯤ ꯃꯥꯏꯗꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯏꯔꯨꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯈꯨꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯁꯦꯜ ꯊꯧꯔꯒ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ ꯑꯁ ꯄꯥꯕꯁꯤꯅꯅꯦ ꯅꯣꯡꯇ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨꯁꯦ ꯁꯦꯟꯅꯕꯤꯗꯕꯅꯤ ꯀꯣꯕꯤꯁꯨ ꯁꯣꯏꯕꯤꯗꯦ ꯈꯣꯡꯕꯥꯟꯗꯒꯤ ꯀꯪꯀꯣꯜꯂꯒꯁꯨ ꯊꯥꯕꯤꯗꯦ ꯏꯇꯣꯝꯇꯅ ꯂꯣꯏ ꯍꯣꯠꯅꯕꯅꯤꯗꯣ ꯑꯩꯅ ꯉꯥꯅꯨ 10ꯗꯨꯕꯨ ꯁ꯭ꯋꯥꯏꯗ 6 ꯈꯛꯇ ꯂꯩꯔꯤꯁꯤꯕꯨ ꯑꯁ ꯌꯦꯟꯗꯧ ꯃꯔꯛꯁꯤꯗ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯨꯗ ꯅꯣꯏꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯑꯃꯨꯛꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯧꯕꯨꯝꯅ ꯎꯞꯂꯤꯕ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩꯃꯥ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡꯅ ꯀꯩꯗꯧꯔꯤꯕꯁꯤꯗꯤ ꯃꯄꯤꯁꯦ ꯆꯪꯐꯝ ꯂꯩꯇ꯭ꯔꯤꯅꯦꯁꯦ ꯍꯩ ꯆꯤꯡꯂꯦꯝꯕ ꯁꯤ ꯅꯪꯅ ꯇꯧꯔꯤꯔꯥ ꯍꯥ ꯆꯤꯡꯂꯦꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯍꯧꯗꯣꯡ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯃꯤꯠꯇ ꯆꯪꯗꯣꯏꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯈꯣꯡ ꯃꯌꯥꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯃꯨꯛ ꯅꯦꯠꯂꯨꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯅꯦꯠꯇꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯒ ꯂꯣꯏ ꯇꯦꯛ ꯇꯧꯔꯝꯅꯦ ꯇꯧꯅꯤ ꯅꯪ ꯇꯧꯅꯦꯕ ꯅꯪꯅꯅꯦ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯌꯥꯝ ꯊꯕꯛ ꯐꯕ ꯁꯥꯏ ꯅꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯌꯦꯡꯒꯦ ꯆꯠꯈ꯭ꯔꯁꯣ ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯒꯦ ꯑꯃꯣꯠꯄꯤꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯨꯒꯤ ꯃꯃꯤꯡ ꯃꯆꯦꯠ ꯑꯃ ꯌꯥꯎꯏꯅꯦ ꯑꯩꯕꯨ ꯏꯆꯦꯅ ꯃꯤꯑꯣꯏꯕꯩ ꯋꯥ ꯉꯥꯡꯗꯦꯅꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕ ꯍꯥꯏꯁꯤꯗꯤ ꯍꯦ ꯑꯩꯉꯣꯟꯗꯗꯨ ꯍꯥꯏꯔꯛꯀꯅꯨ ꯂꯤꯅꯤꯡꯗꯅ ꯂꯤꯔꯣꯁꯤ ꯑꯩꯅ ꯍꯥ ꯂꯤꯅꯤꯡꯗꯅ ꯂꯤꯔꯕ ꯑꯩꯅ
ꯅꯪꯅ ꯇꯣꯝꯇ ꯑꯉꯥꯎꯕꯤꯗꯨꯅ ꯁꯨꯃꯥꯡꯗꯨ ꯂꯥꯛꯍꯧ ꯑꯩ ꯉꯥ ꯇꯧꯔꯝꯕꯅꯤ ꯂꯣꯏ ꯀꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯆꯪꯈ꯭ꯔꯦ ꯃꯧꯄꯥ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯑꯌꯦꯡꯕꯤ ꯍꯧꯗꯣꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯈꯖꯤꯛ ꯂꯧꯊꯣꯛꯂꯨꯗꯨꯅ ꯊꯥꯕꯤꯔꯤ ꯃꯆꯤꯜꯗꯁꯨ ꯃꯗꯣꯝ ꯁꯣꯜꯂꯤ ꯃꯤꯅꯨ 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 ꯂꯥ 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 ꯁꯦ ꯑꯉꯧꯕꯤ ꯑꯃꯨꯕꯤ ꯍꯋꯥꯏꯃꯥꯟ ꯎꯠꯃꯥꯟꯕꯤ ꯁꯪꯒꯣꯝꯁꯤ ꯊꯛꯎꯁꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯃꯨꯕꯤꯗꯨꯅꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯣ ꯃꯥꯅꯅꯦ ꯃꯆꯥ ꯄꯣꯛꯂꯝꯗꯥꯏꯗ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯃꯆꯥꯁꯦ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯣꯏꯕ ꯁꯦ ꯁꯪꯒꯣꯝꯁꯤ ꯊꯛꯑꯣ ꯍꯩꯃ ꯍꯩ ꯐꯨꯟꯒꯅꯤꯅꯦ ꯅꯣꯏꯕꯣ ꯆꯨꯝꯅ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯁꯪꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯧꯔꯦ ꯇꯣ ꯑꯁꯤꯁꯨ ꯁꯟꯁꯤꯡꯁꯦ ꯁꯖꯤꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕꯁꯦ ꯏꯃꯨꯡꯁꯤꯗ ꯑꯩ ꯅꯠꯇꯅ ꯖꯤꯕ ꯄꯥꯟꯕ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯇ ꯂꯩꯇꯕꯅꯤꯗꯣ ꯑꯣ ꯑꯔꯥꯡꯕꯤ ꯁꯦ ꯁꯖꯤꯛ ꯍꯥꯞꯄꯤꯒꯤꯁꯦ ꯅꯪꯒꯤ ꯕꯥꯀꯣꯁꯀꯥꯁꯦ ꯂꯣꯏꯅ ꯍꯥꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗꯧꯅ ꯁꯦ ꯆꯥꯔꯨꯁꯦ ꯍꯥꯏꯔꯤꯉꯩ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯗꯣꯖꯣ ꯅꯪꯁꯨ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯌꯨꯝꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯝ ꯃꯣꯛꯄ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯌꯥꯝ ꯆꯠꯂꯨꯅꯨ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯅꯤꯀꯣ ꯂꯥꯛꯑꯣ ꯏꯆꯦꯅ ꯅꯪꯒꯤ ꯉꯥ ꯇꯥꯎꯕ ꯄꯤꯖꯒꯦ ꯑꯩꯁꯦ ꯅꯆꯦꯕꯨꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯗꯤ ꯅꯪꯅ ꯕꯣꯕꯣꯛ ꯀꯥꯏꯅ ꯀꯧꯕ ꯌꯥꯔꯕꯅꯤ ꯐꯔꯦꯁꯦ ꯂꯥ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯏꯔꯨ ꯂꯨꯕꯤꯗꯣꯏꯅꯤ ꯗꯣꯖꯣꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯔꯣꯜ ꯈꯪꯕꯒꯨꯝ ꯃꯃꯩꯒꯗꯣ ꯐꯦꯠ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯌꯤꯡꯕꯤ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤ ꯀꯣꯝꯂꯥ 3-4ꯁꯨ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅꯁꯨ ꯆꯥꯔꯤ ꯆꯥꯅ ꯃꯃꯩ ꯁꯥꯡꯂꯕ ꯇꯦꯂꯪꯒ ꯀꯌꯥ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕꯗꯨꯕꯨ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯕꯦꯅꯥꯎ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯩ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯀꯣꯝꯂꯥ ꯆꯥꯔꯤꯔꯣ ꯅꯣꯕꯥꯞꯇꯣ ꯑꯣꯏꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯏꯇꯥ ꯅꯣꯕꯥꯞꯇꯣ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯁꯧꯔꯤ ꯁꯧꯕꯗꯧꯅ ꯄꯥꯜꯂꯤ ꯆꯥꯃꯟꯗꯅ ꯑꯣꯗꯧꯔꯦ ꯑꯗꯨꯒꯤ ꯀꯣꯝꯂꯥꯁꯤ ꯑꯣꯏꯅ ꯆꯥꯔꯕ ꯑꯕꯦꯅꯥꯎꯅ ꯑꯁ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪ ꯉꯁꯤꯒꯤ ꯏꯔꯨꯖꯔꯕꯣ ꯂꯨꯗ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯂꯨꯗ꯭ꯔꯤ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯅꯪ ꯁꯤꯗꯤ ꯇꯨꯀꯠꯆꯩ ꯀꯣꯛ ꯂꯨꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯁ ꯏꯇꯥ ꯏꯁꯤꯡꯗꯣ ꯅꯤꯡꯊꯝꯊꯥꯅꯤꯅ ꯌꯥꯝ ꯏꯪꯉꯤ ꯑꯗꯨꯒꯤ ꯇꯜꯂꯕ ꯀꯩꯅꯣ ꯏꯁꯤꯡꯗꯨꯕꯨ ꯀꯣꯛ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪ ꯅꯅꯥꯛꯇꯒ ꯐꯝꯅꯤꯡꯗ꯭ꯔꯤ ꯑꯩ ꯇꯜꯂꯦꯕ ꯑꯕꯦꯅꯥꯎꯅ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯂꯨꯝꯕ ꯇꯜꯂꯁꯨ ꯑꯩꯕꯨ ꯀꯧꯔꯧ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯂꯨꯝꯂꯁꯨ ꯂꯨꯝꯕꯤꯅꯤꯗꯅ ꯇꯜꯂꯦꯍꯦ ꯏꯆꯦ ꯅꯪꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯈꯟꯗꯅ ꯂꯥꯛꯏꯕ ꯋꯥꯁꯤꯒ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯁꯤꯕꯣ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯑꯕꯣꯛ ꯇꯥꯊꯣꯠꯀꯤ ꯂꯨꯛꯃꯩ ꯄꯥꯟꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯩ ꯆꯠꯅꯤꯡꯗꯦꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯏꯇꯥ ꯆꯪꯈꯣꯟꯕꯤ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯜꯂꯒ ꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯃꯤ ꯐꯠꯇ ꯂꯦꯝꯕꯗꯨꯒꯤꯗꯃꯛꯇ ꯃꯤꯗꯤ ꯅꯪ ꯀꯅꯥꯅꯣ ꯐꯥꯎ ꯈꯪꯉꯝꯃꯔꯣꯏ ꯃꯆꯥꯒ ꯌꯥꯡꯒꯣꯟꯅ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯊꯃꯣꯏ ꯀꯥꯏꯕꯤ ꯁꯥꯔꯒ ꯂꯩꯅꯦ ꯏꯇꯥ ꯆꯪꯈꯣꯟꯕꯤ ꯑꯩꯒꯤ ꯏꯇꯥ ꯁꯥꯟꯅꯔꯝꯕ ꯃꯔꯨꯞ ꯄꯨꯝꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯂꯣꯏꯅ ꯈꯣꯡꯗꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦꯀꯣ ꯏꯇꯥ ꯑꯌꯤꯡꯕꯤ ꯋꯥ ꯊꯩꯗꯣꯔꯛꯀꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯗꯤ ꯏꯇꯥ ꯅꯪꯗꯤ ꯑꯩꯅ ꯆꯍꯤ 2 ꯍꯜꯂꯤꯗꯨꯗꯤ ꯃꯌꯥꯝ ꯏꯇꯥ ꯁꯥꯟꯅꯕꯗ ꯌꯥꯎꯕꯒꯤ ꯅꯪꯁꯨ ꯏꯇꯥ ꯀꯧꯈꯤꯕꯅꯤꯗꯅ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯛꯂꯤꯕ ꯐꯩꯔꯦꯟ ꯊꯥꯁꯤꯗ ꯂꯨꯁꯨ ꯂꯨꯍꯣꯡꯗꯧꯔꯗꯨꯗꯤ ꯑꯕꯦꯅꯥꯎꯅ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯏꯆꯦ ꯆꯪꯈꯣꯟꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯑꯉꯥꯡ ꯌꯥꯝ ꯁꯥꯖꯅꯤꯡꯒꯅꯨꯀꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛ 22 ꯁꯨꯔꯦ ꯏꯆꯦ ꯑꯗꯨꯒ చꯍꯤ 14 ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯁꯥꯏꯗꯨ ꯀꯩꯒꯤꯅꯣ ꯄꯪꯒꯅꯨ ꯁꯤꯡꯉꯨ ꯅꯆꯦꯁꯤ ꯌꯦꯡꯉꯨ ꯄꯪꯍꯧꯕꯗꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯑꯃꯅꯅꯦ ꯊꯃꯣꯏꯒ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯤ ꯎꯔꯕ ꯑꯗꯨꯕꯨꯗꯤ ꯏꯆꯦꯅ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇ ꯂꯣꯏꯖꯔꯦꯅ ꯇꯧ ꯂꯩꯕꯩꯅꯤ ꯀꯩꯅꯣ ꯃꯤꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯆꯦꯁꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯕꯦꯅꯥꯎ ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯕꯅꯤ ꯅꯣꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯦꯡꯅꯗ꯭ꯔꯤ ꯇꯧꯔꯤꯅꯤ ꯊꯦꯡꯅꯔꯀꯥꯟ ꯈꯪꯉꯛꯀꯅꯤ ꯆꯪꯈꯣꯟꯕꯤꯅ ꯐꯔꯦꯁꯦ ꯍꯧꯈꯤꯕ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯑꯗꯨꯏꯇ ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯍꯣꯡꯂꯣ ꯌꯥꯔꯦ ꯃꯤꯗꯤ ꯃꯆꯥ ꯄꯣꯛꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯒ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯂꯩꯌꯣꯕ ꯁꯦꯜ ꯄꯥꯏꯗꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯀꯦꯊꯔꯒ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯏꯇꯥ ꯆꯪꯈꯣꯟꯕꯤ ꯌꯦꯅꯤꯡꯊꯥꯗ ꯃꯩ ꯋꯥꯏꯈ꯭ꯔꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯗꯨꯅ ꯀꯔꯝꯕ ꯄꯥꯟꯗꯝꯗ ꯃꯄꯥꯟ ꯑꯃꯨꯛ ꯁꯥꯔꯨꯒꯅꯤ
ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯀꯪꯕ ꯎꯄꯥꯜꯒ ꯄꯥꯡꯈꯛꯅꯤ ꯑꯩ ꯀꯦꯅꯤꯡꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦꯗꯩꯗ ꯑꯕꯦꯅꯥꯎꯅ ꯑꯗꯣ ꯏꯆꯦ ꯑꯌꯤꯡꯕꯤ ꯀꯦꯅꯤꯡꯗ꯭ꯔꯁꯨ ꯏꯔꯨꯗꯨ ꯐꯥꯎꯗꯤ ꯂꯨꯖꯧ ꯑꯩꯈꯣꯏ ꯑꯣꯗꯣꯔꯦꯕ ꯃꯤꯅ ꯅꯪꯕꯨ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯤꯔꯤꯗꯣ ꯅꯪ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯃꯤ ꯆꯪꯈꯣꯟꯕꯤꯅ ꯑꯁ ꯑꯕꯦꯅꯥꯎ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯏꯇꯥ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡꯁꯦ ꯅꯪ ꯃꯇꯝꯁꯤꯃꯛꯇꯗ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯦꯕ ꯍꯦꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯐꯨꯗꯠꯀꯗꯕꯅꯤ ꯌꯦꯡꯉꯨ ꯑꯁ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯆꯪꯈꯣꯟꯕꯤ ꯑꯩ ꯇꯟꯗꯤ ꯇꯜꯂꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯗꯤ ꯑꯕꯦꯅꯥꯎ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯣ ꯏꯇꯥ ꯑꯌꯤꯡꯕꯤ ꯑꯩ ꯆꯠꯂꯦ ꯑꯕꯦꯅꯥꯎ ꯆꯪꯈꯣꯟꯕꯤ ꯆꯠꯈ꯭ꯔꯕꯗ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯆꯦ ꯑꯌꯤꯡꯕꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯤꯡꯍꯤ ꯂꯨꯖꯗꯣꯏꯅꯤ ꯑꯗꯣ ꯏꯆꯦꯒꯤꯁꯨ ꯆꯤꯡꯍꯤ ꯐꯨꯠꯂꯒ ꯊꯤꯜꯂꯛꯎꯔꯥ ꯑꯁ ꯌꯥꯔꯦꯗ ꯑꯩꯗꯤ ꯀꯣꯛꯀ ꯂꯨꯔꯣꯏꯕ ꯀꯩꯁꯨ ꯇꯜꯂꯦ ꯏꯪꯉꯦꯕ ꯅꯪ ꯑꯗꯨꯝ ꯂꯨꯖꯖꯧ ꯏꯆꯦ ꯑꯌꯤꯡꯕꯤ ꯅꯀꯣꯛꯇꯣ ꯁꯨꯖꯥ ꯀꯥꯔꯦ ꯇꯧꯔꯤꯗꯣ ꯈꯣꯠꯄꯗ ꯂꯨꯄꯧꯅ ꯋꯥꯏ ꯆꯥꯏꯔꯦ ꯂꯨꯊꯣꯛꯁꯦꯕ ꯑꯩꯒ ꯄꯨꯟꯅ ꯂꯨꯊꯣꯛꯁꯦꯕ ꯀꯣ ꯑꯕꯦꯅꯥꯎ ꯅꯪ ꯆꯠꯂꯣꯁꯦ ꯌꯨꯝꯗꯅꯦ ꯅꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯦꯕ ꯍꯣꯏ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯌꯤꯡꯕꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯑꯕꯦꯅꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯗꯣꯖꯣꯗ ꯀꯣꯟꯗꯨꯅ ꯃꯗꯨꯝ ꯁꯣꯟꯖꯩ ꯗꯣꯖꯣ ꯑꯩꯁꯨ ꯍꯨꯏꯒꯤ ꯃꯄꯣꯛꯇ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯊꯃꯣꯏꯁꯨ ꯀꯥꯏꯔꯝꯃꯣꯏ ꯅꯨꯄꯥꯁꯨ 3-4 ꯂꯣꯟꯕ ꯌꯥꯔꯝꯅꯤꯀꯣ ꯗꯣꯖꯣ ꯃꯥꯁꯨ ꯃꯃꯤꯠꯀꯥꯗꯨ ꯇꯤꯡꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯏꯕꯦꯝꯃ ꯍꯨꯏ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯅꯤꯡꯂꯤꯔꯕ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯁꯦ ꯄꯦꯠꯄ ꯀꯧꯕ ꯂꯩꯇꯦꯗꯀꯣ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯇꯥꯊꯣꯠꯀꯤ ꯂꯨꯛꯃꯩ ꯄꯥꯟꯐꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯆꯠꯂꯝꯃꯤ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯅꯪꯁꯤꯗꯤ ꯅꯪꯒꯤ ꯐꯨꯔꯤꯠꯇꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯇꯣꯞꯄ ꯑꯃ ꯂꯤꯜꯂꯛꯄ ꯌꯥꯗ꯭ꯔꯕ ꯃꯣꯠꯄꯅ ꯂꯣꯏꯔꯦꯃꯤ ꯑꯁ ꯅꯪꯒꯤ ꯁꯝꯕꯜꯁꯤꯁꯨ ꯉꯔꯥꯡꯒ ꯑꯝꯍꯥꯅꯤ ꯑꯗꯨꯝ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ ꯇꯣꯡꯂꯒ ꯊꯣꯔꯛꯏꯅꯤ ꯑꯁ ꯂꯥꯛꯀꯗꯧꯔꯤ ꯃꯤꯁꯤꯒ ꯑꯕꯦꯅꯥꯎꯅ ꯏꯆꯦ ꯆꯪꯈꯣꯟꯕꯤ ꯑꯩꯅ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯦ ꯂꯤꯜꯂꯛꯀꯅꯨ ꯌꯥꯝ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯁꯝ ꯑꯁꯤꯁꯨ ꯃꯀꯣꯛ ꯂꯨꯖꯗꯕꯅꯤ ꯑꯗꯨꯏꯅꯤ ꯃꯥꯅ ꯁꯝꯕꯨꯜ ꯄꯨꯜꯂꯤꯁꯤ ꯑꯁ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯗ ꯀꯔꯤꯒꯤ ꯐꯨꯔꯤꯠ ꯐꯖꯕꯅꯣ ꯑꯩ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯏꯁꯤꯛ ꯍꯨꯟꯕ ꯑꯃꯗꯤ ꯑꯇꯥꯡꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏ ꯍꯩꯃꯥ ꯏꯕꯣꯡ ꯇꯥ ꯏꯁꯤꯛ ꯍꯨꯟꯕ ꯍꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯑꯕꯣꯛ ꯇꯥꯊꯣꯠ ꯐꯛ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯏꯕꯨꯡ ꯈꯣꯏꯒꯤ ꯍꯣ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯅꯪ ꯂꯧꯔꯔꯣ ꯍꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤꯅ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯝꯊꯔꯛꯏ ꯑꯇꯥꯡꯕꯅ ꯆꯪꯈꯣꯟꯕꯤ ꯅꯪꯒꯤ ꯏꯇꯥ ꯑꯌꯤꯡꯕꯤ ꯍꯥꯏꯗꯨꯕꯨ ꯃꯍꯥꯛꯁꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯕꯣꯡ ꯇꯥ ꯏꯁꯤꯛ ꯍꯨꯟꯕ ꯃꯥꯅꯦ ꯑꯩꯒꯤ ꯏꯇꯥ ꯑꯌꯤꯡꯕꯤ ꯍꯥꯏꯕꯗꯣ ꯈꯪꯅꯧ ꯍꯣꯏ ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯃꯤꯡ ꯏꯁꯤꯛ ꯍꯨꯟꯕ ꯀꯧꯏ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯏꯇꯥꯎꯅꯁꯨ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯠꯊꯣꯔꯛꯂꯤꯕ ꯑꯣ ꯏꯕꯣꯡ ꯏꯆꯦ ꯑꯕꯣꯛ ꯇꯥꯊꯣꯠꯀꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯕꯨꯡꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯑꯇꯥꯡꯕ ꯃꯤꯠꯆꯤꯒ ꯈꯠꯅꯗꯨꯅ ꯑꯕꯦꯅꯥꯎꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯇꯨꯅ ꯍꯥꯏ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯑꯌꯤꯡꯕꯤ ꯏꯕꯨꯡ ꯑꯇꯥꯡꯁꯦ ꯑꯁꯤꯒꯤ ꯏꯁꯤꯡ ꯈꯣꯡ ꯃꯆꯥꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯌꯦ ꯑꯗꯣ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯑꯕꯦꯅꯥꯎꯒ ꯄꯨꯟꯅ ꯅꯪ ꯇꯥ ꯏꯁꯤꯛ ꯍꯨꯟꯕꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ ꯑꯌꯤꯡꯕꯤꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ ꯏꯁꯤꯛ ꯍꯨꯟꯕꯅ ꯈꯝꯂꯛꯏ ꯑꯌꯤꯡꯕꯤ ꯃꯣꯏ ꯑꯉꯥꯡꯈꯩ ꯑꯗꯨꯝ ꯌꯦꯡꯖꯔꯁꯅꯨ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯑꯌꯤꯡꯕꯤ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯪꯒꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯍꯪꯉꯣ ꯏꯕꯨꯡ ꯁꯥꯎꯔꯣꯏꯗ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯑꯗꯨꯒꯅ ꯑꯌꯤꯡꯕꯤ ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯔꯦ ꯁꯛ ꯈꯪꯅꯤꯡꯂꯛꯄ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃ ꯅꯪꯅ ꯆꯪꯈꯣꯟꯕꯤꯒ ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯎꯔꯒ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯍꯣꯡꯉꯨ ꯃꯅꯥꯅ ꯅꯀꯣꯛꯇ ꯇꯨꯞꯄꯒ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯈꯪꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗꯔ ꯏꯕꯣ ꯃꯥꯅꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯑꯣ ꯅꯤꯡꯁꯤꯡꯂꯤꯗ ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯅꯣꯡꯖꯨ ꯊꯥꯗꯅꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯣ ꯌꯦꯡꯕꯤ ꯅꯪ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ꯭ꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯀꯣ ꯅꯪ ꯌꯥꯗꯕꯅꯤ ꯏꯕꯣꯡ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯌꯨꯝꯗ ꯄꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ ꯏꯄꯥꯗꯨꯁꯨ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯝꯃꯅꯤ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯞꯅ
ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕ ꯆꯪꯈꯣꯟꯕꯤ ꯑꯌꯤꯡꯕꯤꯅ ꯆꯦꯟꯈꯤꯕ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯍꯩꯃꯥ, ꯇꯥ ꯏꯁꯤꯈꯨꯟꯕ, ꯏꯇꯥꯗ ꯅꯨꯡꯁꯤꯒ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯃꯥꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯍꯥꯏꯗ꯭ꯔꯤ ꯆꯪꯈꯣꯟꯕꯤ, ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯥꯡꯕꯅ, ꯑꯁ ꯆꯪꯈꯣꯟꯕꯤ, ꯅꯣꯏꯅ ꯇꯥꯁꯦ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗꯦꯗ, ꯏꯌꯥꯝꯕꯁꯤ ꯏꯀꯥꯏꯕꯃꯨꯛ ꯅꯪꯗꯅ ꯇꯣꯛꯀꯅꯤꯀꯣ꯫ ꯏꯆꯦꯛꯍꯨꯟꯕꯅ, ꯑꯇꯥꯡꯕ, ꯀꯩꯒꯤꯅꯣ ꯑꯌꯤꯡꯕꯤꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯈꯪꯅꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯆꯞ ꯆꯥ ꯃꯔꯝꯗꯤ ꯑꯩ ꯈꯪꯗ꯭ꯔꯤꯅꯦ꯫ ꯆꯪꯈꯣꯟꯕꯤꯅ, ꯇꯥ ꯏꯁꯤꯛꯍꯨꯟꯕ, ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯤꯐꯠꯇ ꯑꯃꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯈꯤꯕ, ꯑꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯩꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯖꯕ ꯃꯧꯖꯕꯒꯅꯦ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯃꯁꯤ꯫ ꯑꯕꯦꯅꯥꯎꯅ, ꯑꯁ ꯏꯆꯦ ꯑꯌꯤꯡꯕꯤꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯍꯧꯕꯗꯤ ꯂꯣꯏꯐꯥꯎ ꯈꯪꯉꯤꯁꯦ, ꯑꯩ ꯂꯤꯒꯦ ꯏꯕꯨꯡ ꯑꯅꯤꯃꯛ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯑꯕꯦꯅꯥꯎ ꯑꯌꯤꯡꯕꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯤꯡꯕꯤ ꯑꯕꯦꯅꯥꯎꯒ ꯃꯈꯨꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯥꯄꯗ ꯅꯥꯆꯣꯝ ꯃꯆꯥ ꯑꯃꯒꯁꯨ ꯆꯤꯜꯂꯗꯨꯅ ꯃꯥꯒꯤ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯑꯕꯦꯅꯥꯎꯅ ꯍꯥꯏ, ꯏꯆꯦ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯁꯝꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦꯗ, ꯈꯔ ꯀꯛꯊꯠꯂꯣ꯫ ꯈ꯭ꯋꯥꯡ ꯐꯥꯎ ꯁꯥꯡꯕꯗꯤ ꯐꯖꯩ, ꯑꯗꯣ ꯅꯪꯒꯤꯁꯤꯗꯤ ꯈꯨ ꯌꯧꯗꯧꯔꯤ, ꯅꯪꯕꯨ ꯁꯦꯟꯅꯕ ꯋꯥꯗ꯭ꯔꯃꯤ꯫ ꯋꯥꯌꯨ ꯋꯥꯕꯩꯗꯤ, ꯅꯍꯥꯟ ꯋꯥꯏ ꯇꯩꯕꯗꯅꯦ ꯏꯁꯥꯒꯤ ꯁꯝꯁꯦ ꯏꯁꯥ ꯏꯇꯣꯝꯇꯅ ꯅꯤꯠꯁꯤꯟꯖꯔꯒ ꯐꯣꯏꯔꯤꯅꯤꯅꯦ, ꯑꯁ ꯑꯩꯅ ꯅꯥꯕꯁꯤ꯫ ꯍꯣ ꯑꯗꯨꯅꯤ, ꯈꯔ ꯀꯛꯑꯁꯦꯕ ꯈ꯭ꯋꯥꯡ ꯋꯥꯏꯗ꯫ ꯌꯥꯗꯦ, ꯇꯥꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯃꯥꯗꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯑꯩꯕꯨꯁꯨ ꯁꯝꯁꯨ ꯀꯛꯀꯅꯣꯌꯦ꯫ ꯑꯣ, ꯏꯆꯦ ꯑꯌꯤꯡꯕꯤꯗꯤ ꯇꯥꯂꯦꯝꯕꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏ ꯅꯠꯇꯦꯕ ꯕꯦꯅꯥꯎ, ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ, ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕꯁꯤꯗ ꯁꯨꯝ ꯈꯥꯛꯄꯅꯦꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯇꯥꯂꯦꯝꯕꯒꯤ ꯅꯨꯡꯁꯤ ꯇꯦꯟꯖꯩꯅ ꯊꯃꯣꯏ ꯊꯣꯝꯅ ꯊꯤꯡꯈ꯭ꯔꯕꯤꯅꯤꯗꯅ ꯏꯆꯦꯕꯨꯗꯤ꯫ ꯏꯁ, ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ꯫ ꯍꯣꯏ ꯌꯥꯔꯦ, ꯁꯥꯎꯁꯤꯟꯅꯔꯅꯨ, ꯇꯨ ꯑꯥꯗ ꯅꯪꯒꯤ ꯃꯥꯟꯖꯁꯦ ꯉꯥꯏꯔꯒ ꯂꯩꯔꯦ, ꯇꯨ ꯆꯠꯂꯣ ꯆꯠꯂꯣ, ꯎꯅꯖꯔꯨꯔꯣ꯫ ꯏꯆꯦ ꯏꯕꯦꯝꯃ ꯅꯅꯥꯎ ꯁ꯭ꯋꯥꯏꯗ ꯉꯥꯏꯖꯔꯝꯒꯦꯀꯣ꯫ ꯃꯁꯤ ꯒꯥꯡꯁꯤꯗꯤꯕ꯫ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛ꯫ ꯍꯣꯏ ꯍꯣꯏ, ꯂꯩꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯇꯥꯂꯦꯝꯕ, ꯑꯩ ꯉꯥꯏꯕꯗ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯑꯩꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ, ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯁꯤꯜ ꯍꯥꯏꯕꯗꯣ ꯄꯨꯔꯛꯂꯕ꯭ꯔꯣ? ꯄꯨꯔꯛꯏ꯫ ꯀꯩꯅꯣ, ꯄꯤꯔꯛꯑꯣꯗꯅ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨ ꯇꯥꯂꯦꯝꯕ, ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯗꯣꯔꯦꯗ, ꯅꯪꯕꯨ ꯉꯥꯏꯉꯝꯗ꯭ꯔꯕ ꯌꯥꯝꯅ? ꯅꯠꯇꯦꯕ, ꯁꯨꯝ ꯍꯪꯕꯅꯤ, ꯑꯩꯒꯤ ꯂꯨꯍꯣꯡ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯍꯟꯗꯛ ꯐꯪꯗꯣꯏꯅꯤ, ꯑꯗꯨ ꯐꯪꯕꯒ ꯁꯦꯜꯁꯤꯡꯗꯣ ꯑꯩꯅ ꯇꯥꯂꯦꯝꯕꯗ ꯄꯤꯔꯛꯀꯦ ꯇꯧꯕ, ꯌꯨꯝ ꯂꯣꯏꯁꯤꯟꯕꯗ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯄꯤꯔꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯌꯦꯡ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯤꯗ ꯑꯗꯨꯕꯨꯗꯤ꯫ ꯁꯅꯥ ꯁꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯄꯤꯕ ꯁꯦꯜ ꯅꯠꯇꯦꯗ ꯇꯥꯂꯦꯝꯕ, ꯁꯨꯝ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯅꯤ ꯈꯜꯂꯒ ꯄꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯔꯤꯕ ꯑꯌꯤꯡꯕꯤ, ꯅꯪꯁꯦ ꯌꯨꯝ ꯀꯣꯏꯕ ꯌꯥꯝ ꯍꯩꯅꯤꯕ, ꯅꯁꯛꯇꯨꯗꯪ ꯈꯔ ꯊꯤꯖꯕꯩ ꯋꯥꯅꯤ꯫ ꯇꯥꯂꯦꯝꯕ, ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯐꯖꯩ ꯀꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯕꯤꯈꯤꯗ꯭ꯔꯕꯅꯤꯗꯣ, ꯌꯥꯝ ꯐꯠꯇꯦ ꯅꯪꯁꯦ꯫ ꯍꯦ ꯑꯄꯪꯕꯤ, ꯅꯨꯄꯤꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯎꯠꯄꯁꯦ ꯅꯥꯎ ꯆꯥꯎꯏ, ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯎꯠꯄ ꯌꯥꯗꯦ꯫ ꯅꯪ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯅꯁꯛ ꯐꯖꯩ ꯈꯪꯉꯗꯤ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈꯤꯅꯤꯕ, ꯑꯗꯨꯏꯅꯤ꯫ ꯏꯁ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯔꯣ ꯇꯥꯂꯦꯝꯕꯒꯤꯁꯦ? ꯄꯛꯇ꯭ꯔꯤ ꯏꯕꯨꯡꯉꯣ, ꯑꯩ ꯀꯩꯁꯨ ꯑꯗꯨꯝꯕ ꯋꯥꯈꯜ ꯇꯥꯗꯕ ꯊꯕꯛꯇꯣ ꯇꯧꯔꯣꯏ꯫ ꯑꯩꯗꯤ ꯇꯥꯂꯦꯝꯕ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯗꯨꯅ ꯇꯥꯂꯦꯝꯕꯒꯤ ꯑꯄꯥꯝꯕꯅꯤꯗꯅ, ꯑꯩꯅ ꯏꯇꯣꯝꯇ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯜꯍꯧꯒꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯈ꯭ꯔꯗꯤ ꯑꯩꯕꯨ ꯅꯪꯅ ꯈꯟꯗꯦ ꯇꯁꯦꯡꯅ ꯇꯥꯛꯂꯅꯤ꯫ ꯑꯩꯕꯨ ꯈꯟꯗ꯭ꯔꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯅꯅꯤꯡ ꯇꯧꯍꯟꯒꯅꯤꯗ, ꯃꯇꯝꯗꯨꯗ ꯑꯩ ꯀꯩꯁꯨ ꯇꯥꯂꯦꯝꯕꯗ ꯌꯦꯠꯆꯔꯣꯏ꯫ ꯑꯁ, ꯄꯥꯈꯨꯝꯗꯣ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯑꯌꯤꯡꯕꯤ, ꯑꯩꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯩꯕꯨ ꯍꯦꯛꯇ ꯅꯪꯅ ꯃꯤꯔꯥꯏꯕ ꯌꯥꯕ꯭ꯔꯣ? ꯀꯤꯔꯦꯗ ꯑꯗꯨꯗꯤ, ꯌꯥꯔꯦ ꯋꯥꯔꯦꯝ ꯇꯧꯔꯅꯨ ꯇꯥꯂꯦꯝꯕ, ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯀꯥꯏꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯁꯨ ꯅꯣꯝꯗꯅ ꯍꯣꯠꯅꯔꯒ ꯅꯪ ꯑꯩ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯇꯥꯟꯁꯤꯜꯂꯤꯁꯦ ꯃꯤꯉꯣꯟꯗ ꯌꯨꯝ ꯄꯥꯟꯈꯤꯅꯕ꯭ꯔꯣ? ꯍꯣꯏ ꯁꯤ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ, ꯃꯇꯨꯡ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ, ꯅꯪꯁꯨ ꯅꯤꯡꯊꯤꯅꯍꯜꯂꯣꯀꯣ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯇꯥꯂꯦꯝꯕ? ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩ ꯌꯨꯝꯗ ꯊꯕꯛ ꯄꯩꯈꯩ ꯂꯩꯍꯧꯔꯤ,
ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯁꯤ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯅꯨꯡꯁꯤꯕꯤ ꯍꯩꯃ ꯇꯥꯂꯦꯝꯕ ꯑꯁ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯅꯣꯡꯃ ꯉꯥꯏꯍꯥꯛꯇ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯕꯅꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯑꯕꯤꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯏꯆꯦ ꯑꯌꯦꯡꯕꯤ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯇꯣꯏꯅ ꯎꯅꯕꯁꯨ ꯐꯪꯂꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯥꯞꯄꯗꯒꯤ ꯈꯪꯅꯔꯨꯗꯅ ꯇꯣꯏꯅ ꯎꯅꯖꯕ ꯐꯪꯗꯦ ꯅꯨꯄꯤꯒ ꯊꯤꯔꯒ ꯂꯩꯈ꯭ꯔꯁꯨ ꯑꯩꯗꯤ ꯈꯪꯂꯔꯣꯏꯗꯧꯅꯤ ꯇꯧꯔꯤꯁꯦ ꯑꯕꯤꯅꯥꯎ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤꯗꯨꯗꯤ ꯐꯠꯇꯕ ꯈꯜꯂꯨꯅꯨ ꯑꯐꯕ ꯑꯗꯨꯝ ꯈꯟꯗꯣꯛꯎꯁꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯇꯣꯏꯅ ꯎꯅꯕ ꯐꯪꯗꯕꯅꯤꯅ ꯋꯥꯔꯤꯁꯦ ꯀꯨꯏꯅꯅꯦ ꯁꯥꯗꯣꯏꯁꯦ ꯍꯣ ꯑꯗꯨꯅꯦ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯑꯗꯨ ꯏꯆꯦ ꯌꯦꯡꯕꯤ ꯑꯩ ꯐꯅꯦꯛ ꯃꯔꯨ ꯑꯃ ꯍꯧꯒꯦ ꯇꯧꯕꯅꯤ ꯅꯪꯁꯨ ꯌꯥꯎꯁꯤꯀꯣ ꯍꯣꯏ ꯌꯥꯎꯒꯦ ꯂꯨꯍꯣꯡꯗꯧꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯆꯦꯁꯦ ꯑꯗꯨꯅ ꯐꯤꯔꯣꯜ ꯂꯩꯁꯤꯟꯕ ꯍꯧꯔꯒꯦ ꯈꯜꯂꯤꯅꯤ ꯀꯩꯅꯣ ꯏꯆꯦ ꯌꯦꯡꯕꯤ ꯇꯥꯂꯦꯝꯕꯅꯕꯨ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯛꯑꯕꯣ ꯍꯥꯏꯔꯛꯇꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯣꯡꯗꯣꯏ ꯃꯥꯜꯂꯕ ꯍꯟꯗꯛꯁꯦ ꯇꯥꯂꯦꯝꯕꯗꯣ ꯃꯥꯒꯤ ꯌꯨꯝ ꯀꯩꯀꯥꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯆꯦꯟꯗꯣꯏ ꯃꯥꯜꯂꯤ ꯏꯆꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ ꯋꯥꯈꯜꯅ ꯀꯣꯟꯅꯨꯡ ꯁꯥꯔꯛꯈꯤꯅꯨꯗ ꯅꯪꯅ ꯈꯪꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯀꯨꯞꯁꯨꯗꯨꯝ ꯁꯨꯔꯒ ꯆꯥꯔꯨꯁꯦ ꯍꯣꯏ ꯌꯥꯏ ꯏꯆꯦ ꯆꯥꯔꯨꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯥꯖꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯄꯨꯝꯕ ꯂꯦꯝꯕꯗ ꯁꯤꯟꯅꯔꯝꯃꯤ ꯈꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯕꯦꯅꯥꯎ ꯃꯁꯤ ꯑꯌꯦꯡꯕꯤꯒꯤ ꯃꯌꯨꯝꯗ ꯇꯍꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯌꯦꯡꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯕꯦꯅꯥꯎ ꯑꯩ ꯁꯤꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯆꯦ ꯑꯌꯦꯡꯕꯤ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ ꯇꯥꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯌꯦꯡꯕꯤ ꯇꯥꯂꯦꯝꯕꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯍꯥꯏꯌꯦ ꯏꯆꯦ ꯑꯍꯜ ꯂꯃꯟꯁꯨ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯦ ꯍꯥꯏ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯔ ꯃꯥꯜꯂꯤ ꯆꯠꯂꯤꯕ ꯊꯥꯁꯤꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯌꯧꯋꯦ ꯏꯆꯦ ꯀꯩꯅꯣ ꯑꯕꯦꯅꯥꯎ ꯄꯥꯎꯗꯣ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ ꯅꯠꯇꯦ ꯅꯪ ꯏꯆꯦꯗ ꯂꯛꯅꯔꯤꯔꯕ ꯋꯥꯔꯤꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯣ ꯑꯕꯦꯅꯥꯎ ꯍꯣꯏ ꯏꯆꯦ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯇꯥꯇꯥ ꯈꯦꯂꯤꯅ ꯇꯝꯂꯝꯕꯅꯤ ꯃꯣꯏꯒꯤ ꯄꯥꯕ ꯃꯁꯥꯃꯛ ꯌꯥꯎꯔꯣꯏ ꯍꯥꯏꯌꯦ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄꯗꯣ ꯏꯆꯦ ꯏꯇꯥꯇꯥ ꯈꯦꯂꯩꯅ ꯇꯥꯂꯦꯝꯕꯗꯤ ꯏꯆꯦꯒ ꯈꯪꯅꯩ ꯈꯪꯕꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯁꯦ ꯇꯝꯕ ꯂꯥꯛꯄꯅꯤ ꯏꯆꯦ ꯑꯌꯦꯡꯕꯤ ꯃꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯑꯕꯦꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯕꯨ ꯆꯠꯃꯤꯟꯅꯔꯒ ꯑꯩꯕꯨꯗꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯩ ꯂꯩꯒꯝ ꯍꯨꯟꯗꯣꯛꯂꯝꯕꯀꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯗꯕꯣꯏꯀꯣ ꯃꯥꯕꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯒ ꯉꯁꯤꯅ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯇꯥꯡꯒꯣꯏ ꯇꯥꯔꯁꯅꯨ ꯍꯥꯏꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯂꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯕꯦꯅꯥꯎ ꯏꯆꯦꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯕꯦꯅꯥꯎ ꯏꯆꯦꯅ ꯇꯧꯒꯗꯕꯁꯤ ꯀꯩꯅꯣ ꯏꯆꯦ ꯌꯦꯡꯕꯤ ꯋꯥꯈꯜ ꯇꯥꯎꯁꯦ ꯏꯆꯦ ꯄꯥꯕ ꯈꯣꯏ ꯇꯥꯔꯅꯤꯌꯦ ꯏꯆꯦ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯄꯥꯞ ꯆꯥꯝꯃ ꯆꯦꯟꯕꯤ ꯃꯄꯣꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯀꯥꯏ ꯐꯤꯔꯨꯛ ꯅꯐꯝ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛ ꯋꯥꯍꯩ ꯑꯃ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯍꯧꯋꯤ ꯃꯗꯣꯝ ꯆꯩꯅꯥꯗꯨ ꯈꯥꯡꯂꯗꯨꯅ ꯃꯔꯥꯜꯁꯨ ꯂꯩꯇ ꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯂꯪꯗ꯭ꯔꯦꯟ ꯊꯤꯟꯕ ꯃꯈꯣꯜ ꯇꯥꯔꯒ ꯊꯃꯣꯏ ꯆꯥꯛꯅ ꯀꯞꯈꯤ ꯇꯥꯂꯦꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯈꯨꯔꯧ ꯅꯨꯃꯤꯠ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯒꯅꯤꯀꯣ ꯅꯤꯡꯊꯧꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯝꯒꯅꯤꯀꯣ ꯅꯪꯒꯤ ꯍꯔꯥꯎꯕꯒꯤ ꯂꯪꯗ꯭ꯔꯦꯟ ꯃꯈꯣꯜ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯨꯝꯂꯦ ꯇꯥꯂꯦꯝꯕ ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯐꯖꯔꯝꯒꯅꯤꯌꯦ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯗꯣ ꯑꯩꯅ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯂꯕꯁꯨ ꯎꯖꯕꯗꯤ ꯐꯪꯗ꯭ꯔꯦ ꯇꯥꯂꯦꯝꯕ ꯑꯩ ꯅꯪꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ
ꯇꯝꯊꯣꯛꯄꯗ ꯏꯀꯥꯏꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯕꯦꯅꯥꯎ ꯏꯆꯦꯛ ꯍꯨꯟꯕꯗ ꯃꯌꯦꯛ ꯂꯥꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯊꯣꯛꯈꯤꯕꯗꯒꯤ ꯏꯆꯦ ꯑꯌꯦꯡꯕꯤꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯁꯣꯟꯊꯈꯤꯗꯨꯅ ꯃꯁꯥꯁꯦ ꯀꯤꯖ ꯃꯧꯖꯗꯨꯅꯇ ꯂꯩꯔꯝꯂꯒ ꯉꯁꯤꯗꯤ ꯀꯧꯇꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤꯁꯤ꯫ ꯏꯆꯦꯛ ꯍꯨꯟꯕꯅ ꯑꯁ ꯋꯥꯔꯤꯁꯤꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯕꯦꯅꯥꯎ, ꯃꯄꯨ ꯃꯥꯅ ꯌꯥꯝ ꯆꯥꯟꯅꯅꯕ ꯁꯦꯝꯂꯛꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ꯫ ꯇꯥꯏ ꯆꯤꯛꯍꯨꯟꯕ ꯀꯩꯅꯣ ꯑꯩꯁꯦ ꯏꯕꯨꯡꯁꯨ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯅꯦ ꯑꯕꯦꯅꯥꯎ, ꯑꯩꯒꯤ ꯃꯪꯗ ꯂꯨꯍꯣꯡꯈ꯭ꯔꯤꯅꯤꯅꯦ, ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯏꯆꯦ ꯌꯦꯡꯕꯤꯗꯧꯅ ꯉꯥꯎꯔꯒ ꯂꯩꯇꯦ, ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯁꯥ ꯃꯄꯨꯗꯨ ꯂꯥꯛꯏꯁꯤꯅꯤ꯫ ꯑꯗꯣ ꯅꯣꯏ ꯏꯆꯦ ꯌꯦꯡꯕꯤꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯈꯖꯤꯛ ꯍꯦꯟꯖꯤꯜꯂꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕꯁꯦ꯫ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯁꯥꯖꯔꯕꯁꯨ ꯑꯁꯤꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯒꯅꯤ, ꯑꯩ ꯈꯪꯏ꯫ ꯃꯥꯒꯤ ꯊꯃꯣꯏ ꯑꯩꯅ ꯇꯩꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯇꯥꯡꯕꯅ ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯆꯍꯤꯁꯨ ꯐꯅ ꯂꯤꯅꯔꯦ, ꯍꯌꯦꯡꯃꯛ ꯆꯦꯟꯅꯕ ꯍꯦꯛꯇ ꯇꯧꯔꯁꯤꯗꯅ, ꯍꯧꯖꯤꯛꯄꯨ ꯅꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥ ꯇꯧꯅ ꯑꯃꯨꯛ ꯀꯣꯏꯅꯗ ꯂꯩꯈꯤꯒꯦ ꯍꯥꯏꯔꯣ? ꯐꯔꯦꯅꯦ ꯆꯦꯜꯂꯒꯦ, ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯨꯝꯅ ꯐꯅꯕ ꯁꯤꯜꯂꯣ, ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯒꯦ, ꯀꯨꯏꯁꯨ ꯀꯨꯏꯔꯦꯗꯅ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯏꯁꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯑꯗꯨꯗꯤ ꯇꯥꯏ ꯆꯤꯛꯍꯨꯟꯕ, ꯍꯌꯦꯡ ꯏꯇꯥꯁꯦ ꯀꯦꯔꯒ ꯄꯨꯊꯣꯔꯛꯂꯒꯦ, ꯑꯕꯦꯅꯥꯎ ꯑꯩꯈꯣꯏꯅꯤꯅ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯇꯥ ꯌꯦꯡꯕꯤꯁꯦ, ꯃꯥꯒꯤ ꯍꯤꯡꯆꯥꯕ ꯂꯦꯝꯕꯗꯨꯒꯤ ꯋꯥꯈꯜꯗ ꯊꯤꯖꯤꯜꯂꯕꯅꯤ, ꯑꯗꯣ ꯍꯌꯦꯡꯗꯤ ꯍꯦꯛꯇ ꯂꯥꯏꯔꯦꯝꯕꯤ ꯃꯥꯜꯍꯜꯂꯒ ꯄꯨꯔꯛꯂꯒꯦ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯊꯦꯡꯅꯔꯁꯤ, ꯑꯩꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯐꯝ ꯍꯩꯗꯣꯛꯂꯒꯦ ꯂꯦꯞꯅꯩ꯫ ꯑꯕꯦꯅꯥꯎꯅ ꯍꯌꯦꯡ ꯏꯆꯦ ꯑꯌꯦꯡꯕꯤ ꯆꯦꯟꯗꯣꯔꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤ ꯃꯪꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯥꯒꯤ ꯍꯨꯏꯗꯣ ꯖꯣꯗꯣ ꯀꯣꯟꯗꯨꯅ ꯐꯝꯂꯤ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯏꯕꯨꯡ ꯏꯆꯦꯛ ꯍꯨꯟꯕꯗꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩꯅꯤ, ꯃꯥꯅ ꯈꯖꯤꯛꯀ ꯅꯣꯛꯄꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ꯫ ꯑꯩꯁꯦ ꯌꯥꯝꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ, ꯇꯤꯟ ꯆꯪꯕ ꯍꯩ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯄꯨꯟꯁꯤꯁꯦ ꯆꯨꯛ ꯁꯥꯔꯒ ꯇꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯐꯔꯦꯅꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯒꯁꯦ ꯌꯦꯡꯅꯤꯡ ꯍꯨꯜꯂꯦꯕ, ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯤ ꯎꯄꯥꯜ ꯃꯆꯥꯏꯁꯦ ꯏꯆꯦꯛ ꯍꯨꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯩꯔꯥ ꯇꯥꯗꯧꯔ ꯃꯥꯜꯂꯤ, ꯂꯩꯍꯥꯎ ꯐꯪꯕ ꯍꯧꯔꯛꯑꯦꯕ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯗꯣꯝ ꯅꯣꯛꯂꯤꯉꯩ ꯃꯧꯄꯥ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯥꯕꯅ ꯑꯌꯤꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯆꯦ ꯑꯁꯤ ꯉꯥꯎꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ, ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯗꯒꯤ ꯃꯇꯣꯝꯇ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯅꯣꯏꯅꯦ꯫ ꯑꯧ ꯄꯥꯕ, ꯀꯩꯅꯣꯝꯅꯤ ꯃꯥꯏ ꯃꯇꯧꯁꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯥꯕ, ꯅꯨꯄꯥ ꯑꯝꯇ ꯄꯥꯕꯅ ꯁꯦꯝꯕꯤꯔꯣ ꯍꯥꯏꯗꯅ꯫ ꯍꯩ, ꯃꯄꯥ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯝꯗꯧꯔꯤꯅꯣ? ꯏꯆꯥ ꯌꯦꯡꯕꯤ ꯁꯦꯁꯦ, ꯅꯪꯒꯤ ꯅꯋꯥ ꯀꯥꯏꯅ ꯃꯤꯔꯨ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ? ꯃꯁꯤꯗ ꯑꯩꯅ ꯅꯃꯥ ꯁꯤꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯏꯁꯦ, ꯃꯥꯅ ꯉꯟꯇꯥ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯁꯤ ꯊꯣꯛꯂꯣꯏꯗꯧꯅꯤ꯫ ꯍꯣꯏ ꯌꯥꯔꯦ, ꯑꯁꯤꯕ ꯏꯃꯥꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯇꯥꯏꯅꯧꯔꯅꯨ, ꯃꯤ ꯃꯄꯣꯛ ꯑꯅꯧꯕ ꯑꯗꯨꯝ ꯄꯣꯛꯑꯝꯃꯅꯤ, ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯦ ꯑꯉꯥꯎꯕꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯁꯦꯟꯅꯁꯤ ꯄꯥꯕ꯫ ꯃꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯕꯦꯅꯥꯎ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯂꯥꯛꯇꯨꯅ ꯑꯌꯤꯡꯕꯤꯗ ꯍꯥꯏ, ꯍꯦ ꯏꯆꯦ ꯑꯌꯤꯡꯕꯤ ꯑꯃꯣꯠꯄꯤ, ꯍꯧꯒꯠꯂꯨ, ꯅꯁꯝ ꯀꯣꯛꯐꯥꯏ ꯀꯥꯕꯗꯣ ꯂꯧꯊꯣꯛꯀꯦ ꯂꯥꯎ, ꯂꯨꯊꯣꯛꯀꯦꯕ, ꯑꯗꯨꯒꯤ ꯅꯀꯣꯛ ꯈꯨꯃꯣꯠꯇꯨꯅꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯣꯏ, ꯅꯨꯄꯥꯗꯣ ꯑꯣꯗꯅ ꯁꯤꯔꯅꯤꯕ, ꯂꯥꯂꯥ ꯏꯔꯨꯖꯕꯤꯒꯦꯕ, ꯗꯣꯖꯣꯒꯥꯗꯣ ꯀꯣꯜꯂꯨꯔꯅꯨ, ꯑꯁ ꯋꯥꯟꯊꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯨꯏꯒꯥꯗꯣ ꯅꯪꯒꯤ ꯃꯅꯝꯗꯨꯗ꯫ ꯀꯩꯅꯣ ꯑꯕꯦꯅꯥꯎ, ꯏꯪꯅꯤꯌꯦ ꯑꯩ ꯇꯜꯂꯤ꯫ ꯑꯁ ꯏꯪꯉꯣꯏꯕ, ꯆꯤꯡꯍꯤ ꯐꯨꯠꯄꯅꯦꯁꯦ, ꯁꯪꯔꯩ ꯃꯅꯥꯒ ꯌꯥꯎꯕꯅꯦ ꯆꯤꯡꯍꯤꯁꯦ꯫ ꯆꯪꯈꯣꯟꯕꯤꯅ ꯍꯧꯒꯠꯂꯨꯁꯦ, ꯅꯨꯔꯥ ꯃꯌꯥꯝꯒꯗꯣ ꯑꯝꯇ ꯇꯛꯊꯣꯛꯁꯦ, ꯃꯔꯥꯡ ꯂꯥꯡꯉꯦꯕ ꯅꯪ, ꯑꯕꯦꯅꯥꯎ ꯅꯪ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯣ, ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯂꯨꯖꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯏꯔꯨ ꯂꯨꯖꯊꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯇꯧꯅꯤꯅ, ꯁꯣꯏꯗ꯭ꯔꯦ, ꯃꯩꯒꯤ ꯅꯣꯡ ꯆꯨꯔꯛꯄ꯫ ꯍꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯔꯨꯖꯔꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯦ ꯄꯥꯕ, ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯥꯔꯦ ꯋꯥꯔꯤ ꯌꯥꯝ ꯇꯧꯔꯅꯨ꯫ ꯍꯣꯏ ꯏꯄꯥ ꯆꯠꯂꯤ, ꯁꯦꯡꯅ ꯂꯨꯊꯣꯛꯑꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯕꯦꯅꯥꯎ, ꯆꯪꯈꯣꯟꯕꯤ, ꯅꯇꯥꯗꯣ ꯐꯤ ꯁꯨꯕꯒꯨꯝ ꯁꯨꯗꯣꯛꯑꯝꯃꯨ ꯍꯩ꯫ ꯑꯕꯦꯅꯥꯎꯅ ꯍꯣꯏ ꯈꯨꯔꯥ, ꯅꯆꯥꯅꯨꯄꯤ ꯏꯔꯨ ꯂꯨꯖꯕꯒꯤ ꯃꯆꯨꯝꯁꯤꯗꯤ ꯃꯍꯤꯛ ꯃꯇꯥꯡꯒ ꯂꯣꯏ ꯁꯤꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯁꯦꯡꯅ ꯏꯔꯨ ꯂꯨꯖꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛ ꯀꯦꯕꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯁꯤ ꯍꯩꯕꯤ ꯈꯔ ꯇꯩꯁꯤ, ꯅꯁꯥꯗꯣ ꯐꯨꯋꯥꯎꯅꯔꯅꯤ ꯅꯠꯇ꯭ꯔꯗꯤ꯫ ꯑꯕꯦꯅꯥꯎꯅ ꯏꯆꯦ ꯌꯦꯡꯕꯤꯌꯥ, ꯅꯪꯒꯤ ꯅꯁꯝꯁꯦ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯁꯥꯡꯉꯦ, ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯗꯨꯁꯨ ꯂꯦꯝꯗ꯭ꯔꯕꯅꯤꯅ ꯀꯛꯑꯁꯤꯀꯣ ꯍꯥꯏꯗꯨꯅ ꯑꯕꯦꯅꯥꯎ ꯑꯌꯤꯡꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯈ꯭ꯋꯥꯡ ꯃꯄꯥꯗ ꯀꯛꯊꯠꯂꯝꯃꯤ꯫
ꯀꯦꯕ ꯌꯥꯕ ꯀꯦꯕꯤꯔꯤ ꯃꯁꯛ ꯃꯆꯨ ꯌꯥꯝꯅ ꯊꯣꯛꯂꯛꯂꯤ ꯑꯌꯤꯡꯕꯤꯗꯣ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯈꯨꯅꯨ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯁꯦꯠꯂꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗꯁꯨ ꯄꯦꯇ꯭ꯔꯨꯛ ꯂꯩ ꯃꯆꯥ ꯑꯃ ꯆꯤꯟꯁꯤꯜꯂꯤ ꯆꯍꯤ ꯍꯥꯏꯊꯔꯞ ꯇꯧꯔꯛꯄꯒꯤ ꯁꯅꯥꯗ ꯂꯨꯄꯥꯗꯁꯨ ꯋꯥꯠꯇ꯭ꯔꯤ ꯃꯅꯥꯗ ꯁꯅꯥ ꯃꯉꯛꯁꯝꯗ ꯊꯧꯅꯝ ꯃꯔꯨꯒꯤ ꯂꯤꯛ ꯈꯨꯗꯥꯡꯗ ꯈꯨꯖꯤ ꯌꯥꯡꯒꯪꯂꯕꯤ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯁꯤ ꯆꯥꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯔꯛꯂꯤ ꯑꯕꯦꯅꯥꯎꯅ ꯑꯌꯥ ꯏꯆꯦ ꯌꯤꯡꯕꯤꯌꯥ ꯃꯖꯥꯏꯕꯦꯝ ꯃꯥꯜꯂꯤꯃꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯒ ꯆꯪꯈꯣꯟꯕꯤꯅ ꯏꯇꯥ ꯌꯤꯡꯕꯤꯌꯥ ꯑꯁꯨꯛ ꯐꯖꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯁꯣꯅꯣꯃꯒꯤ ꯍꯥꯛꯇꯛꯇ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ ꯅꯪꯅ ꯑꯗꯨ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯅꯣꯏ ꯃꯥꯟꯁꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯌꯤꯡꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯏꯆꯤꯛ ꯍꯨꯟꯕꯁꯨ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯉꯁꯤꯒꯤ ꯑꯌꯤꯡꯕꯤꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯎꯕꯗ ꯏꯆꯤꯛ ꯍꯨꯟꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯃꯥꯕꯨ ꯀꯔꯤꯅꯣ ꯂꯦꯝꯕꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯤꯕꯣ ꯁꯅꯥꯕꯨ ꯂꯩꯈꯣꯝ ꯇꯩ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯒ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯕꯨ ꯑꯔꯪꯕ ꯃꯆꯦꯜꯅꯤ ꯈꯜꯂꯒ ꯈꯨꯜꯂꯤꯕ ꯅꯨꯄꯥꯅꯕꯨ ꯀꯌꯥꯝ ꯋꯥꯈꯜ ꯂꯩꯔꯣꯏꯗꯣꯏꯅꯣꯗ ꯁꯅꯥꯗꯤ ꯂꯩꯅꯨꯡꯗ ꯑꯃꯣꯠꯄ ꯃꯔꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯉꯩ ꯑꯕꯦꯅꯥꯎ ꯑꯌꯤꯡꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯆꯤꯛ ꯍꯨꯟꯕꯗ ꯄꯤꯔꯛꯏ ꯇꯥꯏ ꯏꯆꯤꯛ ꯍꯨꯟꯕ ꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯣ ꯅꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯍꯥꯏꯕꯗꯣ ꯏꯆꯤꯛ ꯍꯨꯟꯕꯅ ꯑꯕꯦꯅꯥꯎ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨꯁꯤꯅꯕꯨ ꯆꯦꯟꯕꯗꯨ ꯌꯥꯔꯖꯥꯠꯂꯣ ꯑꯌꯤꯡꯕꯤ ꯃꯃꯥꯏꯒꯗ ꯂꯨꯞꯊꯗꯨꯅ ꯈꯨꯝꯖꯩ 이복 ꯑꯩ ꯌꯥꯔꯦ ꯑꯕꯦꯅꯥꯎꯅ ꯇꯨ ꯇꯥꯏꯁꯤ ꯈꯨꯟꯕ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯨ ꯆꯠꯂꯨ ꯂꯤꯃꯟꯈ꯭ꯔꯦꯕ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨꯕ ꯏꯆꯤꯛ ꯍꯨꯟꯕꯅ ꯑꯗꯨꯗ ꯌꯦꯡꯕꯤ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯦꯝꯕꯗꯨ ꯃꯁꯥꯒꯗꯨ ꯁꯦꯒ꯭ꯔꯥꯛꯇ ꯌꯦꯞꯄꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯞꯇꯨꯅ ꯇꯥꯟꯅꯔꯤꯕꯗꯨ ꯑꯌꯤꯡꯕꯤꯅ ꯎꯔꯛꯂꯝꯃꯤ ꯂꯦꯝꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯕ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯥꯏꯕ ꯁꯥꯗꯦꯕ ꯁꯦ ꯊꯥꯏꯅꯗꯤ ꯁꯦꯜ ꯄꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯕꯨ ꯄꯥꯏꯗꯕ ꯋꯥꯅꯤ ꯁꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯃꯗꯨꯝ ꯁꯣꯟꯖꯩ ꯑꯣ ꯉꯁꯤꯗꯤ ꯅꯪ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯄꯨꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨꯒ ꯅꯪꯒꯤꯅ ꯀꯥꯏꯅꯕ ꯑꯣꯏꯔꯕꯀꯣ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯏꯆꯤꯛ ꯍꯨꯟꯕꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯍꯥ ꯏꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯦꯗ ꯍꯩ ꯆꯤꯡꯂꯦꯝꯕ ꯏꯄꯥ ꯄꯦꯜꯂꯦ ꯍꯩ ꯀꯔꯤ ꯃꯄꯥꯅꯣ ꯅꯪ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈꯤꯕꯁꯦ ꯀꯞꯄꯤ ꯑꯗꯨꯒ ꯄꯥꯕ ꯅꯪ ꯑꯗꯨꯀ ꯅꯣꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯩ ꯃꯇꯥꯡ ꯍꯥꯏꯗꯨꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯨꯁꯨ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯂꯝꯃꯤ ꯍꯣ ꯇꯥꯗ ꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯁꯦꯜꯁꯦ ꯑꯩ ꯁꯤꯡꯕ ꯂꯥꯛꯆꯕꯅꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨꯁꯦ ꯃꯥꯏ ꯁꯦꯜꯁꯦ ꯑꯩ ꯁꯤꯡꯗꯒꯦꯅ ꯂꯥꯛꯂꯕꯅꯤ ꯁꯦꯜꯁꯤ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯒꯗꯣ ꯃꯩꯒ ꯊꯥꯈꯤꯗꯣꯏ ꯃꯥꯜꯂꯤ ꯅꯣꯏꯒꯤ ꯑꯔꯤꯕꯤ ꯑꯌꯤꯡꯕꯤꯗꯣ ꯏꯪꯁꯨ ꯏꯪꯗꯕꯤꯗꯣ ꯍꯥ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯑꯗꯨ ꯇꯣꯝꯕꯤ ꯏꯆꯥꯅꯨꯄꯤꯗꯨ ꯂꯤꯗ꯭ꯔꯦꯅꯦꯍꯦ ꯉꯁꯤ ꯆꯦꯟꯈ꯭ꯔꯦ ꯀꯨꯏꯔꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯆꯦꯕꯥꯎ ꯌꯧꯔꯛꯂꯅꯤ ꯑꯁ ꯍꯩꯃꯥ ꯁꯦꯜ ꯑꯁꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯝꯕꯖꯥꯠꯅꯤꯀꯣ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯈꯪꯉꯝꯃꯗꯤ ꯑꯣ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯗ ꯏꯔꯨ ꯂꯨꯅꯤ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯅ ꯂꯣꯏꯔꯦꯅꯦꯀꯣ ꯍꯣꯏꯅꯦ ꯇꯣꯝꯕꯤ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯅꯤꯡꯕ ꯀꯥꯏꯔꯨꯕꯗꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯕ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯏꯆꯤꯛ ꯍꯨꯟꯕꯒ ꯊꯨꯡꯅꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ ꯈꯨꯜ ꯑꯃꯗꯅꯤ ꯁꯦꯜꯒꯤꯗꯃꯛ ꯑꯃꯥꯏꯕ ꯁꯥꯕ ꯀꯣꯛꯐꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯀꯣꯛꯐꯥꯏ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯥ ꯀꯔꯤꯁꯨ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯀꯣꯛꯐꯥꯏ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯛꯐꯥꯏ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯄꯥꯈꯪꯁꯨ ꯑꯣꯏꯔꯝꯃꯤ ꯁꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕꯗ ꯅꯠꯇꯅ ꯀꯨꯆꯨ ꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯛꯁꯤꯜꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯀꯣꯛꯐꯥꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯩꯅꯦ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯩꯅ ꯂꯥꯏ ꯇꯥꯏꯅꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯤ ꯑꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯗꯈꯤꯅꯥꯁꯦ ꯂꯧꯁꯤꯜꯂꯨ ꯏꯕꯨꯡꯉꯣ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯣꯛꯐꯥꯏ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ
ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯂꯥꯡꯊꯣꯛꯀꯦ ꯇꯧꯕꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈꯤꯗ꯭ꯔꯦꯗ, ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯒꯤꯁꯨ ꯁꯤꯌꯨꯗꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯂꯥꯟꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏꯗ, ꯑꯩꯒꯤꯗꯤ ꯗꯈꯤꯅꯥ ꯐꯪꯉꯤ, ꯌꯥꯔꯦꯗ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯣꯛꯐꯥꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯄꯨꯂꯞ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯂꯝꯍꯦꯟꯕ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅ ꯀꯤꯅꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯍꯧꯔꯤꯕ ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯈꯦꯠꯄꯒꯤ ꯈꯔ ꯃꯈꯩ ꯁꯣꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯃꯅ, ꯅꯤꯡꯊꯦꯝ, ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯦꯝ, ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯦꯝ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯃꯤꯠ ꯑꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯗꯨꯃꯛ ꯑꯣꯟꯈꯠꯇꯨꯅ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ, ꯅꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯅꯤ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯥꯎ ꯑꯗꯨ ꯄꯤꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯜꯅ, ꯍꯩ ꯅꯨꯄꯤ, ꯅꯪ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ, ꯑꯩꯅꯦ ꯑꯃꯥꯏꯕ ꯀꯣꯛꯐꯥꯏꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯁꯪꯕꯤꯅ, ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯨꯏꯕꯤꯔꯛꯂꯅꯨꯀꯣ꯫ ꯍꯣꯏꯗ ꯀꯨꯏꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯣꯛꯐꯥꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯆꯥꯎꯕꯜ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯀꯣꯛꯐꯥꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯀꯣꯛꯐꯥꯏ, ꯇꯥꯕ꯭ꯔꯣ? ꯌꯥꯝꯅ ꯇꯥꯍꯥꯕ ꯃꯥꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯐꯥꯏ ꯊꯣꯡꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ, ꯇꯥ ꯆꯥꯎꯕꯜ, ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ? ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯈꯔ ꯊꯨꯅ ꯆꯠꯁꯤ, ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯏ ꯑꯣꯛꯅꯩꯔ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ꯫ ꯑꯁ, ꯇꯥ ꯆꯥꯎꯕꯜ, ꯌꯥꯆꯪꯂꯛꯄꯁꯤꯗꯕꯣ? ꯏꯕꯨꯡꯉꯣ, ꯆꯠꯇꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯀꯣꯛꯐꯥꯏ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯔꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯗꯣꯏꯁꯤꯕꯣ? ꯂꯥꯏ ꯑꯣꯛꯅꯕꯒ ꯑꯣꯏꯔꯦ꯫ ꯑꯁ, ꯀꯣꯛꯐꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯗꯥꯎꯁꯤꯗꯤꯕꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯦ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯌꯥꯏ ꯑꯗꯨꯗꯅꯤ ꯅꯤꯡꯊꯦꯝꯗꯨ ꯃꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯛꯇꯨꯅ ꯃꯈꯦꯠ ꯑꯗꯨꯁꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯌꯥ ꯑꯗꯨ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥꯎꯕꯜꯗ ꯆꯣꯡꯈꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯜ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯆꯥꯎꯕꯜꯁꯨ ꯀꯤꯅ, ꯍꯩ ꯀꯣꯛꯐꯥꯏ, ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ, ꯃꯥꯏꯕꯅꯕꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯥ? ꯀꯣꯛꯐꯥꯏ ꯃꯥ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯆꯥꯎꯕꯜꯗ ꯀꯣꯜꯂꯝꯂꯤꯕꯗꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯜ, ꯀꯤꯗꯦꯍꯦ ꯁꯤꯗꯤ, ꯃꯣꯏꯅꯥꯒꯨꯝꯕꯒꯤ ꯊꯕꯛꯅꯤ, ꯑꯩ ꯇꯧꯒꯦꯁꯦ, ꯅꯣꯏ ꯃꯄꯥꯟꯗ ꯂꯣꯏ ꯊꯣꯛꯈ꯭ꯔꯣ꯫ ꯆꯥꯎꯕꯜꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯂꯣꯝꯗ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯣꯛꯐꯥꯏ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯌꯥꯗ ꯍꯤꯒꯠꯇꯨꯅ ꯀꯣꯛꯐꯥꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯣꯛꯎꯅꯦ, ꯑꯝꯇ ꯍꯟꯗꯣꯛꯑꯝꯃꯤ, ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯑꯣ꯫ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯃꯒꯤ ꯃꯃꯤ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯗꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯅꯤꯡꯊꯦꯝ ꯀꯣꯛꯐꯥꯏꯒꯤ ꯃꯃꯥꯏ ꯃꯅꯥꯛ ꯑꯗꯨꯗ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯍꯦꯃꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯈꯖꯤꯛꯇꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯜꯂꯤ꯫ ꯀꯣꯛꯐꯥꯏ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯨꯅ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯤꯡꯊꯦꯝ ꯑꯗꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯑꯃꯥꯏꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯩꯁꯨ ꯍꯩꯇꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯤꯕꯗꯤ? ꯀꯩꯅꯣ, ꯂꯥꯏꯁꯤ ꯋꯥ ꯉꯥꯡꯉꯤꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯗꯤ ꯉꯁꯥꯏꯅ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯆꯥꯎꯅ ꯀꯣꯛꯐꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯇꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯣꯏ ꯐꯔꯦꯅꯦ, ꯊꯕꯛꯁꯦ ꯑꯩ ꯇꯣꯛꯑꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯪꯒꯗꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯅꯪ ꯄꯤꯕꯤꯒꯦ ꯍꯥꯏꯔꯣ? ꯍꯥ?
ꯂꯥꯏ ꯅꯪ ꯀꯩ ꯊꯕꯛ ꯁꯨꯗꯅ ꯀꯗꯥꯏꯗꯒꯤ ꯁꯤꯜꯂꯛꯄꯤꯗꯧꯔꯤꯒꯦ? ꯅꯤꯡꯊꯦꯝ ꯃꯌꯥ ꯑꯗꯨ ꯑꯃꯨꯛ ꯍꯤꯒꯠꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯅꯞꯅꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯀꯥꯕ ꯍꯧꯔꯛꯏ꯫ ꯑꯣꯏ ꯑꯩꯒꯤꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨꯅꯦ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯑꯩꯗꯤ ꯁꯨꯛꯀꯤ ꯀꯤꯕꯤꯗꯦ꯫ ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯑꯣꯏꯔꯁꯨꯅꯦ ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤꯅ ꯊꯥꯔꯛꯀꯅꯤꯅ ꯉꯁꯤ꯫ ꯀꯣꯛꯐꯥꯏ ꯑꯐꯕ ꯇꯈꯪꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯀꯣꯛꯐꯥꯏꯒꯤ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯕ ꯁꯛꯐꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯛꯐꯥꯏꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯣꯛꯐꯥꯏꯁꯨ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯟ ꯃꯔꯤ ꯈꯔ ꯁꯣꯜꯂꯤ꯫ ꯊꯋꯥꯏꯗꯨ ꯅꯣꯛꯂꯗꯨꯅ ꯍꯩ, ꯅꯈꯨꯠꯇ ꯅꯥꯄꯤꯁꯤꯡ ꯃꯤꯃꯥꯟꯕ ꯈꯔ ꯄꯥꯏꯔꯒ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯁꯨ ꯍꯣꯠꯅꯔꯤꯕ ꯅꯪꯒꯨꯝꯕ ꯑꯃꯥꯏꯕꯁꯤꯗꯤ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯅꯊ꯭ꯋꯥꯏ ꯂꯧꯕꯁꯨ ꯉꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯆꯪꯂꯕ ꯅꯤꯡꯊꯦꯝ ꯑꯗꯨ ꯀꯣꯛꯐꯥꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯣꯛꯐꯥꯏꯁꯨ ꯍꯟꯗꯛꯇꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯑꯀꯤꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯄꯥꯟꯗꯅꯤ ꯆꯥꯎꯕꯟꯅ ꯀꯣꯛꯐꯥꯏꯁꯤ ꯐꯖꯅꯗꯤ ꯍꯩꯀꯣ, ꯅꯨꯄꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯎꯅꯦ, ꯏꯆꯥꯁꯦ ꯐꯖꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯣꯏꯅꯦ ꯃꯈꯣꯏ ꯃꯄꯥ, ꯉꯁꯥꯏꯗꯒꯤꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ꯫ ꯁꯦꯜ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯈꯤꯁꯤꯀꯣ ꯍꯣꯔꯦꯟ꯫ ꯍꯣꯏꯗ ꯑꯩꯅ ꯈꯪꯅ ꯇꯧꯒꯦꯗ꯫ ꯀꯣꯛꯐꯥꯏꯅ ꯇꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ, ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯣ ꯅꯪ ꯌꯥꯔꯦ ꯍꯥꯏꯕꯅꯤ, ꯌꯥꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯀꯥꯆꯤꯟꯋꯥꯏ ꯑꯗꯨꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯇꯧꯒꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯋꯥꯏ ꯆꯪꯂꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗꯨꯗ ꯐꯗꯠ ꯄꯪꯀꯟꯗ ꯀꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯃꯥꯡꯕ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯀꯜꯂꯛꯄꯗꯨꯗꯗꯤ ꯊꯋꯥꯏꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯄꯥꯏꯔꯝꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯗꯨꯅ ꯈꯪꯕ꯭ꯔꯥ, ꯁꯤ ꯃꯉꯥꯏꯗꯅ ꯁꯨꯝꯆꯤꯠꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯖꯥꯠꯅꯤꯅꯦ꯫ ꯃꯇꯨꯡꯗꯗꯤ ꯇꯥꯏꯌꯦꯟꯒ ꯄꯥꯏꯔꯣꯏ, ꯁꯨꯝꯆꯤꯠ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯀꯦ꯫ ꯀꯣꯛꯐꯥꯏ ꯊꯣꯡꯂꯣꯝꯗ ꯃꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯆꯧꯕꯜ ꯇꯣꯏꯂꯦꯠ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯝꯅ ꯀꯣꯛꯐꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯆꯥꯎꯕꯟꯒ ꯑꯁꯪꯕꯤꯒꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯥꯎꯕꯟ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯛꯐꯥꯏꯗ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯗꯨꯅ ꯆꯥꯎꯕꯟꯅ ꯏꯕꯨꯡꯉꯣ ꯀꯣꯛꯐꯥꯏ, ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯁꯤꯜꯁꯦ, ꯗꯈꯤꯅꯥꯁꯤ ꯂꯧꯁꯤꯜꯂꯨ, ꯑꯗꯨ ꯏꯆꯥꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ? ꯀꯣꯛꯐꯥꯏ ꯗꯈꯤꯅꯥꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯇꯥꯆꯧꯕꯟ, ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯁꯣꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯒꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯛꯐꯥꯏꯅ ꯀꯗꯔ ꯇꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯣꯛꯐꯥꯏ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥ ꯀꯣꯛꯐꯥꯏ, ꯏꯪꯈꯣꯜ ꯇꯧꯔꯤꯔꯣ? ꯀꯣꯛꯐꯥꯏ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯅꯔ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯇ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩ ꯍꯦꯛꯄ ꯂꯥꯏꯅꯣ? ꯍꯦꯛꯇ ꯑꯣꯏꯔꯗꯤ ꯁꯠ ꯍꯦꯛꯂꯒ ꯆꯠꯈ꯭ꯔꯣ꯫ ꯊꯣꯏꯅꯨ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯇꯧꯁꯤꯗꯅꯤ ꯑꯩꯅ ꯈꯣꯏꯗꯧꯒꯁꯦ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯏꯁꯦ꯫ ꯑꯣ, ꯍꯦꯛꯀꯦ ꯂꯥꯛꯄ ꯅꯠꯇꯦꯌꯦ, ꯂꯧꯒꯦ ꯂꯥꯛꯄ꯫ ꯂꯧꯗꯧꯕ ꯑꯣꯏꯔꯒꯅ ꯐꯠꯂꯔꯣꯏ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯑꯗ ꯆꯀꯠ ꯉꯥꯡ ꯂꯩꯗꯨꯕꯣ? ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯃꯃꯥꯏꯁꯤꯗ ꯀꯣꯕꯤ ꯁꯤꯅꯦꯛ ꯊꯣꯝꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯨꯃꯣꯛ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡꯀꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯨꯃꯣꯛꯀ ꯄꯨꯊꯣꯔꯛꯏꯗꯨꯅ? ꯅꯪꯒꯤ ꯊꯨꯃꯣꯛꯁꯦ ꯑꯩꯅ ꯂꯧꯒꯦ ꯇꯧꯕ꯫ ꯄꯥꯝꯃꯒ ꯄꯥꯝꯃꯦ ꯍꯥꯏꯌꯨꯅꯦ, ꯚꯥꯔꯤ ꯑꯃ ꯄꯤꯕꯤꯒꯦ꯫ ꯅꯪꯒꯣꯟ ꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯖꯄꯣꯠꯇꯦ, ꯆꯠꯆꯍꯧꯔꯒꯦ ꯑꯩꯗ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯎꯍꯩꯁꯤꯡ ꯑꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯛꯐꯥꯏꯁꯨ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯨꯕꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯨꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯛꯐꯥꯏꯗꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯆꯠꯊꯣꯛꯂꯨꯒꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗ ꯑꯃꯥꯏꯕ ꯃꯥꯏꯄꯥꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯄꯥꯛꯅ ꯀꯣꯛꯐꯥꯏ, ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ꯫ ꯃꯃꯥ, ꯀꯩ ꯂꯩꯔꯒꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯃꯥꯏꯕ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯅꯁꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯂꯥꯏ ꯇꯣꯡꯕ ꯃꯤꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ꯫ ꯃꯇꯥꯡ ꯆꯥꯗ ꯃꯐꯝ ꯆꯥꯗꯕ
Usittaba mana hairakli wadu tabada Kokphai pisum madu khajik suktuna. Mama, aidi lai tongbaga nasadeda. Isana pamjabagi oja guru naiduna aduk tamjabani. Kari haiba, nangdi kanan tamliba? Ha, kanada tamlibano? Kokphai, ngayakti kumpham khanglamde tasengbadi Kokphai, mana amaiba oikribasi oja guru ga nairaga tamkiba natte. Sil tanduna awaba thabak suningdabadagi amaiba oisinnakhibani. Adubu mana ngamnaba magi thokpa ma hekta haisilaklami. Mama, aidi aikhoi sai khundaga tamdeda. Singda satuna arapa khun amada oina tammi. Maipak wakhalda khali. Sakta asinasu aikhoi sai khunda tamde kaina haijaba saina mase. Mapunsi asigi khullasigi hendokchir manaso. Hayo hayo. Kana tammi mamingdu hayo. Mama, maipik kawe. Ya maiba maibani. Karino ne Kokphai nang naharibsibo. Maisu amaiba masing suna tingnaribani. Nangi maipik haibadudi amuk phawa tadri neite. Taroi mama, yamna matik magu leiba amaibani. Minaga pak unnaba phangba amaiba natteda. Maipak tu handati saurap tawna. Phare adudi ne nangsu khullekai sida hai haidun maming chalibani. Naisu asamba amaiba natte. Aduna ne nangaiga kanani hena higebado changta yengba tare. Kokphai hairakliba amaiba maipaki wadu tabada masadu kharadi kiba poklami. Maramdi made laitin khoramba amaibagi maramda karisu khangba natte. Adubu karisu khantharuba tawda napalamaga loinaduna. Yaida mama nongma nasaiga sangyeng tongnabada kaisu kaideda. Ado kharadi cheksinbiyu ko. Era nangguba amaiba soinawbada kigedaba amaiba maipakto natte hibo. Asi haiduna maipak adu satkirami. Kokphai wakhalda pakhatpa amadi adumak phawrami. Asumna wakhal khana lakpana lampak adu yaure. Angangsingna sanaribadu Kokphai ngihakti mipam hongda yengnu leiri. Imagi bungo yumda salasi law haibani nangbo. Kari ngangna basibo yumgi makhada ngakta leitapasibo. Kokphai lampak adu thamlama mit yengadu khajikna thaiduna lambi leiriba domda amuk yenglei ure. Mayai oirap ahal oirabi nupi amana masanupa adubu yumda sasi haiduna chingduna puribadu angang aduna. Ima, ngang sanabasida asang yeni sigayino. Hai, napa halaklabadi nangbu soidana phubiba tarine. Nangbu matamse ayongna thenglabani chango haibani sibo. Haima, kamai ngangna ni aide. Angang aduna mukhumlei. Ai tallaiba ngang sanakige mi miyam sanai sudo namito. Mi mama demta laktitu. Ta Kokphai. Kokphai kaurakliba khonjel aduda mamaidu phatlai thoktuna yengi. Leramli misak adu ubada khajik nokfei tawduna kaigino asukoi nge halisibo. Lembina aikhoi babana thoki yadabagini. O aujiki yarbo thugleise. Ta Kokphai masoi ngangano aigisa arubu mamta haigi tawbani. Kokphai lembida muna yengduna kainodo sat haiba yadabro amuk koida leidubo. Ta Kokphai ai luhongdori. Itap tapna hairakliba lembigi wadu tabada Kokphaidi mathamoy aduda thangna hanjin thilakpagumna pungkai kaiba haibadu oikre. Kaino noina padubu aingondagi hena phajaba. Karamba mamang nupado mana pamise. Usakta nati nupane haidana nangbu kari kanarige. Charani phawusuna sabada hoi lauriba nangnaso. Ira nangsu adu haimani adu haino. Aigi san gari su ani leiri aduno pharabani. Hujikandbu kai san gari leiba haise. Lebi sauna. Ta Kokphai nangi adugumba na tawdudani aina mo hina sauningise. Advice sum tawdi aise migi tum oigi taba. Kaino nangna haidubo. Ai kaido haibanoba. Nate. Ai huran masalo haibro. Yare nang leo. Ngasidagi ibani am kanu narugumsi. Adugi mahut ai luhongbado nanganta lao. Ai nang adudi hainuda. Wakhaldo kitangdi khaluda. Hayeng ko na ningamjaroi ko. Adudi phare ibani chelasi nang ayu puduna chalo. Kokphai nokfei tongna ohoi laujarasi kongning da singkrasi. Khongna senbagi wadumadi aingona swai hairkano. Nahana khongse tekpagi yam nari. Nang shuba matang zatana teknik raponi. Adorgana ngak leram ai sangari lauruke. Handakti lembi du sum saubu hilakduna. Nupi senbadabu sangari da senabro khoimu kok phaba nangbo.
सन गाड़ी चेंद्रदी नंबू महारानी दौन हौजिकु अइबु दोलाय अमु नेउसु हाइरो कोइनुनि यारे नंग असिना लोइरबनि अमुक हनने अइगुन उनसे का हेरकनु नंग असी हाइरमलगा लेम्बी अदु साउना मयुमलोमदा चंखिरमि कोकफाई लेम्बीबु साउदनबा हंजिन हंजिनदि कौजबनि नाइखौ हाइनसु खामजबनि अदुबु तासिन्नदा नुजाओइबी महाक्ति अदुमक चटख्रि कोकफाई उपाय लेक्ता मसिंदा सुमना सोली खनिदना एक लुहुंबा था फाजिङैदा नवादो सोरसला हातकिबैना असुमना मासु उपाय लेक्ता मयुमलोमदा दुम हलकलमि मथंगी नुमिनि कोकफाई मंगोलदारी अदुदा वखल अदु नुंगाइतना मखोंग अदु सांगनि तिंथोक्तुना फम्मि ममित अदुसु अयेंबा मना मुना येंगलगा अदुमक लैरी मसम का दोई फा फा मखै मतौ अदुदा थोंगालोमना संगलक्लिबा तोलेना अमुदो अनसिंदुना सिरोल तौरई इताव कोकफाई सिउने मसम मसिनि फाए फारदना नते अखोइना ngarang tumina sathokkebi yen marum pubido yam mandraba nangna ngangba tuminamta leyo anidu कोकफाइना फमदुना लैरिबा मंगोलदारी दुगी मताई मताई दु फमथरे अदुगा अमुना इदो कना सिरगे नत्रगा माइबा साबदा लाइनगा नतुंग इनरबा अस हेलोय ओरमदि ति फनी हे वइबा कोकफाई पेरी पेरी तौदुना हेलोय इनरब नते हेलोय चक्रिनि तो लिम्बिदो लुहोंदोरे मरुप अनिदो ngakna amuktang da pulam ha kanada aishu khongde ngarang hairapani matamga lepna buloira male amuna aduga nangna sida ngaki zo pumu mai kai manglaga leiba law limbi hoi zosi tolena adune jarusi law ai toge yera thoi usitaba sardana ai tause mai bane se moi kawra male khangoi drado asumna mataw anina thongna pharak patudadi kokphaisu thoina khanjiluba tauda hoi haraduna lembi hoigi mayum tamna laklami lembi hoigi thongaldani kokphaina ido aidi changmanga moiko amuna dupa man khijre tawnangse nanga lembi gi koina yese makhoi mungsu loina khanglibu natro lawsi ai tawge bi asi haiduna kokphai busu singduna lembi hoigi sumanga duda pusilaklami tomal adu sumanga duda paya du sidu leirami ahum madun sanglakpadu ubada hai kaidore nakhoi humna amuk laiduna amuda kura kurumjariye yare yare kurumdrasu yare ko hey kokphai kari leire ha kokphai tomalna dumna mangodu onsindu hairakpadu dadi mathwaidu khara nungai tanaga leibaga hainingba khudingmak loini hek thairaklammi kura kainu khura to birisibo nasa masak mato phasaba ayema leina leina karamanu padu kurana limbibu thajaningli basibo hey payasne kalaurana ha Siki talked about no one later. Isasi Wallagi Haribro Kura, Adumai behind the Parasapatras, I say my body. Adum Pamuktimulakanu Kura. Nankaito Harito. Ha, Nankaito Harino. Kashubito Adukura, Luhumusa, Untopio. I Limbibu Yamushi Kura. Hey, Kokpai, Nasam Nanad, Ipa Kai Nanka, go. अमुक लांग कनो सोइदो कोकफाइदो वाखल nge ha khali aduga tapna khura hoigi mungse laimu ma sangi aduna siyana khuram hojabadi khura tungda waba yam tarakani ko kokphai gi kadar khanglaba tomal du hanakti yam sauna adudi laimu hatpa tare husi asi haiduna manak adu lairiba wasa sajay adu paiduna dupa ahum adubu tana dana phuba horaklami ahum madusu sumanga du thongnaba koisen hek cheli kokphaina khura lai thajaluraga si ha wasat kalakpuda gasi khura aidi thawai ta sakadawni ko yengu khura aidi amuna idaw chalawsilo khura to malse hingsa bisanglaba kainum tawre lai thajilak tringai da lai ma pahan hat patari gasidi sien khidu ni ngai ko tolena idaw nakubokse ongta khamu minam kokphaina ikubo ikoi phubigani ikubo karigi ikubo khangbra noi tolenga mugana itaw aikoi sele he kokphaina itaw nakhoi ni seladi aisu sele itaw thongana du sena o kana lege khura to mal se hingsa bisange kana lege mate umta pangbiyo khura to man hingsa bisange maya
กกไพ่น่ะดุมน่ะเล่าเล่าดุนเสียงขีบดุดะตัวมัลดุส่องกะยะมาทงซาจิมงเอาเยี่ยวนี่อียะมาทกปนิดานุมีดังกิมาตำนี่กกไพ่ดุเป็นแต่บันนุ่งไงแต่บันเฮมันบันนะมารุปอันนี้ดูกันลุยน่ะดุนะยูดุตับตามาใครทักจิลลามีกกไพ่เปรีเปรีตอกดุนะดออียะเย็นอียะเย็นเดียสิคุระตัวมัลดอไอ้เมียนปามัลอามูนะอีระนุปีบุมาตุมตรออามูมุกุยกระดกนี่ตัวเลนะมากิลูมุดอจัดกระดับนี่มาดูกะนุปาดอไลวะทัจิลละกะมันดูไม่ใหญ่ตัวเดนจิงเทขันกระดกนี่ดอกกไพ่ดูนุปานัตตะดงนะโอ้คงมาใครกับลามีกับนักกับนามุมาคาตารักลามีอีดอสันกายกันอีเชียนบสิบุแกบุกเก็บกายระเก็บมาเนี่ยเห็นบ่นุ่งไอเป็นปาบเลยอีบุมากี่มันนิ่งตัวหันมันงำเดียไอ้เด้อเอ็กตั้งมีไรระบสิบุห้องน้ำระเบิดต่อจีบุห้องน้ำระเบิดต่ออามูนะนั่นเองคุราตัวมัลดูบุเงาบรายบันดามาซาหนูปีนี่นะยงจังมารู้มันมีดูบุไอ้คุยต้องนึกคุยบิดิเสียฮารากิเดให้เด้ตัวเลียนนะยงจังมารู้ให้เสียอาสังมุตุนัดเด็กว่าอามาลิสลักปะกี้มุสุมุบะมาเลยได้ปราอดุนิมาลิสิอามูนะมานี่ต่อมาดูกี้เลนบีให้บิดอลาหูจิบดอยามพารามนี่นั่นเองมาน่ะดูไหมนะไอ้เห็นมาปั๊มนี่ขังกันมาดีไอ้คุยน่ะกันกี้มามิดเสียปีมายุ่งปั่นขังเดบิเกตุกีต่ออะดูน่ะคุยเรื่องมันเห็นพายบีตอกสิกงพายกับละกะอีต่อปีสิมาตุนะจงตาได้สิไกกินอมสิบุตัวเลียนนะอยู่ทักไปนี่ต่ออีต่อกับปนักกันอะไรอะดูกี้สรุปมาไม่ปากห้อยแต่เนี่ยตุ้มินี่สรุปสิอะดูก็มากี้ไล่ชานาบุตรตุ้มินี่ยิงอุสิยาอีต่อยิงอุสิกงพายนะอีต่อให้ยิงอุดียิงเลยสิงั้นสิดีไอ้ยมเดสังลักพอมึงตำตะเป็นก็ปุ่งอีต่อไอ้ยมยินดีให้สิมารูปอันนี้ดูสุหอยให้หนูกบไพ่บุมายุ่มพาวปุสินบิรำดูนะพะเจนะพุทธาลามิอาซุมนาอุเครมาทางกินมีดังนี่หุ่มดูปุ่นนะให้นักขีบกิมาตุงอินะอามายไม่ปักหอยกีก่อนทงกันดูดะมาโคทกันดนะตับนะสังลักลามิอามูนะตับนะอีต่อยินาคาสมดูอินสิมาโคทละกันดูก็อันนี้ดูสุหอยให้นะดูนะมาโคทกันดนะตับนะยินาคาดมนะสังลักลามิอดูกะพักล่างเอาหัวบมาซามาเลยบดูดะตับนับสินดูนะมันนุ่มตอรีบดูไกโนให้ดูยังลมีตานจ่าบให้กันจ้ะไม่บไม่ปากดูมาตั้งจานะมากิไลสิงดูสานาดูเลยรมีมาดูอุบดะกบไพ่นะอีดอกสานารีไม่บิบจะวิ่งกันใส่เนี่ยเอาหัวบมาซาดูดะมาคุยเอาหัวมาดูอุนนับให้ดูนะนับสินนะดูนี่ยังลีบดูมีนาดีอุบนัดติอามายไม่ปักมาขุดอันนี้ดูดนะทางสุรีอันนี้ดูจีนไปดิมาสินดสุมุรุมกะรินขังดันส่วนลิอดูกะมามิดอดูสุอิสินดูนะมากิทุปะจะโกยอดูตันท่าไหนนะกันนะสารีมาตะวดูดตัวเลนะไอ้อีต่อมาไม่ปักสิดีฮันตะกิไลฮาราบุดะจะโกยบุตุอันเบียนี่เนี่ยไม่บิดกี้มาหน้าสาวดูเห็นพะเจนี่นั่นดิไม่สิบุนุปีวันนี้ไงจ้ะอามูนะเฮ้ยตัวเลนให้เบอร์พวกพุทธเราดมซะตุมินุเตเลโออาหุมโดอามุตุมินเลนะเครอดูกะมาคาตานามุเยียงเบาเรฮันดักตีไม่ปักมามิดอดูอุสินนะมาสินดาสุไลรอนอดูโซนะนักกันเลยรีบะกังทนอดูบุไลไม่ได้เลยรำบดกีมาทัดลมเดไปคัดฮัลลามีมาเดาตัวกบไพขังเปรกขังนะอุ้ยบ้าไอ้กังทนไปดิกังทนไปดิต่ออามุมากลับดูทักนิตุนะมาต้าวันนี้เยียงตุนะกินให้รักลามีอีต่ออีคงแกมทำยังไงมาไม่ปักว่าแกมังสังเผาเดอจะไม่ได้รู้สิกบไพ่นะเฮ้ยอามูให้บุมุทีมาตั้งมันตึงจ้าดนะขังเจ็บน่าใส่ตะกี้งานนั่นเรียบสิ่งกระดูตาดนะพักหลังหัวบดูดาอดมยิงดูเลยรีบตัวเลียนดูมาซาดูคุมังกังละดูนะมาเตาอันนี้โดนสินดูนะอีดอกดูยิงดูอันนี้ดูสู้การินให้ดูยิงมาค่อยนี่ยิงรีบหัวบดูกี้มาป่าสับจานะอามายบะไม่ปักนะมามิดอันนี้ดูงังสังงานี่ยิงหลักรีบดูอุบดาเอาหัวมาดูจับมันนะอุ้ยมาอาศัยให้ดูนะกันนั่นเรารักลำมีเฮ้ยกกพายให้ไปกกพาบะเล่นมันหน่อยเฮ้ยนะนัดถอยสิงห์ต่อหิมทัดเกอุสิบถอยเดบะ
ꯃꯥꯏ ꯄꯥꯛꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯃꯨꯒ ꯇꯣꯂꯦꯟꯒꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯛꯐꯥꯏꯗꯤ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯃꯩꯄꯥꯛꯀꯤ ꯑꯃꯥꯡꯁꯪ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯃꯁꯥꯗꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯤ ꯆꯦꯟꯕꯒꯨꯝꯅ ꯁꯣꯔ ꯁꯣꯔ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯛꯐꯥꯏꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯃꯥꯡꯁꯪꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯇꯝꯅꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯕꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯣꯏꯒꯤ ꯀꯣꯛꯐꯥꯏꯗꯣ ꯃꯤꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯂꯨꯕꯗꯒꯤ ꯃꯩꯄꯥꯛ ꯍꯣꯏꯒꯤ ꯑꯃꯥꯡꯁꯪꯗ ꯂꯥꯏ ꯑꯣꯛꯅꯔꯒ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯅ꯫ ꯍꯩ ꯀꯣꯛꯐꯥꯏ, ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯀꯣꯛꯐꯥꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯃꯥ, ꯑꯩ ꯈꯣꯡ ꯍꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯣꯛꯐꯥꯏꯅ ꯈꯣꯡ ꯍꯥꯝꯃꯤ ꯍꯥꯏꯕꯗꯨꯗꯗꯤ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯀꯣꯛꯐꯥꯏ ꯃꯆꯤꯟ ꯑꯗꯨꯗ ꯇꯞꯅ ꯎꯔꯨꯝ ꯎꯔꯨꯝ ꯁꯣꯠꯂꯤ꯫ ꯑꯩ ꯂꯣꯏꯔꯦꯗꯅ ꯀꯣꯛꯐꯥꯏ ꯏꯕꯨꯡꯉꯣ, ꯀꯣꯛꯐꯥꯏ ꯅꯪ ꯉꯁꯤꯅ ꯂꯣꯏꯔꯦꯀꯣ꯫ ꯃꯩꯄꯥꯛ ꯑꯗꯨ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯛꯐꯥꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯣꯛꯐꯥꯏꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗꯗꯤ ꯑꯩ ꯀꯣꯛꯐꯥꯏ, ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯐꯨꯟꯒꯠꯇꯅ ꯁꯤꯔꯕ꯭ꯔꯅ ꯍꯩ? ꯃꯥꯃꯥ, ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯦ ꯀꯣꯛꯐꯥꯏ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯎꯍꯧꯏ? ꯃꯥꯃꯥ, ꯑꯩꯗꯤ ꯀꯥꯡꯊꯣꯟ ꯄꯥꯏꯕꯗꯣ ꯑꯗꯨꯈꯛ ꯎꯍꯧꯏ, ꯑꯇꯩꯗꯤ ꯎꯍꯧꯗꯦꯗ ꯃꯥꯃꯥ꯫ ꯃꯩꯄꯥꯛ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯏꯕꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ, ꯃꯇꯨꯡꯗꯗꯤꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨꯀꯣ, ꯇꯧꯍꯩꯗꯦ꯫ ꯑꯗꯣ ꯅꯪ ꯃꯥꯃꯥ ꯋꯥ ꯍꯥꯏꯒꯦ, ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯦ ꯇꯔꯥꯏꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯍꯥꯅꯤ, ꯅꯄꯨꯟꯁꯤ ꯑꯗꯣ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯪ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯀꯣꯛꯐꯥꯏ, ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯐꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯃꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯣꯛꯐꯥꯏ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯩꯄꯥꯛꯅ ꯀꯣꯛꯐꯥꯏ ꯆꯠꯂꯨ, ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯅꯪ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯅꯪꯅ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅꯤꯡꯂꯕꯁꯨꯅꯦ, ꯅꯪ ꯃꯥꯃꯥꯒꯤꯗꯤ ꯍꯦꯛꯇ ꯂꯥꯛꯑꯣ, ꯑꯩ ꯇꯝꯕꯤꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯪꯅ ꯃꯤꯒꯤ ꯂꯥꯏ ꯌꯦꯡꯂꯤꯅꯤ ꯍꯥꯏꯗꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯛꯂꯣꯏꯀꯣ꯫ ꯀꯣꯛꯐꯥꯏ ꯇꯞꯅ ꯍꯣꯏ ꯃꯥꯃꯥ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ꯫ ꯑꯗꯨꯗꯤ ꯃꯥꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯀꯣꯛꯐꯥꯏ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯩꯄꯥꯛꯁꯨ ꯀꯣꯛꯐꯥꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯅ ꯏꯇꯥꯎ, ꯃꯥꯃꯥ ꯃꯩꯄꯥꯛꯀꯤꯗꯣ ꯑꯩꯗꯤ ꯁꯤꯔꯤꯁꯤꯅꯤ, ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦ꯫ ꯇꯣꯂꯦꯟꯅ ꯑꯗꯨꯅ ꯍꯥꯏꯁꯦ ꯅꯠꯇꯦ, ꯀꯥꯡꯊꯣꯟꯗꯨꯕꯨ ꯀꯃꯥꯏꯅ ꯄꯥꯏꯈꯠꯂꯤꯅꯣ ꯁꯤꯅꯤ꯫ ꯑꯃꯨꯅ ꯃꯥꯃꯥ ꯃꯩꯄꯥꯛꯁꯦ ꯂꯥꯏꯅꯤꯀꯣ, ꯂꯥꯏꯅ ꯍꯥꯏꯁꯤꯅꯤ꯫ ꯇꯣꯂꯦꯟ ꯑꯃꯨꯛ ꯀꯣꯛꯐꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ, ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗꯨꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯑꯩ ꯇꯣꯛꯑꯒꯦꯅ ꯈꯜꯂꯦꯗ꯫ ꯑꯗꯨ ꯏꯇꯥꯎ, ꯉꯁꯤꯁꯦ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕꯅꯤꯀꯣ? ꯑꯃꯨꯅ ꯍꯦꯔꯥ, ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨ, ꯍꯣꯔꯦꯟ ꯉꯟꯇꯥ ꯆꯠꯂꯒ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯇꯛꯈꯩ ꯆꯥꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯠꯀꯗ꯭ꯔꯣ? ꯆꯠꯇꯣꯏꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯦꯡꯅꯔꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯨꯝꯗꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯗꯨꯁꯨ ꯃꯤꯅ ꯁꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯄꯨꯡ ꯏꯁꯩꯒꯤ ꯃꯈꯣꯜꯇꯅ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯛꯐꯥꯏ ꯋꯥꯈꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯐꯝ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯂꯛꯏ ꯎꯔꯤ꯫ ꯂꯦꯝꯕꯤꯅ ꯐꯖꯕ ꯐꯤꯖꯣꯜꯇꯅ ꯂꯩꯇꯦꯡꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯏꯇꯥꯎ, ꯑꯩ ꯊꯃꯣꯏꯁꯦ ꯎꯕ ꯌꯥꯗ꯭ꯔꯦ, ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯔꯒꯦ ꯏꯇꯥꯎ꯫ ꯀꯣꯛꯐꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯒ ꯇꯣꯂꯦꯟꯒꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯑꯃꯨꯅ ꯇꯞꯅ ꯏꯇꯥꯎ, ꯕꯣꯔꯁꯤ ꯃꯁꯛ ꯊꯤꯗ꯭ꯔꯣ? ꯇꯣꯂꯦꯟꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯣꯛꯐꯥꯏꯒꯤ ꯈꯣꯡꯕꯤꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ, ꯕꯣꯔꯅꯦ ꯀꯥꯏꯅ꯫ ꯀꯣꯛꯐꯥꯏꯅ ꯌꯨꯝꯃꯥꯏ ꯆꯦꯟꯕ ꯃꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ? ꯃꯃꯥꯏꯒꯁꯦ ꯏꯄꯣꯝ ꯄꯣꯝꯃꯗꯅ꯫ ꯅꯠꯇꯦ, ꯈꯤꯇꯪ ꯐꯖꯕ ꯑꯝꯇꯁꯨ ꯃꯌꯨꯝ ꯄꯥꯜꯂꯨꯗꯅ
ꯃꯋꯥꯅ ꯁꯤꯕꯨ ꯑꯩꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯇꯥꯎ ꯑꯃꯨꯅ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯗꯤ ꯁꯤꯕꯨ ꯁꯤꯖꯤꯟꯅꯤꯡꯉꯦꯗ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯁꯤꯕꯨ ꯑꯍꯨꯝꯗꯨ ꯅꯨꯄꯤ ꯑꯃꯗꯒꯤ ꯈꯤꯠ ꯍꯦꯟꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯕꯣꯔꯗꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯁꯤ ꯌꯥꯝ ꯄꯦꯟꯗꯦꯗ ꯂꯩꯇꯨꯝꯁꯤꯅ ꯃꯃꯥꯏꯁꯤꯗ ꯊꯣꯝꯈꯤꯗ ꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏꯅ ꯕꯣꯔꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯂꯩꯇꯨꯝ ꯑꯗꯨꯅ ꯊꯣꯝꯂꯝꯃꯤ ꯕꯣꯔꯗꯨꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯝꯂꯛꯄ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯅ ꯀꯩꯅꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯕꯣ ꯃꯤꯒꯤꯗꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯅ ꯕꯣꯔ ꯐꯨꯅꯩꯌꯦ ꯃꯣꯏꯗꯤ ꯂꯩꯇꯨꯝꯗ ꯑꯣꯏꯅ ꯊꯣꯝꯃꯩꯅꯦ ꯑꯁ 시럽니다. 이다 ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯃꯃꯥꯏꯁꯦ ꯊꯨꯒꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯏꯗꯨ ꯑꯣꯈꯣꯡ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯃꯨꯔꯨ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯨ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ ꯍꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨ ꯂꯩꯔꯤꯕꯗꯣ ꯃꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯅꯣꯏꯅ ꯀꯩꯗꯧꯔꯤꯅꯣ ꯀꯣꯛꯐꯥꯏ ꯀꯞꯂꯒ ꯃꯥꯃꯥ ꯑꯩꯗꯤ ꯃꯇꯝ ꯑꯃꯒꯤ ꯅꯃꯥꯛ ꯅꯨꯄꯥ ꯀꯣꯛꯐꯥꯏ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕꯁꯤꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯗꯤ ꯅꯪꯕꯨ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ 이보 ꯅꯪ ꯑꯃ ꯃꯥꯃꯥ ꯅꯪ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃ ꯅꯆꯥꯅꯨꯄꯤ ꯃꯩꯇꯩ ꯌꯦꯟ ꯃꯥꯟꯕꯤꯗꯨꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯦꯛꯇ ꯃꯤꯔꯥꯏꯕꯤꯅꯕ ꯑꯃꯨꯛ ꯇꯣꯂꯦꯟ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯍꯥꯟꯒꯤ ꯂꯤꯆꯩꯗꯨ ꯈꯪꯉꯤꯗꯅ ꯀꯣꯛꯐꯥꯏ ꯊꯋꯥꯁꯥꯗ ꯇꯣꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯃꯥꯃꯥ ꯌꯨꯒ ꯂꯩꯍꯧꯗ꯭ꯔꯕꯣ ꯍꯩ ꯀꯣꯛꯐꯥꯏ ꯍꯥꯏꯕ ꯏꯀꯥꯏ ꯈꯪꯗꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯪꯅ ꯃꯥꯏꯕ ꯑꯣꯏꯔꯤꯕꯗꯨ ꯇꯟꯃꯟꯕꯗꯒꯤ ꯑꯣꯏꯔꯤꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯇꯣꯞꯄꯗ ꯊꯥꯖꯈꯤꯕꯅꯤ ꯀꯞꯇꯧꯒꯤ ꯁꯔꯨꯛ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯅꯦꯕꯣ ꯑꯃꯨꯅ ꯏꯇꯥꯎ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯀꯣꯛꯐꯥꯏꯅ ꯃꯥꯃꯥ ꯅꯋꯥ ꯂꯧꯗꯦ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯏꯁ ꯅꯌꯥ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯁꯛꯇꯥꯗꯨꯅ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯒꯤ ꯈꯣꯡꯕꯤꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩ ꯇꯨ ꯌꯦꯡꯖꯒꯦꯔꯥ ꯈꯣꯡꯕꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯃꯥꯏ ꯃꯅꯥꯛ ꯑꯗꯨꯗ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯇꯣꯃꯥꯜꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯌꯥ ꯅꯨꯄꯥ ꯃꯥꯟꯕ ꯈꯣꯡꯕꯤꯗꯣ ꯉꯁꯤꯗꯤ ꯃꯀꯨꯕꯣꯛ ꯑꯩꯅ ꯀꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯋꯥꯁꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯑꯃꯨꯅ ꯑꯣꯏ ꯃꯁꯤꯔꯦ ꯃꯥꯃꯥ ꯑꯩꯗꯤ ꯃꯃꯥꯟꯅꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯐꯨꯔꯛꯀꯅꯨ ꯇꯣꯂꯦꯟ ꯀꯞꯄꯒ ꯃꯥꯃꯥ ꯑꯩ ꯌꯩꯔꯣꯡ ꯄꯣꯝꯃꯤ ꯃꯥꯃꯥ ꯑꯍꯨꯝꯗꯨ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯀꯣꯛꯐꯥꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯇꯣꯃꯥꯜꯕꯨ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯅꯆꯥꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯣ ꯂꯨꯈ꯭ꯔꯥꯕꯤ ꯁꯨ ꯑꯣꯏꯔꯣ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯣꯛꯐꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯊꯣꯏꯅꯨꯅ ꯇꯥ ꯀꯣꯛꯐꯥꯏ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯃꯥꯒꯤ ꯃꯆꯥꯗꯣ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯐꯖꯅꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯇꯥ ꯀꯣꯛꯐꯥꯏꯁꯨ ꯂꯩꯇꯕꯗꯨꯗ ꯊꯣꯏꯅꯨ ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤ ꯇꯣꯛꯑꯒꯤꯗ ꯑꯩꯗꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯗꯨꯒꯤꯕꯨ ꯑꯗꯣ ꯀꯩꯝꯇ ꯇꯧꯗꯅ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯂꯩꯔꯣꯏꯗ ꯏꯇꯥꯎ ꯑꯅꯤꯗꯨꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯔ ꯂꯩꯕꯗꯣ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯒꯦ ꯈꯜꯂꯤ ꯊꯣꯏꯅꯨ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯣꯏ ꯄꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯃꯨꯛ ꯀꯣꯛꯐꯥꯏ ꯑꯃꯗꯤ ꯇꯣꯂꯦꯟꯗꯨ ꯀꯣꯛꯐꯥꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯝꯕꯤꯔꯝꯕ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯇꯥꯜꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯣꯛꯐꯥꯏ ꯂꯩꯀꯥꯏꯗꯨꯗ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯁꯤꯟꯊꯥꯅꯕꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯧꯕꯤ ꯀꯧꯕꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝ ꯅꯤꯡꯖꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯊꯧꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯊꯧꯕꯒꯤ ꯃꯆꯟꯅꯨꯄꯤ ꯂꯤꯛꯂꯥ ꯃꯅꯝ ꯑꯆꯧꯕꯤꯕꯨ ꯃꯈꯥ ꯊꯥꯕ ꯑꯃꯗ ꯉꯥꯡꯕꯒꯨꯝ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯆꯧꯕꯤꯕꯨ ꯌꯥꯝ ꯑꯣꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯧꯕꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯈꯥꯡꯖꯔꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯧꯕꯤ
Makum matha surakpagi mahak masado haifam khangdana warami. Chaubi masado warasu wana Manggol wai kanna tairi. Asumna mahakna thabak tawringaida manem thoinu imungdagi thoklai. Aduga sauna mamong nupida. Hojikpu wai teiba matamlo ha namma na pana waraktabagi hongnabise hekta tawraine. Mege mausingde chak ising thongba thakba phawba loinaramani ye. Chaubi tapna hairi. Ma ngasidi isase nungaite na ngahak hiblore. Ibema yare nachingado khumlanu. Tawriba thabakto prap tum loisilu. Asi hairamduna thoinu imung changki. Saubi manemgi mataududa kariso haijaba ngamda. Tumin thabakto loisili. Chaubi thauba makhoi anigi machanupi thaja kaubi amasu leirami. Thaja angang oijarasu gyaning thina tarami. Asumna matamdi haukiduna Chaubi thauba makhoi anigi ani suba machanupi amagasu phangjari. Machanupi asibu nungshina thambal kaubirami. Thoinu masu phangbagi haraubaga taude. Thoina dum isau langi. Nupi ngata sebo hengwai karibu kana zadoino. Thaubagi mapana. Karino mama nang nanganglibada ha. Nachanupa sina taraga kai khankini. Tumin layu ko nang. Ho aikhoi dine isu nupa pa me isu nupa. Nupa oigera nupi oigera. Isu ge isu chapma de ko. Wa makhatara nu ko. Asum na mapuroi ba nanganglakpaduda thoinu tumin laikre. Thauba lang phai chatuna selta lammi. Maram asina mahakti mayumda kaya layramde. Somda susaubi angang apikpa chen baga aduki matik warami. Manembok thoinuna mahak pocha khazik tapi jabirami. Chaubi kari so haijabade ngamda tumin kapjarami. Chaubi gi manau nupi tharo marak talaktuna machegi mateng pangbirami. Asumna asum haukibana Chaubi gi machanupi thamba chatpa khara hairakle. Asumna matam khara gi matungda Thaubagi manau nupa thoiba suluhongle. Thoibagi nupi thari Chaubi bai hekpok minaba machegom yam nungsi chanana leminarami. Thaja thamba makhoi anibu tharikna hekpok jaba machada machagom yam luna nungsina loinarami. Asumna makhoina amata oina leminaba se ubada manempok thoinu amadi machanupi likladi yam sauninglami. Liklana aikhoi ta ton gi nupi se asima su pharoi dori. Thoinuna aina mabudi khara luna tawbasida ma usida basariye. Kumhai yengeba kayam koina loinaba ngamge do. Asumna mama macha wari kaya sanarami. Thajadi madom cha makhuragi manakta lairami. Mama gi manakta kaya laijaramde. Tumba phauba tharika tuminarami. Asumna matam kharagi matungdadi thoiba thari makhoi anigisu machanupi ama phangjari. Machagi maming thembi kaubirami. Somda thoinudi amuksu masunupi oina phanglabada saubada mana paiba yakhidre. Thoinuna imichidane isu nupaga do uba phangdare sekhidobu male tawrisi. Aidi thamoise chakre da ko. Mama na nganglibadu daraduna likla su mateng panglai. Kadai dagi na sunupano phauham pokpisigi manakta leirabanina phauham oina poglakpata ba. Mama machana sanari bawari do daraduna mapa na nganglai. Karino namana chana ngangnari bawadu ba ha. Tong ko bema nang sunupini ko nong mana traga nong madi nang su yam naksa kay hongga daw rimani gyan taw ko nang liklama pa na mangondo on sila gangang lakpaduda petlaw do na imong changki machanupi gi mawong duda magi nupi da mok on sila mama naja se nang nakhara gyan tahalo ko magi mawong se sum mohong dradi mayom palaga ikhoi mi gi mamang du chokani ko asi hairam duna likla gi mapado imong changki matam khara gi matongni langphai chatuna seltan ba thauba langphai da leitra haiduna mayum da paw hairaklammi pawasi hekta baga Chaubi de angaubi gom tawkhre thoinu samacha kaina bagi maisana yam toina wantharami imongdo mikap mirau kholtana pumnin nilami asumna thobagi mathau mangam pumna makloikre thoinu machanupa na laikhidabasi Chaubi na thokan bane haiduna yam thina chaibirami thoinuna nupa chabi nang nei cha nupa du sabi khredana nang pelo ai nei cha kaina bagi wada len basi uraga Chaubi mapuroi ba kaina bagi maisa bo khangadra manem gi miyot minai bo khangadra yam awa ba haibadu oire thoibasu mama na mapa na gangli badu daraduna magi nupi tharik to onchinduna kainu nupi ai khoi ma na mapa na gangli siba asumai ne sumitai ma da gangbi bro tawri se sidagi bo hena ne thina chaibiri poni
ꯃꯣꯏ ꯇꯥꯇꯣꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯪꯗꯕꯅꯤ ꯑꯁꯦꯡꯕꯃꯛꯅꯤ ꯊꯣꯏꯕꯁꯨ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯅꯤꯅ ꯃꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯪꯗꯕꯅꯤ ꯊꯣꯏꯕ ꯃꯃꯥꯅ ꯃꯇꯩꯃꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯒ ꯉꯥꯎꯕ ꯍꯦꯜꯂꯛꯑꯕꯣ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯦ ꯀꯩꯅꯣ ꯉꯥꯎꯕ ꯍꯥꯏꯗꯤ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦ ꯃꯔꯝ ꯆꯠꯁꯤꯅ ꯉꯥꯡꯍꯟꯖꯕꯅꯦ ꯃꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯇꯩꯃꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯕꯣ ꯅꯪꯁꯨ ꯐꯔꯣꯏꯗꯧꯔꯤꯅꯤ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯊꯥꯔꯤꯛ ꯃꯅꯦꯝꯕ ꯑꯃꯨꯛꯇꯗꯤ ꯈꯪꯍꯟꯒꯦ ꯈꯜꯂꯒ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯊꯥꯔꯤꯛꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯊꯣꯏꯅꯨꯅ ꯅꯪ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯄꯥꯎ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯋꯥ ꯍꯩꯔꯛꯏꯁꯦ 이마기 나름 짜투나 낭한자버니 앵원다가 다이나 비락가노 나복도 fat다버니나 아파바 아마딱 한버수 하이드라 말레니 토이버수 가이수 하이데 도민레 마짜누빠나 도민레이바두다 토이누 토이버도 언칠락두나 아동 옌드나 레요 낭 누피나 나마 앵원다 파우바 아숙 우시다나 낭리버세 옌고 낭 토이버 몽하다나 마마부 옌두나 이마수이데이마다 ngamlemata고 nganglidudi thariksu khara ngangjusano thoiba magi nupida muk onchinduna tabra nupi imana dingam hangano asi hairamduna thoiba imong changki thariksu magi nupagi wadu tabada illiba phido kalamduna masu imong changki thoinu macha mamongda tawriba mongse ubada mathabak yeiraduna tumili hawi matam kharagi matungni thoiba sulang phai chatkhri chaubi manenggi michai wangang taba ngamlakraduna mapamda chatlage khalladuna manang nupi tharikta tapna hairei thari chaubi manawba kauraduna wa makha daba ngamda tumile tharikna kai haige je ai ipamda oina leirurage khale yam sida ai leiba ngamlaktre ije adumna haigano angang singi su khalo ai khanba yaba khale thari nangi chebu warauran थाजदी नंगी ननाक्ता लेहौनी दा हायरगा लेरे अइना फने यामनादि थेमबनी मादि याद्रे अदोमबी थंबालदि पुबिख्रागे इचे मुन्नदि खलो हयेंवाई मतम अमदा इचे नंग सोइदननि ngamdaba phawrakani थंबालसु हयेंवाई अइखोइगा लापनाबा हाइदु ओइख्रनि आंगांसिगि सु खनबियो अइ चलगेना लेपले थारी अइ लेबसिदा इमुंगसे इरांग लांग अदुना अइ लेट्रदि इमुंगसे इंगना चिकना लेहौरनि इमासु सोइदना ज्ञान तारकनी मतम खरदि येंगलसे इचे थारी नंगैबु खामलनु इचे चटलगे असुमना मतम खरगी मतुंगदा चौबी मचानुपी थंबालबु पुदुना मपामदा चटख्रे ममोंग नुपीना मसु नुपी पुदुना चटखिबदुदा चौबीगी मकुबोक्ते याम नुंगाइजरमदे अदुना ममोंग नुपी थारिकदा थारी नंग नचेगी मनाक्ता चलो अदुगा इसुदो लौरुसु अंगांगदो सिदा थंबिरसि नत्रदी मा अखोइगा सुमलापनाख्रनि होय बाबा अइ चलुगे इचा नुपादु मतंग लेजरमदि असुमना थोक्लपलौइदबनि असि हाइरदुना मकुबक्तो सुसुत कपि बाबा कपिगनु अइ सोइदना इचेगी मनाक्ता चचरुगे नमा सिना ज्ञान ताबु ओइरमदि खरसु फगदबनि बेमा माना ज्ञान तामंदबदगी अयाम्बा असुमना ओइखिबनि फरे नंगना फनबा खर सिलोको होय बाबा मतम खरगी मतुंगनी थारिक मचेगी मनाक्ता लाक्लम्मी मतमदा चौबी फी कन्ना सारम्मी मनाव नुपी लाक्लिबदो उबदा थारी नंग लाक्लिब्रो लाओ लाओ असुमना थारी मकुबकना हाइरकपा पुमनमक मचेदा हाइरम्मी मनाव नुपीगी वादु तारगा थारी नेचेगी लाइबकसे ओंथोकना थीना तंबिरम्मी चही नौना इमा बाबा इपुरोइबा काइनर हौजिकना अमुक इचासिंगा पुन्ना लेमिनौ तमलमद्रे इचे सोई खोइगा पुन्ना लेमिनारुरसि अहिदि यम मदुदा अमुक हन्ना चंगलरोय फरे नंगना थंबालसे थेमगा पुबा याब्रा येंगलो असुमना थारिकना थंबालबु थेमदुना मयमदा पुरकली थारिककी मकुबकदो मसुसिंगना पुन्नागा सनमिनाबदो उबदा हराउजे थोइनु लिगला सोहानागा मानद्रे ज्ञान ताबा मिसक हाइबदो ओइरि अदुबु मखोइना चौबीबुदि नुंगसिबा सुंगम ngamlamde असुमना नोंगमगी मतमदि हौखिदुना मचानुपी लिक्लासो मयुम पानख्रे चौबीसु अमुक हन्ना मपुरोइबगी मयुमदा खोंदारखिद्रे नकल अमदसु थंबालदि मदुम जागी मनाक्ता लेइबदो मा मसादा याम नुंगाइजरमदे
ꯃꯔꯝ ꯑꯁꯤꯅ ꯃꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯧꯕꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯑꯃꯅ ꯁꯤꯟꯕꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯗꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯅ ꯃꯆꯥꯁꯛꯅ ꯌꯣꯛꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯊꯥꯖ, ꯊꯝꯕꯥꯜ, ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯦ ꯃꯅꯥꯎꯒ ꯃꯥꯗꯤ ꯈꯔ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯀꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯒ ꯊꯥꯔꯤꯛꯀ ꯈꯛ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯦꯝꯕꯤ, ꯊꯥꯖ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖ, ꯊꯦꯝꯕꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯊꯦꯝꯕꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ? ꯊꯥꯖꯅ ꯍꯣꯏꯅꯃ ꯂꯥꯛꯂꯤꯅꯦ꯫ ꯕꯦꯝꯃ ꯅꯈꯣꯏꯕꯨ ꯀꯔꯤꯕꯨ ꯆꯥꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯕꯣ? ꯊꯥꯖ ꯊꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ ꯊꯝꯕꯧ ꯆꯥꯏꯌꯦ ꯊꯝꯕꯧ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯪ ꯑꯍꯨꯝꯈꯛꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯗꯤ ꯊꯥꯖ, ꯊꯦꯝꯕꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯈꯥꯕꯅ ꯀꯧꯔꯛꯏ, ꯊꯥꯖ, ꯊꯦꯝꯕꯤ ꯅꯣꯏꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯊꯥꯖꯅ ꯍꯣꯏ ꯇꯥ ꯈꯥꯕ꯫ ꯑꯁꯨꯝꯅ ꯃꯆꯤन ꯃꯅꯥꯎꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯆꯤन ꯃꯅꯥꯎ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯇꯥꯎ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯁꯨ ꯂꯩꯕ꯭ꯔꯣ? ꯈꯥꯕꯅ ꯂꯩꯌꯦ ꯂꯩꯌꯦ ꯏꯇꯥꯎ ꯍꯣꯏ ꯂꯩꯀꯥꯏꯗꯗꯤ ꯂꯩꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯠꯇ ꯂꯩꯇꯦꯗ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯇꯣꯝꯄꯣꯛꯅ ꯐꯠ ꯈꯥꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯈꯥꯕ ꯈꯔ ꯅꯦꯝꯕꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯑꯩꯒꯤ ꯁꯤꯟꯕꯤꯗ ꯌꯥꯗ꯭ꯔꯤ꯫ ꯇꯣꯝꯕ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯇꯧ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏꯅꯤꯒꯤ ꯑꯄꯥꯝꯕꯁꯤ ꯄꯨꯟꯗꯤ ꯄꯨꯟꯗ꯭ꯔꯦꯍꯦ, ꯑꯩꯗꯤ ꯈꯔ ꯑꯋꯥꯡꯕꯤꯁꯤ ꯑꯣꯏꯅ ꯁꯤꯟꯕꯤꯔꯣ ꯏꯇꯥꯎ ꯈꯥꯕ꯫ ꯈꯥꯕꯅ ꯅꯣꯏ ꯑꯅꯤꯅꯕꯨ ꯄꯥꯝꯂꯗꯤ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯏ꯫ ꯇꯣꯝꯄꯣꯛ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯈꯥꯕ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯁꯨ ꯑꯃꯠꯇ ꯈꯪꯗꯦꯅꯦ꯫ ꯈꯥꯕꯅ ꯈꯔ ꯅꯦꯝꯕꯤꯁꯦ ꯑꯁꯤꯅ ꯊꯥꯖ ꯀꯧꯕꯅꯤ, ꯑꯗꯨꯒ ꯑꯋꯥꯡꯕꯤꯁꯦ ꯑꯁꯤꯅ ꯊꯦꯝꯕꯤ ꯀꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯊꯥꯖꯅ ꯑꯍꯜꯅꯤ꯫ ꯇꯣꯝꯕ ꯅꯣꯛꯂꯗꯨꯅ, ꯑꯁ ꯑꯗꯨꯗꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯈ꯭ꯔꯕ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯣꯝꯕ, ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯥꯎ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯈꯥꯕꯅ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯁꯣꯝꯗ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒꯤ ꯃꯅꯦꯝꯄꯣꯛ ꯁꯅꯥꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯁꯅꯥꯅ ꯀꯔꯤ ꯃꯧꯗꯥꯅꯣ ꯈꯪꯖꯗ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯕꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯗ ꯇꯣꯃꯥꯜꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤꯕꯨ ꯈꯪꯅꯗꯅ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯐꯤ ꯊꯨꯞꯆꯤꯟꯅ ꯃꯄꯥꯟꯗ ꯃꯅꯦꯝ ꯃꯀꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯕꯗꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯔꯤꯕꯅꯤ꯫ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤ ꯃꯃꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯐꯔꯣꯏ꯫ ꯇꯣꯃꯥꯜꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯊꯣꯛꯍꯟꯕꯅꯤ, ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯌꯦꯡꯗꯕ꯫ ꯊꯥꯖꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯁꯣꯝꯗ ꯊꯦꯝꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯊꯦꯝꯕꯤꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ꯫ ꯃꯤꯅ ꯐꯔꯗꯤ ꯐꯒꯦ, ꯐꯠꯇ꯭ꯔꯗꯤ ꯃꯤꯅ ꯐꯠꯇ꯭ꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯐꯠꯂꯣꯏꯒꯦꯅ ꯂꯩꯕ ꯃꯤꯗꯥꯅꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯕꯤꯃꯣꯂꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯕꯦꯝꯃꯧ! ꯊꯦꯝꯕꯤꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯤꯌꯦ꯫ ꯉꯁꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ, ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯂꯩꯌꯦ꯫
ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯄꯤꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯦꯝꯕꯣꯛ ꯕꯤꯃꯣꯂꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯦꯝꯕꯤꯒꯤꯗꯤ ꯃꯅꯦꯝꯕꯣꯛ ꯃꯄꯨꯔꯣꯏꯕ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯃꯔꯤꯈꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯏꯃꯨꯡꯅꯤ ꯁꯣꯝꯗꯁꯨ ꯆꯥꯎꯕꯤ ꯃꯆꯥꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯄꯥꯎꯗꯤ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯎꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ ꯆꯧꯕꯤ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯥꯖ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯕꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯤꯌꯣꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯌꯥꯝ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯗꯤ ꯂꯥꯛꯇ꯭ꯔꯦ ꯊꯥꯖ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯦ ꯑꯗꯨꯒ ꯃꯇꯣꯝꯗꯁꯨ ꯈꯟꯖꯩ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯣꯏꯔꯦꯀꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯏꯄꯥ ꯂꯩꯇ꯭ꯔꯁꯨ ꯏꯃꯥ ꯅꯪꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯖꯔꯝꯃꯣꯏꯀꯣ ꯏꯃꯥꯅ ꯉꯝꯃ ꯂꯩꯅ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯊꯥꯖ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒꯅ ꯀꯧꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯊꯥꯖ ꯊꯥꯖꯧ ꯊꯥꯖ ꯃꯗꯣꯝꯆꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯈꯔ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯣ ꯀꯩꯒꯤꯅꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ ꯃꯈꯨꯔꯥ ꯊꯣꯏꯕꯅ ꯍꯣꯏ ꯐꯝꯒꯦ ꯏꯆꯦꯒ ꯏꯕꯥꯏꯒꯗꯤ ꯎꯗꯦ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯆꯠꯅꯈꯤ ꯀꯞꯂꯨꯕꯒꯤ ꯃꯈꯣꯟꯒ ꯁꯤꯔꯤ ꯊꯥꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯗꯣ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯥꯔꯤꯛꯅ ꯊꯥꯖ ꯏꯆꯥꯕꯨ ꯀꯞꯂꯨꯔꯕ꯭ꯔꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯇꯝꯃꯨꯅꯦ ꯏꯗꯣꯝꯆꯥꯗ ꯊꯥꯖ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕꯁꯤꯡꯗꯣ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯀꯞꯅ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯈꯨꯔꯥꯁꯨ ꯅꯣꯡꯃꯇ ꯂꯥꯛꯄꯤꯌꯣꯅ ꯄꯥꯎ ꯆꯦꯟꯕꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦꯅ ꯈꯟꯕꯤꯔꯕ꯭ꯔꯥ ꯏꯗꯣꯝꯆꯥ ꯊꯥꯔꯤꯛ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯖꯒꯤ ꯃꯇꯧꯗ ꯀꯞꯂꯦ ꯊꯣꯏꯕꯅ ꯍꯦ ꯑꯉꯧꯕꯤ ꯑꯗꯨꯝꯅ ꯍꯥꯏꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯅꯗꯣꯝꯆꯥ ꯑꯩꯈꯣꯏꯅꯤꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏꯒꯤꯅꯤꯅꯦ ꯊꯥꯔꯤꯛꯅ ꯊꯥꯖ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ ꯏꯆꯥꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯐꯔꯛ ꯇꯥꯈꯤꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯍꯤꯡꯕ ꯍꯤꯡꯅꯤꯡꯗ꯭ꯔꯤ ꯏꯃꯥ ꯃꯥꯅ ꯑꯣꯛꯇ꯭ꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯆꯥ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯐꯪꯂꯦ ꯊꯥꯖ ꯏꯗꯣꯝꯆꯥꯒꯤ ꯕꯦꯃꯥ ꯇꯣꯛꯂꯣ ꯃꯈꯥ ꯇꯥꯔꯅꯨ ꯏꯗꯣꯝꯆꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ ꯊꯥꯔꯤꯛ ꯀꯞꯂꯤꯕꯗꯣ ꯐꯥꯊꯗꯨꯅ ꯇꯞꯅꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯌꯥꯝ ꯋꯥꯅ ꯂꯩꯔꯦꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯨꯔꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯇꯝ ꯈꯔ ꯆꯣꯟꯊꯈꯤꯕꯅꯤꯀꯣ ꯊꯝꯕꯥꯜ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯊꯣꯏꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯊꯥꯖꯗ ꯇꯝꯂꯛꯏ ꯊꯣꯏꯕꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯤꯒꯤꯗ ꯇꯪꯖꯗꯨꯅ ꯂꯩꯕꯗꯣ ꯑꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯁꯦꯅ ꯍꯥꯏꯔꯨꯕꯅꯤ ꯊꯝꯕꯥꯜꯅꯗꯤ ꯀꯔꯤ ꯍꯥꯏꯍꯧꯒꯦ ꯈꯨꯔꯥ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯑꯅꯤꯅ ꯂꯩꯕꯒꯤ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯅꯍꯥꯟ ꯍꯥꯏꯍꯧꯕꯗꯣ ꯃꯥꯅꯦ ꯊꯥꯔꯤꯛ ꯊꯥꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯖ ꯅꯪꯒ ꯅꯅꯥꯎ ꯅꯨꯄꯤ ꯊꯦꯝꯕꯤꯒꯁꯨ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯇꯣꯝꯄꯣꯛꯁꯨ ꯌꯥꯎꯍꯜꯂꯛꯎ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯁꯛ ꯈꯪꯅꯅꯕ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯏꯗꯣꯝꯆꯥ ꯂꯪꯐꯩ ꯆꯠꯈꯤꯕ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯦꯝꯕꯤ ꯅꯆꯤꯟ ꯅꯅꯥꯎ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯅꯅꯥꯎ ꯅꯨꯄꯤ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯨꯈꯤꯒꯦ ꯋꯥꯈꯜꯗꯣ ꯄꯤꯛꯁꯤꯟꯒꯅꯨꯀꯣ ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯣꯏ ꯗꯣꯝꯆꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯊꯦꯝꯕꯤ ꯃꯆꯦꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯖꯒꯤ ꯃꯅꯦꯝꯕꯣꯛ ꯁꯅꯥꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯤꯅ ꯏꯅꯦ ꯏꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ ꯁꯅꯥ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯖꯗꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯊꯦꯝꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯇꯣꯝꯗ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯇꯞ ꯇꯥꯅ ꯈꯠꯅꯔꯝꯅꯤꯀꯣ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯊꯦꯝꯕꯤꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯅ ꯊꯦꯝꯕꯤ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯏꯄꯥꯝꯗ ꯍꯧꯖꯤꯛꯄꯨ ꯅꯣꯡꯉꯥꯟꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦꯒꯤ ꯃꯤꯠꯇꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯏꯅꯦ ꯑꯩꯉꯣꯟꯗꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯏꯅꯦ ꯏꯆꯦꯗꯧꯅ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯦ
ꯊꯥꯖꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯦꯝꯕꯤ, ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ ꯏꯆꯦ, ꯂꯣꯏꯁꯤꯟꯕꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯛꯀꯗꯧꯔꯦ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ꯫ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯐꯠ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯍꯥ? ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯉꯔꯥꯡꯅ ꯏꯃꯥꯗ ꯉꯁꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯖꯔꯤꯗꯨꯗꯤ꯫ ꯍꯥꯏꯔꯁꯨ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ꯫ ꯊꯦꯝꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ, ꯏꯅꯦ, ꯑꯍꯜ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯟꯕꯤꯔꯛꯀꯅꯨ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯆꯦ, ꯄ꯭ꯔꯞ ꯇꯨꯝ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯀꯨꯏꯅ ꯉꯥꯏꯕꯒ ꯉꯝꯂꯣꯏ꯫ ꯁꯅꯥꯅ, ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯊꯥꯖ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯦꯝꯕꯤ, ꯅꯪ ꯆꯠꯂꯨꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯊꯦꯝꯕꯤ ꯃꯆꯦꯒꯤ ꯋꯥꯉꯥꯡꯗꯨꯗ ꯁꯥꯎꯅ, ꯏꯆꯦ, ꯑꯗꯨꯛ ꯇꯣꯟꯅꯁꯨ ꯍꯤꯡꯗꯧꯕ ꯅꯠꯇꯦ, ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯣ꯫ ꯁꯅꯥꯅ, ꯍꯦ ꯑꯉꯥꯡ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯊꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯆꯤꯜꯂꯒ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯅꯦ, ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ? ꯑꯩꯒꯤ ꯏꯆꯦꯁꯤꯕꯨ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯏꯕꯨꯡ ꯏꯄꯥ ꯌꯥꯎꯖꯗ꯭ꯔꯁꯨ ꯏꯆꯦꯒꯤ ꯑꯩ ꯂꯩꯔꯤꯁꯦ ꯎꯕꯤꯗ꯭ꯔꯕꯣ? ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ, ꯑꯍꯜꯗ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ꯫ ꯀꯌꯥꯗ ꯃꯆꯣꯡꯄꯛ ꯅꯥꯏꯗ꯭ꯔꯤꯕꯅꯣꯁꯦ? ꯍꯦ, ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥꯅ ꯄꯪꯊꯥ ꯊꯥꯔꯛꯄꯒꯤ ꯍꯧꯅꯕꯤꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ꯫ ꯏꯅꯦꯗꯤ ꯌꯥꯝ ꯈꯪꯕꯤꯔꯝꯃꯤꯍꯦ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯄꯪꯊꯥ ꯊꯥꯗꯣꯔꯛꯑꯦꯗꯤ ꯏꯅꯦꯒꯤ ꯅꯄꯥꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯀꯔꯤ? ꯑꯉꯥꯡ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯄꯥꯒ ꯄꯜꯂꯗꯅ ꯅꯈꯖꯥꯏꯗꯨ ꯊꯥꯎꯔꯣ? ꯅꯅꯦꯝꯕꯣꯛꯇꯣ ꯅꯪꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯣ, ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇꯨꯗꯤ ꯃꯤꯔꯣꯜ ꯉꯥꯡꯉꯦ, ꯅꯪꯒꯨꯝꯕ ꯅꯠꯇꯤꯌꯦ, ꯈꯪꯉꯕ? ꯊꯥꯖ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯊꯦꯝꯕꯤ, ꯌꯥꯔꯦꯃꯤ ꯅꯪꯕꯣ, ꯇꯣꯛꯂꯣ꯫ ꯏꯆꯦ, ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯣ, ꯅꯣꯏ ꯁ꯭ꯋꯥꯏꯗ ꯈꯔ ꯀꯨꯏꯅꯒ ꯂꯩꯔꯗꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯏ ꯅꯥꯏ ꯇꯥꯕ ꯃꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ꯫ ꯁꯅꯥ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯇꯤꯛ ꯂꯩꯔꯗꯤꯅꯦ ꯆꯠꯂꯨ꯫ ꯊꯦꯝꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯆꯦꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯆꯦꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯁꯅꯥ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯈꯪꯅꯤꯗꯅ ꯅꯪ, ꯍꯣꯔꯦꯟ ꯍꯟꯇ ꯍꯜꯂꯛꯈꯤꯁꯅꯨ, ꯑꯩꯅ ꯀꯩꯗꯧꯒꯦꯗꯨ ꯌꯦꯡꯉꯣ ꯅꯪ, ꯍꯦ ꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯖ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯊꯥꯖꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯕꯨ꯫ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯅ, ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ, ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯕꯒꯤꯅꯤ ꯃꯣꯏꯅ ꯅꯪꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯗꯣ꯫ ꯅꯆꯤꯟꯗꯣ ꯈꯔ ꯈꯨꯝꯃꯣ, ꯌꯥꯗꯦꯗꯣ ꯃꯣꯏꯁꯨ ꯈꯪꯍꯜꯂꯨ꯫ ꯑꯍꯜꯒ ꯃꯥꯟꯅꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯊꯦꯝꯕꯤ? ꯑꯍꯜꯅ ꯑꯍꯜ ꯑꯣꯏꯔꯛꯇ꯭ꯔꯗꯤ ꯈꯠꯅꯕ ꯇꯥꯕ꯫ ꯃꯥ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯝꯃꯗꯤꯅꯦ ꯈꯪꯗꯧꯅꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯕꯗꯗꯤ ꯂꯟꯖꯥꯎ ꯑꯃꯗꯤ ꯂꯩꯔꯅꯤ꯫ ꯏꯆꯦ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯃꯥꯒ ꯍꯣꯔꯦꯟ ꯍꯟꯃꯤꯟꯅꯔꯣ, ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯇꯝꯂꯒꯦ꯫ ꯏꯃꯥꯅ ꯃꯔꯥꯏꯅ ꯉꯥꯡꯅꯖꯔꯅꯤ, ꯅꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯆꯥꯁꯤꯡꯅ ꯂꯥꯛꯄꯗꯨ ꯎꯕꯗ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯗꯤ ꯊꯦꯡꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯇꯥꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯅꯣꯛꯏ꯫ ꯊꯦꯝꯕꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣ ꯕꯥꯕꯥ, ꯑꯩꯗꯤ ꯐꯅ ꯉꯟꯅ ꯂꯥꯛꯄꯅꯦ, ꯏꯆꯦ ꯍꯣꯏꯗ ꯀꯨꯝꯍꯩ ꯑꯃ ꯌꯦꯡꯗꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯀꯨꯝꯍꯩꯅꯣꯅꯦ ꯏꯕꯦꯝꯃ? ꯀꯣꯟꯅ ꯍꯣꯔꯦꯟ ꯇꯝꯅ ꯍꯥꯏꯔꯒꯦ꯫ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ, ꯂꯩꯕ ꯎꯗ꯭ꯔꯤꯁꯤꯕꯣ ꯕꯥꯕꯥ? ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨꯔꯣ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯂꯤꯛꯂꯥꯁꯨ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯅꯨꯄꯥ ꯑꯆꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯤ꯫ ꯊꯣꯏꯕ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯌꯧꯔꯛꯂꯦꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯊꯝꯕꯥꯜ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯆꯦ ꯃꯅꯥꯎꯕꯨ ꯎꯕꯗ ꯀꯞꯂꯦ꯫ ꯊꯥꯔꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯞꯀꯅꯨ ꯀꯞꯀꯅꯨ, ꯏꯗꯣꯝꯆꯥꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜꯗꯤ ꯃꯗꯣꯝꯆꯥꯅ ꯀꯞꯀꯅꯨ ꯍꯥꯏꯔꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯆꯦ ꯊꯥꯖꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯏꯆꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯁꯨꯅ ꯂꯩꯖꯔꯝꯂꯗꯤ ꯌꯨꯝꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯖꯔꯝꯂꯤꯀꯣ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯀꯞꯂꯤ꯫ ꯊꯦꯝꯕꯤꯅ ꯃꯆꯦ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ ꯀꯞꯅ ꯀꯞꯅ, ꯏꯆꯦ ꯌꯥꯏ, ꯅꯅꯥꯎꯕꯨꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯤ ꯈꯟꯕꯤꯕ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ? ꯊꯝꯕꯥꯜ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ, ꯑꯉꯥꯎꯕꯤ, ꯀꯩꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯈꯨꯔꯥ ꯏꯗꯣꯝꯆꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯉꯥꯛꯇꯅꯦ꯫ ꯂꯤꯛꯂꯥꯁꯨ ꯃꯃꯧꯁꯤꯡꯒꯤ ꯃꯇꯧ ꯎꯔꯒ ꯃꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫
ꯊꯥꯖ ꯊꯝꯕꯥꯜ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧꯁꯥ, ꯅꯅꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯃꯥ ꯂꯩꯅ ꯂꯩꯅ ꯏꯃꯧꯁꯤꯡꯕꯨ ꯏꯃꯥ ꯀꯧꯕ ꯐꯪꯍꯟꯈꯤꯗꯕꯁꯦ ꯅꯅꯦ ꯑꯩꯅꯁꯨ ꯑꯌꯥꯝꯕꯅꯦ꯫ ꯅꯅꯦꯕꯨ ꯅꯣꯏꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ꯫ ꯊꯥꯖ ꯃꯅꯦꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯅꯃꯥꯅ ꯃꯇꯝꯗꯨꯗ ꯋꯥꯔꯝꯒꯗꯕꯗꯣ ꯅꯅꯦꯁꯨ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯈꯪꯂꯛꯑꯦ꯫ ꯊꯥꯔꯤꯛꯅ ꯃꯔꯛ ꯄꯊꯠꯂꯛꯏ꯫ ꯌꯥꯔꯤꯁꯦ ꯌꯥꯔꯤꯁꯦ, ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅ ꯂꯩꯔꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ, ꯊꯝꯕꯥꯜꯅ ꯄꯨꯔꯛꯄ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯦꯝꯕꯤꯅ ꯉꯁꯥꯏ ꯃꯆꯦ ꯊꯥꯖꯒꯤ ꯃꯅꯦꯝꯕꯣꯛꯀ ꯂꯥꯎꯅꯔꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅ, ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯏꯆꯥꯕꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯗꯧꯅ ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯈꯪꯅꯤ ꯃꯥ ꯑꯩꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯒꯦ꯫ ꯕꯦꯝꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯗꯣꯝꯆꯥ ꯍꯣꯔꯦꯟ ꯏꯆꯥꯕꯨ ꯊꯤꯟꯒꯦ꯫ ꯊꯣꯏꯕꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯅꯥꯎꯁꯨ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯅꯤ꯫ ꯏꯆꯥꯁꯤꯡꯒꯤꯁꯨ ꯀꯔꯤ ꯋꯥꯇꯣꯏꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ꯫ ꯌꯦꯡꯉꯣꯏ ꯆꯥꯁꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯛꯄ ꯄꯣꯛꯇꯕ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯩꯀꯣ꯫ ꯂꯤꯛꯂꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧꯁꯥ, ꯅꯈꯣꯏꯗꯤ ꯅꯃꯥꯒ ꯊꯦꯡꯅꯕ꯭ꯔꯥ? ꯊꯝꯕꯥꯜ ꯃꯆꯦ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯏꯅꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ, ꯑꯩ ꯌꯥꯝ ꯇꯨꯀꯠꯆꯩ꯫ ꯃꯥꯒꯤ ꯃꯆꯥꯅꯤ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯖ ꯃꯌꯥꯝ ꯐꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯥꯔꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯆꯦꯁꯦ ꯅꯃꯥ ꯄꯥꯝꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯅꯣꯏꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯅꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯦꯝꯕꯤ, ꯊꯥꯖ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯊꯥꯔꯤꯛꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯖꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯊꯦꯝꯕꯤꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯦ ꯃꯀꯨꯁꯨ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯆꯪꯂꯛꯏꯕꯗꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃꯥ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯁꯅꯥꯅ, ꯏꯕꯦꯝꯃ ꯀꯩ ꯊꯕꯛ ꯂꯩꯔꯦ? ꯊꯦꯝꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯊꯥꯖꯒꯤ ꯃꯀꯨꯕꯣꯛꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯆꯥ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎꯀꯣ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯀꯗꯕꯅꯤ꯫ ꯃꯅꯦꯝꯁꯤꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯗꯤ ꯆꯠꯂꯅꯨꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯩ ꯀꯥꯟꯅꯗꯕꯗ꯫ ꯊꯥꯖ ꯋꯥ ꯑꯃꯇ ꯍꯥꯏꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ, ꯇꯥꯗꯥ ꯏꯆꯥꯗꯗ ꯄꯪꯇꯥꯏ ꯇꯥꯏꯅꯕꯤꯅꯨ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯀꯥꯏꯖꯗ꯭ꯔꯤꯕ ꯏꯆꯥꯅꯤ꯫ ꯑꯩꯒꯤꯁꯦ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ꯫ ꯁꯅꯥꯅ, ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯁꯤꯔꯣ? ꯑꯩꯗꯤ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯈꯤꯗꯦ꯫ ꯏꯅꯝꯃꯗꯤ ꯁꯦꯡꯅ ꯁꯦꯡꯅ ꯅꯇꯣꯝꯇ ꯍꯥꯏꯗꯣꯛꯆꯔꯤꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯏ꯫ ꯁꯅꯥꯅ, ꯍꯦ, ꯅꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯈꯣꯏꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯒꯦ? ꯇꯧꯅꯨ ꯇꯧꯅꯨ ꯏꯅꯝꯃ, ꯊꯥꯖꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯏꯆꯥꯅꯤ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯅ, ꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯁꯦ ꯊꯝꯂꯝꯂꯅꯨ, ꯄꯨꯕꯤꯈ꯭ꯔꯣ꯫ ꯊꯦꯝꯕꯤ ꯁꯥꯎꯅ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯥꯃꯒꯤ ꯋꯥꯉꯥꯡꯗꯨꯗꯤ? ꯏꯇꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯦꯁꯤꯕꯨ ꯍꯦꯛꯇ ꯆꯠꯂꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦꯁꯤꯕꯨ ꯃꯥꯃꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ? ꯁꯅꯥꯅ, ꯍꯩ ꯆꯤꯟꯒꯟꯕꯤ, ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯤꯅꯦ꯫ ꯅꯊꯛ ꯊꯣꯡꯕ ꯑꯃꯗ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯅꯤꯁꯨ ꯈꯪꯗ꯫ ꯍꯣ, ꯏꯅꯦꯒ ꯃꯥꯃꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅ, ꯅꯈꯥ ꯊꯥꯕ ꯑꯃꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤ ꯈꯪꯕꯅ꯫ ꯑꯁꯨꯝꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯊꯥꯖꯕꯨ ꯊꯝꯂꯝꯗꯨꯅ ꯊꯥꯔꯤꯛꯀ ꯊꯦꯝꯕꯤꯒꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯖꯒꯤ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯗꯣ ꯌꯥꯝ ꯀꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯥꯔꯝꯃꯤ꯫ ꯇꯣꯝꯕꯣꯛꯁꯨ ꯃꯃꯥ ꯃꯄꯥ ꯅꯥꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯃꯅꯦ ꯃꯀꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯒ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯑꯍꯜ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯑꯅꯥꯕ ꯐꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯥꯖ ꯃꯅꯦ ꯃꯀꯨꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯔꯤꯄꯤꯠ, ꯏꯃꯥ ꯄꯥꯕꯒꯤ ꯐꯤ ꯁꯨꯒꯗꯕ ꯂꯩꯕꯤꯕ꯭ꯔꯥ?
ꯂꯩꯔꯗꯤ ꯑꯩꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯁꯨꯍꯧꯔꯒꯦ꯫ ꯃꯅꯦ ꯃꯀꯨꯗꯣ ꯊꯥꯖꯗ ꯆꯩꯕꯤ ꯉꯥꯡꯕꯤꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯅꯦꯝ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯊꯥꯖ ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯏꯅꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ, ꯅꯃꯧ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯀꯨꯕꯣꯛ ꯑꯗꯨꯅ, ꯊꯥꯖ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯠꯇꯦ, ꯏꯆꯥ ꯅꯤꯉꯣꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯗꯣ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯗꯤꯌꯦ ꯕꯥꯕꯥ, ꯅꯃꯧ ꯀꯔꯤꯁꯨ ꯈꯟꯖꯗꯤꯌꯦ꯫ ꯏꯃꯥ ꯕꯥꯕꯥ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯕꯨ ꯏꯃꯥ ꯕꯥꯕꯥꯅ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯅꯃꯧ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯊꯝꯕꯥꯜꯅ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯒꯨꯝ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯕ, ꯊꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥ ꯊꯝꯕꯥꯜꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯆꯥꯎꯕꯤꯗꯣ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯊꯝꯕꯥꯜ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯃꯃꯥ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ, ꯏꯃꯥ ꯂꯥꯛꯂꯤꯔꯣ? ꯂꯥꯛꯂꯤꯌꯦ꯫ ꯅꯗꯣꯝꯆꯥꯒ ꯅꯈꯨꯔꯥꯒꯗꯤ ꯂꯩꯇꯕ꯭ꯔꯣ? ꯈꯨꯔꯥꯗꯤ ꯂꯩꯇꯦ, ꯃꯈꯥ ꯊꯪꯕꯒꯤꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯨꯅꯦꯅ ꯆꯠꯈꯤꯕꯅꯤ꯫ ꯏꯗꯣꯝꯆꯥꯗꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯗꯣꯝꯆꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯊꯝꯕꯥꯜꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯎꯔꯦ, ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯒ ꯃꯆꯦ ꯆꯥꯎꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯏꯆꯦ, ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤꯗꯤ? ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯁꯤ꯫ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯐꯛ ꯊꯥꯔꯤꯕꯗꯨꯗ ꯐꯝꯃꯤ꯫ ꯏꯆꯦ, ꯀꯝꯗꯧꯔꯤ? ꯀꯨꯏꯔꯦꯗ ꯎꯅꯈꯤꯗꯕ꯫ ꯆꯥꯎꯕꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦ ꯊꯥꯔꯤꯛ꯫ ꯃꯇꯝ ꯑꯃꯗ ꯏꯅꯥꯎꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯏꯆꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯇꯕꯤ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯔꯝꯃꯗꯤ ꯑꯁꯨꯝ ꯍꯥꯏꯅꯁꯨ ꯋꯥꯖꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯆꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯊꯥꯔꯤꯛ, ꯊꯣꯏꯕ, ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟꯗꯤ ꯅꯆꯦꯅ ꯃꯄꯣꯛ ꯃꯄꯣꯛꯇꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ ꯏꯆꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯊꯥꯖ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗꯣ ꯃꯆꯥꯁꯤꯡ ꯂꯥꯛꯄꯗꯨꯗ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯊꯦꯝꯕꯤꯅ ꯃꯆꯦ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯌꯥꯎꯕ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯊꯝꯕꯥꯜꯅ, ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯌꯦ, ꯂꯪꯐꯩ ꯆꯠꯄꯅꯤꯅ ꯑꯃꯠꯇ ꯄꯨꯟꯕ ꯐꯪꯗ꯭ꯔꯤꯅꯤ꯫ ꯊꯦꯝꯕꯤꯅ, ꯏꯆꯦ ꯌꯥꯏ, ꯑꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯃꯊꯪ ꯃꯣꯏꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯊꯕꯛ ꯁꯨꯐꯝꯁꯦ ꯄꯨꯜꯍꯜꯂꯁꯤ꯫ ꯊꯥꯖꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯒ ꯊꯥꯔꯤꯛꯀꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ, ꯃꯁꯤꯅꯤꯗꯅ ꯆꯥꯁꯥ, ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯊꯥꯔꯤꯛꯅ, ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ? ꯏꯆꯥ ꯅꯤꯉꯣꯜꯅ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯦ, ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯊꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯝꯃꯗꯤ ꯏꯃꯥ, ꯅꯪꯁꯦ ꯑꯣꯠ ꯄꯤꯕꯗꯅꯦ ꯅꯀꯣꯛꯀꯗꯣ ꯁꯪꯄꯥꯏꯃꯨꯛ ꯆꯥꯎꯔꯝꯃꯗꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯩꯔꯤ, ꯃꯆꯥꯅꯨꯄꯥ ꯂꯩꯔꯦꯅ ꯌꯥꯝ ꯅꯥꯄꯜ ꯇꯧꯈꯤꯕ, ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯕ ꯌꯥꯝ ꯂꯩꯔꯦ꯫ ꯊꯦꯝꯕꯤꯅ, ꯑꯗꯨꯅꯦ, ꯅꯆꯥ ꯅꯤꯉꯣꯜ ꯑꯩꯈꯣꯏꯗꯤ ꯐꯗ꯭ꯔꯥ? ꯄꯥꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯔꯤꯁꯤ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯏꯆꯥ ꯅꯤꯉꯣꯜꯗꯤ ꯁꯅꯥꯅꯦ, ꯁꯅꯥ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯅꯣꯛꯏ꯫